ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯨꯔꯨꯝꯖꯔꯤ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯚꯔꯆꯨꯋꯦꯜ ꯁꯦꯠꯁꯤꯗ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯑꯗꯨꯒ ꯄꯨꯝꯅꯃꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯣꯖꯥ ꯁꯔꯣꯖ ꯅꯂꯤꯅꯤ ꯈꯣꯝꯗ꯭ꯔꯥꯝ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯏꯃꯥꯕꯨꯁꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏꯒꯨꯔꯨꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯁꯨꯁꯤꯡ ꯄꯨꯝꯅꯃꯛ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯄꯥꯏꯈꯤꯕꯤ ꯈꯨꯗꯤꯡꯃꯛꯄꯨ ꯄꯥꯝ ꯇꯔꯥ ꯂꯣꯟꯅꯖꯔꯒ ꯚꯛꯇꯤ ꯀꯠꯆꯔꯤ ꯀꯣꯛ ꯅꯣꯟꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯅ ꯃꯊꯪ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯂꯤꯇꯔꯦꯆꯔꯒꯤ ꯁꯣꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯃꯥꯅ ꯄꯥꯕꯤꯗꯅ M.K. ꯕꯤꯅꯣꯗꯤꯅꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯃꯥꯅ ꯏꯕꯤꯔꯝꯕ ꯕꯣꯔ ꯁꯥꯍꯦꯕ ꯑꯣꯡꯕꯤ ꯁꯅꯥꯇꯣꯝꯕꯤꯁꯤ ꯃꯊꯪ ꯆꯠꯊꯖꯔꯛꯄꯗ ꯁ꯭ꯄꯦꯁꯦꯜ ꯑꯦꯄꯤꯁꯣꯗ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯁꯟꯗꯦ ꯅꯨꯃꯤꯠꯁꯤꯗꯁꯨ ꯑꯃꯨꯛ ꯁꯤꯟꯖꯕꯅꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯑꯃꯨꯛꯇꯪ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯧꯕꯤꯔꯀꯥꯟꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ ꯃꯁꯤ ꯔꯦꯀꯣꯔꯗꯤꯡ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯀꯂꯦꯛꯁꯟꯗ ꯊꯝꯅꯕꯒꯤ ꯁꯤꯟꯖꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯦꯌꯔ ꯇꯧꯔꯤꯉꯩꯁꯤꯗ ꯏꯃꯥꯅ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯄꯥꯎꯗꯝꯕꯤꯌꯨ ꯉꯁꯤꯁꯤ ꯉꯔꯥꯡ ꯄꯥꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯄꯥꯖꯒꯗꯧꯔꯤꯕꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯆꯦꯞꯇꯔ 13 ꯁꯨꯕ ꯑꯃꯗꯤ 20 ꯁꯨꯕ ꯑꯅꯤꯁꯦ ꯉꯁꯤ ꯂꯥꯟꯊꯣꯛꯆꯒꯦ ꯍꯥꯏꯅ ꯈꯟꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯍꯥꯛ ꯃꯗꯨꯒꯤ ꯄꯥꯅꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯖꯕ ꯑꯗꯒꯤ ꯑꯩꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝꯅ ꯑꯩꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤ ꯈꯤꯇꯪ ꯃꯐꯝ ꯍꯣꯡꯗꯅ ꯆꯠꯄ ꯃꯔꯝꯗꯒꯤ ꯑꯩꯒꯤ ꯐꯝꯐꯝꯁꯤ ꯈꯔ ꯑꯃꯨꯛ ꯀꯝꯐꯣꯔꯠ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯈꯔ ꯑꯗꯨꯝ ꯑꯩ ꯃꯇꯝ ꯆꯪꯉꯤ 이마기 사운드 뭐 말할까 다 기드래 아무튼가 트라이 taubira'u ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯑꯃꯨꯛ ꯔꯤꯀꯅꯦꯛ ꯇꯧꯕ ꯉꯥꯏꯃꯤꯟꯅꯁꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯅ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯩꯁꯨ ꯑꯃꯨꯛꯇꯪ ꯆꯦꯛ ꯇꯧꯖꯒꯦ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯨ ꯀꯃꯦꯟꯇ ꯁꯣꯏꯗꯅ ꯇꯧꯕꯤꯔꯛꯎ ꯀ꯭ꯔꯤꯁꯅ ꯗꯦꯕꯤ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯔꯥꯡꯁꯨ ꯌꯦꯡꯕꯤ ꯑꯗꯨꯒ ꯉꯁꯤꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯐꯖꯕꯁꯤ ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯏ ꯑꯩ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯃꯇꯪ ꯆꯦꯛ ꯇꯧꯖꯒꯦ ꯑꯩꯈꯣꯏꯒꯤ ꯁꯥꯎꯟꯁꯤ ꯌꯥꯔꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯠꯁꯑꯦꯞ ꯒ꯭ꯔꯨꯞ ꯑꯃ ꯂꯩ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯂꯤꯡꯛꯁꯤ ꯁꯦꯌꯔ ꯇꯧꯖꯕꯅꯤ ꯑꯗꯣꯝꯅ ꯋꯥꯠꯁꯑꯦꯞ ꯒ꯭ꯔꯨꯞꯁꯤꯗ ꯌꯥꯎꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯀꯤ ꯃꯦꯁꯦꯖꯇ ꯑꯗꯣꯝꯒꯤ ꯅꯝꯕꯔꯗꯨ ꯊꯥꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯦꯗ ꯇꯧꯖꯔꯛꯀꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯃꯨꯛ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯦ ꯑꯩ ꯑꯃꯨꯛ 이마 ꯊꯥꯡꯒꯠꯆꯔꯛꯀꯦ 이마 ꯇꯥꯕꯤꯔꯕ꯭ꯔꯥ ꯇꯥꯖꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯅ ꯄꯥꯅꯅꯕꯒꯤ ꯊꯧꯔꯥꯡꯁꯦ ꯇꯧꯖꯕꯅ ꯑꯩꯒꯤ ꯏꯁꯤꯟ ꯑꯣꯏꯗꯅ ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯩꯖꯔꯤ ꯑꯗꯨ ꯈꯤꯇꯪꯗꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕꯗ ꯑꯩꯒꯤ ꯈꯤꯇꯪ ꯃꯊꯥ ꯈꯔ ꯁꯥꯕ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯇꯤ ꯃꯦꯟ ꯇꯥꯔꯦ ꯑꯩꯒꯤ ꯂꯥꯏꯠ ꯑꯗꯒꯤ ꯑꯩꯒꯤ ꯐꯝꯐꯝ ꯑꯗꯩ ꯀꯔꯤ ꯈꯤꯟꯅꯅꯕꯅꯆꯤꯡꯕꯁꯦ ꯈꯤꯇꯪ ꯑꯃꯨꯛ ꯍꯣꯡꯕꯁꯤꯅ ꯈꯤꯇꯪ ꯑꯃꯨꯛ ꯑꯀꯥꯏ ꯑꯇꯣꯏ ꯍꯥꯏꯕꯗꯤ ꯇꯥꯗꯅ ꯀꯥꯏꯕ ꯅꯠꯇꯕ ꯈꯤꯇꯪ ꯍꯣꯡꯕꯗꯨ ꯑꯩꯅꯁꯨ ꯈꯨꯠꯁꯦ ꯌꯥꯝ ꯍꯩꯕ ꯅꯠꯇꯕꯅꯤꯅ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇ꯭ꯔꯦ ꯑꯩ ꯄꯥꯅꯅꯕꯒꯤꯗꯃꯛ ꯑꯩ ꯊꯧꯔꯥꯡ ꯇꯧꯗꯅ ꯑꯗꯨꯃꯛ ꯂꯩꯖꯔꯦ ꯁꯤ ꯍꯥꯏꯔꯒ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯂꯥ ꯑꯣꯏꯅꯥꯝ ꯄꯤꯁꯨꯝꯊꯣꯡꯗꯒꯤ ꯌꯦꯡꯕꯤꯔꯤ ꯔꯥꯙꯥꯔꯥꯅꯤ ꯑꯙꯤꯀꯥꯔꯤ ꯃꯌꯨꯝ ꯗꯤꯄꯤꯌꯥ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯇꯞꯅ ꯇꯞꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯉꯔꯥꯡ ꯉꯁꯤꯒꯤ ꯆꯦꯞꯇꯔꯁꯤ ꯆꯦꯞꯇꯔ 19 ꯏꯃꯥꯅ ꯆꯠꯊꯕꯤꯒꯗꯧꯔꯤꯕꯁꯤ ꯆꯦꯞꯇꯔ 19ꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯉꯥꯏ ꯃꯇꯝꯁꯤ ꯀꯩꯅꯣ ꯀꯅꯦꯛꯁꯟꯁꯨ ꯌꯥꯔꯤꯉꯩꯁꯤꯗ ꯆꯦꯞꯇꯔ 19ꯁꯤ ꯏꯃꯥꯅ ꯄꯥꯕꯤꯅꯕ ꯏꯃꯥꯗ ꯁꯤꯟꯅꯖꯔꯒꯦ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯏꯃꯥꯅ ꯄꯥꯔꯤꯉꯩꯁꯤꯗ
question ꯑꯗꯒꯤ ꯋꯥꯈꯜꯗ ꯊꯣꯛꯂꯛꯄ ꯑꯗꯨꯒꯨꯝꯕꯗꯨ ꯑꯗꯨꯝ ꯀꯃꯦꯟꯇ ꯇꯧꯕꯤꯔꯛꯎ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯕ ꯃꯇꯨꯡꯗ ꯑꯩꯍꯥꯛꯅ ꯉꯁꯤ ꯆꯠꯊꯖꯔꯛꯀꯗꯧꯔꯤꯕ ꯆꯦꯞꯇꯔꯁꯤ 14 ꯁꯨꯕ ꯆꯦꯞꯇꯔꯅꯤ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯇꯥꯡꯗꯨꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯄꯣꯔꯁꯥꯏꯕꯨꯡꯕꯤ ꯁꯅꯥꯇꯣꯝꯕꯤꯁꯤ ꯍꯧꯕꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯅ ꯈꯪꯖꯔꯛꯄ ꯈꯔꯗꯪ ꯅꯤꯡꯊꯧꯔꯣꯟꯒꯤ ꯃꯇꯥꯡ ꯅꯤꯡꯊꯧꯁꯤꯡꯗꯨꯅ ꯃꯇꯝꯗꯨꯗ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯦ ꯍꯧꯖ ꯀꯥꯏꯗꯅ ꯑꯋꯥ ꯂꯥꯟ ꯇꯧꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯀꯜꯂꯦ ꯑꯋꯥꯗꯒꯤ ꯑꯃꯨꯛ ꯀꯜꯂꯦ ꯑꯗꯒꯤ ꯑꯃꯨꯛ ꯀꯣꯅꯨꯡꯁꯦ ꯍꯣꯡꯗꯣꯛꯀ ꯍꯣꯡꯖꯤꯟꯒ ꯂꯪꯊꯕꯥꯜꯗ ꯑꯃꯨꯛ ꯑꯣꯏꯔꯝꯕꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣꯁꯤꯗ ꯀꯪꯂꯥꯗ ꯑꯃꯨꯛ ꯂꯩꯕ ꯑꯗꯩ ꯀꯪꯂꯥꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯂꯩꯕ ꯍꯥꯏꯗꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯗ ꯎꯔꯛꯇꯕꯒꯤ ꯁꯛꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯈꯪꯗꯅ ꯂꯩꯔꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯍꯤꯁꯇꯣꯔꯤꯀꯦꯜꯒꯤ ꯁꯤ ꯀꯔꯝꯍꯥꯏꯅ ꯑꯣꯏꯔꯝꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯊꯪ ꯃꯊꯪ ꯈꯪꯃꯤꯟꯅꯔꯛꯑꯦ ꯑꯗꯨꯒ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯑꯗꯨꯅ 14 ꯁꯨꯕ ꯆꯦꯞꯇꯔꯁꯤ ꯌꯧꯔꯛꯄꯗꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒꯕꯔꯅꯔꯒꯤ ꯕꯪꯒ꯭ꯂꯣꯁꯦ ꯁꯥꯕ ꯍꯧꯕꯒꯤ ꯃꯇꯥꯡꯗꯨꯅꯤ ꯃꯁꯤꯗ ꯑꯍꯥꯟꯕꯗ ꯀꯣꯟꯊꯧꯖꯝꯒꯤ ꯌꯨꯝꯐꯝ ꯀꯥꯏꯅ ꯀꯧꯕ 14 ꯁꯨꯕꯁꯦ ꯑꯩ ꯑꯗꯨꯝ ꯍꯧꯖꯔꯛꯀꯦ ꯃꯊꯪ ꯃꯊꯪ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯅꯩꯅꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯉꯁꯤ ꯐꯥꯎꯕꯒꯤ ꯆꯠꯊꯔꯛꯏꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏ ꯏꯔꯣꯝꯗꯣꯝ ꯂꯦꯞꯄ ꯉꯝꯖꯔꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡꯗ ꯑꯩ ꯏꯁꯥꯃꯛꯀꯤ ꯄꯨꯛꯅꯤꯡꯗꯗꯤ ꯌꯥꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯁꯣꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯍꯦꯟꯅ ꯀꯥ ꯍꯦꯟꯅ ꯐꯒꯠꯄ ꯎꯗꯕ ꯍꯥꯏꯗꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕꯗꯣ ꯑꯗꯨꯛꯇꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯩ ꯍꯥꯏꯅꯤ ꯂꯧꯁꯤꯡ ꯆꯥꯎꯕ ꯑꯗꯩ ꯍꯩꯒꯟꯕ ꯈꯪꯒꯟꯕ ꯕ꯭ꯔꯤꯇꯤꯁꯃꯛꯅ ꯍꯥꯏꯔꯝꯃꯤꯗꯣ ꯑꯗꯨ ꯃꯩꯇꯩꯁꯤꯗꯤ ꯍꯦꯛ ꯀꯩꯅꯣ ꯇꯧꯕ ꯎ ꯁꯨꯕ ꯑꯗꯨ ꯃꯇꯝꯗꯨꯗ ꯎ ꯁꯨꯔꯝꯕꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯅ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗ ꯑꯝꯕꯥꯔꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯤꯕ ꯐꯤ ꯊꯝꯅꯕ ꯎꯄꯨꯒꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯗꯤꯖꯥꯏꯟꯒ ꯇꯧꯔꯀꯥꯟꯗ ꯇꯧꯕꯁꯤ ꯏꯃꯥ ꯍꯣꯏꯒꯤ ꯎꯠꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯖꯕ ꯉꯝꯃꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅ ꯌꯥꯝꯅ ꯁ꯭ꯀꯤꯜꯁꯤ ꯌꯥꯝ ꯋꯥꯡꯕ ꯁꯥꯟꯅꯕꯗꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯂꯥꯏꯔꯤꯛꯇ ꯍꯩꯕꯗꯕꯨ ꯑꯣꯏꯔꯣ ꯑꯗꯨꯅ ꯃꯁꯤꯡꯁꯤ ꯌꯥꯝꯃꯛꯇꯕ ꯃꯁꯤꯡꯁꯦ ꯍꯟꯊꯅ ꯀꯩꯅꯣ ꯑꯣꯏꯔꯛꯄꯁꯦ ꯀꯔꯤꯅ ꯃꯔꯝ ꯑꯣꯏꯒꯦꯅ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯀꯥꯏ ꯑꯇꯣꯏ ꯃꯌꯥꯝ ꯂꯩꯔꯛꯄꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯐꯒꯗꯕ ꯀꯌా ꯑꯃꯁꯨ ꯑꯃꯨꯛ ꯐꯕ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕꯅꯤ ꯍꯥꯏꯅ ꯑꯩꯗꯤ ꯑꯗꯨꯐꯥꯎꯒꯤ ꯃꯅꯨꯡꯗ ꯊꯝꯖꯩ ꯑꯗꯨꯅ 14 ꯁꯨꯕ ꯆꯦꯞꯇꯔꯁꯦ ꯑꯩ ꯄꯥꯖꯔꯛꯂꯒꯦ ꯀꯣꯟꯊꯧꯖꯝ ꯌꯨꯝꯐꯝꯒꯤ ꯑꯅꯧꯕ ꯔꯦꯁꯤꯗꯦꯟꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯃꯦꯛꯁꯋꯦꯜꯅ ꯁꯅꯥꯇꯣꯝꯕꯤꯕꯨ ꯄꯨꯁꯤꯟꯗꯨꯅ ꯂꯩꯃꯤꯟꯅꯩ ꯃꯇꯝꯗꯨꯗ ꯁꯤ ꯍꯣꯡꯖꯤꯜꯂꯛꯄꯁꯤꯗ ꯃꯥꯒꯤ ꯕꯪꯒ꯭ꯂꯣꯁꯦ ꯑꯗꯨꯅ ꯄꯨꯟꯁꯤꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯔꯛꯇ ꯍꯧꯈ꯭ꯔꯕꯅꯤ ꯑꯗꯩ ꯃꯁꯤ ꯊꯥꯔꯒ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜꯒ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯁꯦ ꯃꯐꯝꯗꯨꯗ ꯎꯕ ꯐꯪꯉꯤꯕ ꯖꯦꯀꯔꯦꯟꯗꯥ ꯒꯨꯜꯃꯣꯍꯣꯔ ꯑꯣꯔ ꯂꯤꯌꯦꯟꯗꯔ ꯐ꯭ꯂꯦꯝ ꯑꯞ ꯗ ꯐꯣꯔꯦꯁꯅꯆꯤꯡꯕ ꯁꯥꯠꯂꯛꯏ ꯃꯤꯔꯩꯕꯥꯛꯀꯤ ꯂꯩ ꯀꯌꯥ ꯃꯆꯨ ꯃꯆꯨꯒꯤ ꯃꯇꯝꯒꯤ ꯃꯇꯝꯗꯨꯗ ꯄꯣꯔꯛꯇꯅ ꯊꯥꯕꯗꯨꯅꯤ ꯃꯤꯔꯩꯕꯥꯛꯀꯤ ꯍꯥꯏꯁꯦ ꯃꯤꯒꯤ ꯂꯩꯕꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯖꯔꯝꯕꯗꯨ ꯑꯗꯨꯅ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯇꯞꯅ ꯂꯩꯁꯥꯠ ꯇꯝꯂꯛꯏ ꯇꯈꯦꯜꯂꯩ ꯁꯪꯕ꯭ꯔꯩ ꯀꯨꯟꯗꯣ ꯑꯔꯥꯡꯕ ꯍꯥꯏꯕ ꯑꯃꯒ ꯀꯨꯟꯗꯣ ꯍꯥꯏꯕ ꯑꯃꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯨꯍꯣꯡꯕꯗ ꯁꯤꯖꯤꯟꯅꯔꯤꯁꯤꯗꯤ ꯀꯨꯟꯗꯣ ꯑꯔꯥꯡꯕ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯀꯨꯟꯗꯣ ꯁꯦꯡꯅ ꯉꯧꯕ ꯀꯨꯟꯗꯣ ꯑꯃ ꯂꯩꯔꯤ ꯑꯗꯨ ꯋꯥꯔꯛ ꯀꯨꯟꯗꯣ ꯍꯥꯏꯅ ꯑꯃꯁꯨ ꯂꯩ ꯀꯨꯟꯗꯣꯁꯤꯗꯁꯨ ꯃꯈꯜ ꯌꯥꯝꯃꯤ ꯁꯪꯕ꯭ꯔꯩ ꯍꯥꯏꯅ ꯍꯥꯏꯁꯦ ꯉꯁꯥꯏ ꯑꯍꯥꯟꯕꯒꯤꯗ ꯁꯪꯕꯂꯩ ꯍꯥꯏꯅ ꯑꯃ ꯌꯥꯎꯈꯤꯕꯅꯤ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯆꯦꯞꯇꯔꯗ ꯑꯗꯨꯅ ꯁꯝꯕꯟꯗ ꯊꯥꯕ ꯁꯝꯕ꯭ꯔꯩ ꯇꯤꯡꯈꯪꯒ ꯄꯥꯟꯕ ꯁꯪꯕ꯭ꯔꯩ ꯍꯥꯏꯁꯤꯅ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯄꯥꯟꯗꯣ ꯑꯗꯨꯒ ꯃꯅꯥ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯆꯤꯡꯍꯤ ꯐꯨꯠꯄꯗ ꯍꯥꯞꯄ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯅꯝ ꯅꯨꯡꯁꯤꯕ ꯂꯩꯅꯤ ꯍꯧꯖꯤꯛꯁꯨ ꯍꯧꯔꯤ ꯀꯔꯤꯒꯨꯝꯕꯗ ꯑꯗꯨꯕꯨ ꯃꯁꯦ ꯌꯣꯛꯈꯠꯇꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯌꯨꯝ ꯈꯨꯗꯤꯡꯗ ꯊꯥꯕꯗ ꯌꯥꯝꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯂꯩꯁꯦ ꯃꯥꯡꯁꯤꯜꯂꯛꯇꯅ ꯑꯩꯅ ꯅꯍꯥꯟ ꯅꯣꯡꯃ ꯑꯃꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯒꯤ ꯃꯌꯨꯝꯗ ꯎꯔꯝꯃꯤ ꯑꯗꯨ ꯃꯆꯥꯁꯤ ꯄꯣꯛꯇꯦ ꯃꯆꯥ ꯌꯥꯝꯅ ꯁꯟꯗꯣꯛꯀꯟꯗꯕ ꯂꯩ ꯑꯃꯅꯤ ꯁꯪꯕ꯭ꯔꯩ ꯍꯥꯏꯁꯦ ꯖꯥꯇꯤ ꯀꯨꯄꯤ ꯁꯤꯁꯨ ꯌꯥꯝꯅ ꯀꯨꯞꯅ ꯉꯧꯔꯣꯛ ꯉꯧꯕ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕ ꯅꯨꯡꯒꯥꯔꯩ
ꯅꯨꯡꯗ ꯀꯥꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯀꯣꯛ ꯃꯀꯨꯞ ꯇꯧꯔꯒ ꯃꯥꯏ ꯃꯄꯥꯟꯗꯨ ꯂꯥꯛꯄꯗ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨꯒꯨꯝꯕ ꯅꯨꯡꯒꯥꯔꯩ ꯑꯆꯧꯕ ꯎꯄꯥꯝꯕꯤꯗ ꯅꯞ ꯅꯞꯇꯨꯅ ꯁꯥꯠꯂꯛꯏ ꯈꯣꯡꯒꯨꯃꯦꯟ ꯂꯩ ꯏꯌꯣꯡ ꯂꯩ ꯌꯦꯔꯨꯝ ꯂꯩ ꯁꯝꯖꯤ ꯂꯩ ꯑꯗꯨꯒ ꯀ꯭ꯋꯥꯛꯂꯩ ꯆꯔꯣꯡ ꯀꯌꯥꯗꯤ ꯐꯖꯈꯤꯕ ꯑꯅꯧꯕ ꯔꯦꯁꯤꯗꯦꯟꯁ ꯀꯌꯥꯗꯤ ꯃꯆꯨ ꯇꯥꯈꯤꯕ ꯑꯅꯧꯕ ꯌꯨꯝꯕꯥꯜ ꯂꯟ ꯍꯥꯏꯕꯗꯤ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯑꯅꯧꯕꯁꯨ ꯂꯩꯕ ꯑꯗꯨꯒ ꯌꯨꯝꯁꯨ ꯑꯅꯧꯕ ꯑꯣꯏꯅ ꯁꯦꯝꯒꯠꯄ ꯑꯗꯨꯒ ꯃꯥꯒꯤ ꯐꯖꯅꯕ ꯗꯦꯀꯣꯔꯦꯁꯟ ꯄꯨꯝꯅꯃꯛꯇꯨꯕꯨꯅꯤ ꯑꯍꯥꯟꯕ ꯄ꯭ꯔꯦꯒꯥꯞꯇ ꯊꯥꯔꯤꯁꯤ ꯃꯇꯝ ꯃꯇꯝꯗ ꯄꯦꯅꯥ ꯇꯝꯂꯝꯕ ꯂꯥꯟꯗ꯭ꯔꯤꯕꯅ ꯅꯨꯡꯒꯥꯔꯩ ꯆꯔꯣꯡ ꯑꯃ ꯍꯦꯛꯂꯒ ꯁꯅꯥꯇꯣꯝꯕꯤꯗ ꯄꯤ ꯑꯗꯨꯒ ꯁꯛꯏ ꯏꯁꯩ ꯁꯛꯏꯕ ꯊꯧꯗꯨ ꯅꯨꯡꯒꯥꯔꯩ ꯁꯤꯡꯉꯦꯜ ꯁꯪꯅ ꯐꯕ ꯂꯩ ꯊꯧꯗꯨ ꯑꯣꯏꯗꯤ ꯅꯨꯡ ꯍꯥꯏꯕꯅꯤ ꯅꯨꯡꯗ ꯀꯥꯏ ꯍꯥꯏꯗꯅ ꯂꯩꯁꯤꯒꯤ ꯃꯃꯤꯡꯁꯦ ꯅꯨꯡꯒꯥꯔꯩ ꯍꯥꯏꯅ ꯀꯧꯕ ꯂꯩꯔꯥꯡ ꯂꯩꯀꯥꯏ ꯌꯥꯝꯅ ꯂꯩ ꯂꯩꯔꯥꯡꯁꯤ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯁꯥꯁꯦ ꯃꯆꯥ ꯂꯣꯡꯉꯒ ꯂꯩꯕ ꯁꯤꯡꯉꯦꯜ ꯃꯔꯣꯡ ꯆꯨꯝꯕ ꯂꯩ ꯊꯧꯗꯨ ꯅꯨꯡꯒꯥꯔꯩꯅ ꯂꯩꯔꯥꯡ ꯃꯄꯥꯜ ꯐꯔꯛꯂꯦꯅꯦ ꯁꯅꯥꯍꯜ ꯂꯩꯗꯤ ꯀꯅꯥꯕꯨꯅꯣꯅ ꯍꯥꯏꯕꯕꯨ ꯁꯅꯥꯇꯣꯝꯕꯤꯕꯨꯅꯤ ꯍꯥꯏꯔꯤꯁꯦ ꯍꯥꯏꯗꯤ ꯃꯥꯏ ꯃꯃꯤꯡꯗꯨꯕꯨ ꯅꯠꯇꯦ ꯈ꯭ꯋꯥꯏꯒꯤ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡ ꯏꯁꯩꯁꯤꯗ ꯌꯥꯝꯅ ꯐꯖꯅ ꯅꯤꯛꯅꯦꯝ ꯑꯣꯏꯅ ꯁꯅꯥꯍꯜ ꯍꯥꯏꯅ ꯀꯧꯕꯅꯤ ꯃꯌꯥꯝꯅꯗꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡꯗꯤ ꯁꯅꯥꯇꯣꯝꯕꯤ ꯑꯗꯨꯒ ꯕꯣꯔ ꯁꯥꯍꯦꯕꯇ ꯑꯣꯡꯈꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯃꯤꯡ ꯃꯤꯡꯊꯣꯟꯁꯨ ꯕꯣꯔ ꯁꯥꯍꯦꯕ ꯑꯣꯡꯕꯤ ꯁꯅꯥꯇꯣꯝꯕꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯀꯧꯈꯤꯕꯅꯤ ꯁꯅꯥꯇꯣꯝꯕꯤꯒ ꯃꯥꯏꯅꯨꯒ ꯅꯣꯛꯏ ꯃꯦꯛꯁꯋꯦꯜꯁꯨ ꯅꯣꯛꯂꯒ ꯍꯪꯉꯤ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯃꯃꯩꯇꯩꯔꯣꯟ ꯀꯌꯥ ꯈꯪꯗꯕꯅꯤꯅ ꯁꯅꯥꯇꯣꯝꯕꯤꯅ ꯃꯦꯛꯁꯋꯦꯜꯗ ꯇꯥꯛꯄꯤ ꯄꯦꯅꯥ ꯁꯛꯄꯅ ꯂꯩ ꯊꯥꯗꯨꯅ ꯁꯛꯄ ꯏꯁꯩꯅꯤ ꯄꯦꯅꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯐꯣꯛ ꯂꯣꯔ ꯍꯥꯏꯕꯗꯤ ꯆꯤꯟꯊꯥꯡꯉꯤ ꯍꯥꯏꯅ ꯂꯥꯛꯄ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯁꯩꯁꯛ ꯑꯃꯅꯤ ꯂꯥꯟꯗ꯭ꯔꯤꯕꯅ ꯍꯥꯏ ꯁꯥꯍꯦꯕ ꯇꯥꯕꯤꯅꯤꯡꯉꯗꯤ ꯅꯅꯥꯏ ꯑꯩ ꯅꯣꯡꯃ ꯑꯩꯒꯤ ꯑꯣꯖꯥ ꯄꯦꯅꯥ ꯁꯛꯄ ꯀꯧꯔꯒ ꯁꯛꯍꯟꯖꯒꯦ ꯍꯥꯏꯗꯤ ꯁꯥꯍꯦꯕꯅ ꯇꯥꯅꯤꯡꯉꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯦꯅꯥ ꯁꯛꯄꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯃꯇꯝꯗꯨꯗ ꯑꯗꯨ ꯀꯧꯔꯒ ꯁꯛꯍꯟꯖꯒꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯌꯨꯛꯇ ꯁꯒꯣꯜ ꯇꯣꯡꯂꯒ ꯀꯣꯏꯕꯁꯦ ꯃꯦꯛꯁꯋꯦꯜꯒꯤ ꯍꯩꯅꯕꯤꯅꯤ ꯀꯔꯤꯒꯨꯝꯕꯗꯅ ꯃꯥꯅ ꯒꯣꯜꯗꯟ ꯔꯤꯇ꯭ꯔꯤꯚꯔ ꯑꯅꯤ ꯄꯨꯔꯒ ꯆꯠꯈꯤ ꯍꯨꯏ ꯑꯅꯤꯗꯨꯅ ꯁꯒꯣꯜꯒ ꯃꯥꯟꯅꯅ ꯆꯦꯜꯂꯤ ꯍꯥꯏꯗꯤ ꯃꯣꯏꯁꯤ ꯍꯨꯏ ꯌꯥꯝ ꯂꯣꯏꯒꯟꯕ ꯑꯗꯨꯒ ꯍꯨꯏꯒ ꯃꯔꯨꯞ ꯑꯣꯏꯕ ꯑꯗꯨ ꯌꯥꯝꯅꯁꯨ ꯂꯨꯅ ꯇꯧꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯣꯏꯁꯦ ꯍꯨꯏꯁꯦ ꯑꯩꯈꯣꯏꯒꯤ ꯄꯪꯊꯥꯗ ꯊꯥꯗꯣꯛꯑꯒ ꯇꯧꯕꯗꯨꯒꯤ ꯈꯨꯠꯂꯣꯏꯗꯨ ꯅꯠꯇꯦ ꯃꯣꯏꯅ ꯂꯣꯏꯔꯤꯁꯤꯗꯤ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯅ ꯑꯗꯨꯒ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯄ ꯑꯗꯨꯒ ꯃꯄꯥꯟꯗ ꯄꯨꯊꯣꯛꯄ ꯃꯇꯝꯗꯁꯨ ꯆꯣꯏꯕ ꯌꯥꯗꯦ ꯑꯩꯅ ꯎꯖꯔꯛꯄꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤꯗ ꯑꯩꯅ ꯀꯩꯅꯣꯗ ꯆꯠꯄ ꯃꯇꯝꯁꯤꯗ ꯃꯣꯏ ꯍꯨꯏꯁꯦ ꯌꯥꯝꯅ ꯂꯨꯅ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯀꯣꯔꯅꯔ ꯈꯨꯗꯤꯡꯃꯛꯀꯤ ꯃꯣꯏ ꯄ꯭ꯂꯥꯁꯇꯤꯛ ꯊꯝꯗꯅ ꯃꯥꯡ ꯁꯣꯏꯔꯒꯁꯨ ꯍꯨꯟꯗꯣꯛꯑꯝꯕ ꯌꯥꯗꯦ ꯐꯥꯏꯟ ꯌꯥꯝ ꯆꯥꯎꯅ ꯇꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯨꯏꯁꯤꯡꯁꯦ ꯌꯥꯝꯅ ꯃꯣꯏꯒꯤ ꯃꯅꯥꯠ ꯑꯣꯏꯅ ꯇꯧꯏ ꯍꯨꯏ ꯑꯅꯤꯗꯨꯅ ꯁꯒꯣꯜꯒ ꯃꯥꯟꯅꯅ ꯆꯦꯜꯂꯤ ꯍꯧꯖꯤꯛꯇꯤ ꯃꯦꯛꯁꯋꯦꯜꯒꯤ ꯂꯣꯏꯅꯕꯤ ꯑꯃ ꯂꯩꯔꯦ ꯁꯅꯥꯇꯣꯝꯕꯤꯒ ꯃꯦꯛꯁꯋꯦꯜꯒ ꯂꯥꯞꯅ ꯆꯠꯂꯨꯔꯒ ꯁꯒꯣꯜ ꯑꯃꯃꯝ ꯇꯣꯡꯗꯨꯅ ꯍꯟꯖꯤꯜꯂꯛꯏ ꯁꯅꯥꯇꯣꯝꯕꯤꯅ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯤꯅ ꯁꯒꯣꯜ ꯇꯣꯡꯕ ꯍꯩꯔꯦ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯅꯩ ꯑꯅꯤꯁꯤꯕꯨ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕꯗ ꯁꯅꯥꯇꯣꯝꯕꯤꯅ ꯁꯒꯣꯜ ꯐꯩꯅ ꯇꯣꯡꯉꯤ ꯋꯥꯡꯅ ꯄꯨꯟꯕ ꯁꯝꯕꯨꯜꯗꯒꯤ ꯅꯤꯡꯗꯨ ꯌꯩꯅ ꯃꯃꯩ ꯊꯥꯗꯩ ꯁꯝꯕꯨꯜꯗ ꯊꯦꯠꯂꯤꯕ ꯔꯦꯁꯤꯗꯦꯟꯁꯤꯗꯒꯤ ꯁꯝꯕꯜꯗ ꯁꯥꯠꯄ ꯖꯨꯕꯥ ꯀꯨꯁꯨꯝ ꯑꯃꯇꯪ ꯊꯦꯠꯂꯤ ꯅꯣꯡꯃꯅ ꯅꯨꯄꯥꯒꯤ ꯐꯤꯖꯦꯠꯇ ꯁꯝꯖꯤ ꯀꯣꯡꯒꯣꯝ ꯄꯨꯜꯂꯤ ꯔꯦꯁꯤꯗꯦꯟꯁꯤꯒꯤ ꯆꯪꯐꯝ ꯂꯝꯕꯤꯗ ꯍꯦꯛ ꯊꯧꯖꯤꯟꯕꯗ ꯃꯉꯛ ꯐꯠ ꯍꯥꯏꯔꯒ ꯊꯑꯣꯏꯅ ꯁꯝꯕꯨꯜꯗꯣ ꯅꯥꯟꯊꯣꯛꯍꯜꯂꯤ ꯌꯥꯝ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯕꯗꯣ ꯂꯦꯡꯄꯥꯛ ꯊꯟꯅ ꯁꯝꯅ ꯋꯥꯏ ꯇꯥꯏ ꯁꯅꯥꯇꯣꯝꯕꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯧꯒꯠꯂꯤ ꯃꯦꯛꯁꯋꯦꯜꯅ ꯇꯨꯡꯗ ꯁꯒꯣꯜ ꯈꯥꯝꯃꯤ ꯔꯦꯁꯤꯗꯦꯟꯁꯤꯒꯤ ꯁꯨꯃꯥꯡꯗ ꯑꯗꯨꯕꯨ ꯀꯨꯝꯊꯗꯦ ꯃꯦꯛꯁꯋꯦꯜꯅ ꯍꯦꯛ ꯊꯥꯡꯗꯗ꯭ꯔꯤꯕ ꯃꯈꯩ ꯁꯅꯥꯇꯣꯝꯕꯤ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯗꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯔꯦꯁꯤꯗꯦꯟꯁꯤ ꯃꯩꯇꯩꯅ ꯄꯤꯛ ꯊꯜꯂꯤ ꯍꯥꯏꯗꯤ ꯃꯩꯇꯩꯒꯤ ꯅꯨꯄꯤ ꯑꯃꯁꯨ ꯑꯣꯡꯉꯦ ꯑꯗꯨꯒ ꯃꯅꯥꯏ ꯃꯁꯟ ꯃꯔꯣꯟ ꯏꯔꯣꯟꯗꯨ ꯈꯤꯇꯪ ꯇꯤꯟꯅꯗꯕꯅꯤꯅ ꯃꯥꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯁꯦ ꯃꯩꯇꯩꯁꯨ ꯑꯅꯝꯕꯅ ꯑꯣꯏ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯄꯨꯗꯨꯅ ꯂꯥꯛꯏ ꯍꯤ ꯇꯣꯡꯗꯨꯅ ꯁꯥꯟꯅꯩ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯩꯕ ꯊꯥ ꯃꯆꯦꯠ ꯁꯥꯕ ꯄꯨꯈ꯭ꯔꯤꯗ ꯊꯝꯕꯥꯜ ꯌꯥꯝꯅ ꯁꯥꯠꯂꯤ ꯊꯝꯕꯥꯜ 19 ꯊꯝꯕꯥꯜ ꯑꯉꯥꯡꯕꯤ ꯊꯝꯕꯥꯜ ꯑꯉꯧꯕꯤ ꯌꯥꯝꯅ ꯂꯥꯡ ꯂꯩ ꯃꯩꯇꯩ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝꯅ ꯔꯦꯁꯤꯗꯦꯟꯁꯤꯒꯤ ꯀꯣꯂꯨꯞꯇ
ꯍꯧꯖꯤꯛꯇꯤ ꯃꯥꯏꯅꯨꯁꯨ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯥꯟꯅꯅ ꯂꯩꯔꯦ ꯆꯥꯟꯅꯅ ꯄꯥꯔꯃꯤꯅꯦꯟ ꯇꯥꯅ ꯂꯩꯔꯔꯦ ꯃꯩꯇꯩꯒꯤ ꯏꯃꯨꯡꯂꯥ ꯐꯤꯔꯤꯡꯒꯤ ꯏꯃꯨꯡꯂꯥ ꯃꯐꯝ ꯈꯪꯂꯛꯇꯔꯦ ꯃꯅꯤꯄꯨꯔꯒꯤ ꯔꯦꯁꯤꯗꯦꯟꯁꯤ ꯀꯔꯤꯒꯨꯝꯕꯗꯅ ꯃꯦꯛꯁꯋꯦꯜꯅ ꯁꯅꯥꯇꯣꯝꯕꯤ ꯄꯨꯔꯒ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄ ꯐꯤꯔꯤꯡꯒꯤꯒꯤ ꯌꯨꯝꯗ ꯗꯤꯅꯔ ꯆꯥꯕ ꯆꯠꯂꯤ ꯁꯅꯥꯇꯣꯝꯕꯤꯅ ꯆꯨꯀꯤ ꯃꯩꯔꯤ ꯐꯅꯦꯛ ꯁꯦꯠꯇꯨꯅ ꯃꯄꯥꯟ ꯅꯥꯏꯕꯗꯨꯕꯨꯅꯤ ꯌꯥꯝꯅ ꯌꯥꯛꯄ ꯃꯩꯔꯤ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯆꯨꯀꯤ ꯃꯩꯔꯤꯁꯤ ꯑꯩꯈꯣꯏꯅ ꯃꯀꯣꯡ ꯍꯥꯏꯅ ꯀꯧꯏ ꯃꯀꯣꯡ ꯃꯆꯨ ꯐꯤꯒꯦꯗ ꯀꯔꯤꯗ ꯌꯥꯝꯅ ꯌꯥꯛꯅ ꯑꯌꯥꯛꯄ ꯀꯂꯔ ꯉꯥꯛꯇꯅ ꯁꯥꯕ ꯐꯅꯦꯛ ꯁꯦꯠꯇꯨꯅ ꯁꯅꯥ ꯐꯤꯒꯦ ꯏꯟꯅꯐꯤ ꯏꯟꯗꯨꯅ ꯃꯦꯛꯁꯋꯦꯜꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯊꯦꯛ ꯊꯦꯛ ꯊꯣꯛꯂꯛꯏ ꯂꯥꯟꯗ꯭ꯔꯤꯕꯅ ꯑꯉꯥꯎꯕꯅ ꯂꯥꯟꯗ꯭ꯔꯤꯕꯁꯤ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯕ ꯌꯥꯝ ꯁꯦꯜꯐ ꯐꯣꯔꯋꯥꯔꯗꯇꯤ ꯑꯣꯏꯖꯕ ꯊꯥꯗꯨꯅ ꯏꯁꯩꯒ ꯍꯦꯛꯇ ꯁꯛꯇꯣꯛꯄ ꯑꯅ ꯁꯥꯕꯤ ꯂꯥꯎ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯀꯜꯂꯛꯄ ꯌꯥꯃꯤ ꯀꯟꯖꯥꯎꯕ ꯌꯥꯃꯤ ꯃꯥꯡꯗ ꯊꯥꯔꯣ ꯂꯥꯎ ꯑꯩꯈꯣꯏꯒꯤ ꯐꯣꯛꯂꯣꯔꯒꯤ ꯃꯃꯥꯡꯉꯩꯒꯤ ꯏꯁꯩꯁꯦ ꯃꯥꯅ ꯁꯛꯏꯕ ꯑꯗꯨꯕꯨ ꯂꯥꯟꯗ꯭ꯔꯤꯕ ꯈꯛ ꯁꯥꯎꯕꯤꯗꯦ ꯂꯥꯟꯗ꯭ꯔꯤꯕꯕꯨ ꯑꯩꯗꯤ ꯁꯥꯍꯦꯕꯅ ꯁꯅꯥꯇꯣꯝꯕꯤꯅ ꯈꯛ ꯁꯥꯎꯕꯤꯗꯦ ꯅꯣꯛꯇꯨꯅ ꯇꯥꯏ ꯍꯥꯏꯈꯤ he has excellent voice ꯑꯃꯨꯛꯇꯤ ꯂꯥꯟꯗ꯭ꯔꯤꯕꯅ ꯇꯛꯃꯟꯗꯨꯅ ꯔꯦꯁꯤꯗꯦꯟꯁꯇ ꯃꯥꯒꯤ ꯑꯣꯖꯥ ꯀꯧꯔꯒ ꯄꯦꯅꯥ ꯁꯛꯍꯜꯂꯤ ꯁꯥꯃꯨ ꯈꯣꯡꯌꯦꯠꯄ ꯑꯩꯗꯤ ꯃꯣꯏꯔꯥꯡꯒꯤ ꯀꯩꯅꯣ ꯈꯝꯕꯕꯨ ꯁꯥꯃꯨꯗ ꯈꯣꯡꯌꯦꯠꯄ ꯍꯥꯏꯗꯅ ꯑꯆꯧꯕ ꯄꯟꯗꯨꯞ ꯑꯃ ꯆꯦꯞꯇꯔ ꯑꯃꯅꯤ ꯃꯁꯤꯗ ꯈꯣꯡꯌꯦꯠꯂꯒ ꯈꯝꯕꯁꯦ ꯇꯧꯒꯤ ꯃꯇꯥꯡ ꯌꯥꯝꯅ ꯁꯥꯊꯤꯕ ꯍ꯭ꯌꯨꯃꯦꯟ ꯇꯣꯔꯆꯔ ꯑꯃꯅꯤ ꯁꯥꯃꯨ ꯈꯣꯡꯌꯦꯠꯄ ꯍꯥꯏꯁꯦ ꯃꯇꯝꯗꯨꯗ ꯄꯦꯅꯥ ꯁꯛꯄ ꯑꯍꯩꯕꯅꯒ ꯁꯛꯑꯒꯗꯤ ꯑꯍꯜ ꯂꯃꯟꯁꯦ ꯗꯣꯔꯥ ꯇꯨꯅ ꯀꯞꯅꯕ ꯑꯗꯨꯒꯨꯝꯕ ꯃꯇꯥꯡꯗꯣ ꯋꯥꯔꯤ ꯂꯤꯍꯜꯂꯤ ꯊꯣꯛꯆꯥꯎ ꯋꯥꯔꯤ ꯂꯤꯕ ꯀꯧꯔꯒ ꯊꯣꯛꯆꯥꯎ ꯍꯥꯏꯁꯤ ꯃꯃꯤꯡꯅꯤ ꯃꯦꯛꯁꯋꯦꯜꯅ ꯃꯨꯟꯅ ꯇꯥꯏ ꯑꯗꯨꯒ ꯅꯣꯛꯇꯨꯅ ꯍꯥꯏ ꯅꯣꯡꯕꯥꯟ ꯀꯗꯥꯏꯗ ꯂꯩ ꯐꯥꯔꯒ ꯖꯦꯜꯗ ꯊꯝꯒꯦ ꯀꯥ ꯍꯦꯟꯖꯤꯜꯂꯛꯏ ꯂꯥꯟꯗ꯭ꯔꯤꯕꯁꯨ ꯑꯌꯨꯛꯀꯤ ꯆꯥ ꯄꯨꯁꯤꯟꯖꯔꯤꯕ ꯕꯦꯚꯥꯔꯒꯤ ꯆꯥꯒꯤ ꯇ꯭ꯔꯦ ꯃꯨꯜꯂꯒ ꯐꯃꯨꯡ ꯀꯥꯒꯤ ꯊꯣꯡ ꯃꯌꯥꯗ ꯂꯦꯞꯂꯒ ꯁꯛꯂꯛꯏ ꯂꯥꯟꯗ꯭ꯔꯤꯕꯅ ꯆꯤꯡꯉꯨ ꯈꯣꯏꯃꯨꯝ ꯂꯥꯏꯅꯤꯡ ꯊꯧꯑꯣ ꯏꯅꯨꯡ ꯉꯥꯜꯂꯦ ꯌꯥꯎꯑꯣꯜꯂꯦ ꯂꯥꯏꯔꯦꯟ ꯂꯥꯕ ꯌꯥꯎꯑꯣꯜꯂꯦ ꯍꯨꯏꯊꯧ ꯂꯥꯕꯁꯤ ꯐꯦꯡꯂꯦ ꯆꯤꯡꯉꯨ ꯅꯪꯕꯨ ꯌꯥꯍꯧꯔꯣ ꯍꯥꯏꯗꯤ ꯅꯣꯡꯉꯥꯜꯂꯦ ꯍꯥꯏꯕꯅꯤ ꯑꯔꯤꯕ ꯂꯣꯟꯒꯤ ꯃꯇꯥꯡꯗ ꯂꯥꯏꯔꯦꯟ ꯂꯥꯕ ꯌꯥꯎꯑꯣꯜꯂꯦ ꯍꯨꯏꯊꯧ ꯂꯥꯕꯁꯤ ꯐꯦꯡꯂꯦ ꯆꯤꯡꯉꯨ ꯅꯪꯕꯨ ꯌꯥꯍꯧꯔꯣꯏꯗꯤ ꯅꯣꯡꯉꯥꯜꯂꯦ ꯃꯤꯠ ꯃꯥꯏ ꯇꯥꯊꯣꯛꯑꯣ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤ ꯁꯅꯥꯇꯣꯝꯕꯤꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯍꯥꯏꯔꯒ ꯌꯥꯎꯑꯣꯜꯂꯒ ꯇꯨꯝꯊꯈꯤ ꯃꯦꯛꯁꯋꯦꯜꯗꯤ ꯉꯁꯥꯏꯅ ꯍꯧꯒꯠꯈ꯭ꯔꯦ ꯃꯥꯗꯤ ꯌꯥꯍꯧꯉꯟꯕ ꯅꯨꯄꯥꯅꯤ ꯑꯁꯨꯝꯅ ꯂꯦꯟꯕꯅꯤ ꯃꯇꯝ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯃꯦꯛꯁꯋꯦꯜ ꯃꯇꯥꯡ ꯆꯥꯔꯕꯗꯤ ꯁꯅꯥꯇꯣꯝꯕꯤꯕꯨ ꯂꯝ ꯆꯠꯄꯗꯁꯨ ꯄꯨꯕꯤ ꯆꯤꯡ ꯀꯥꯕ ꯇꯝꯕꯤ ꯎꯃꯪꯗ ꯗꯝꯕꯨꯔ ꯈꯟꯗꯨꯅ ꯂꯦꯛꯄ ꯇꯝꯕꯤ ꯁꯅꯥꯇꯣꯝꯕꯤ ꯃꯦꯛꯁꯋꯦꯜꯒꯤ ꯄꯨꯟꯁꯤꯒ ꯆꯨꯁꯤꯟꯅꯔꯛꯂꯦ ꯃꯦꯛꯁꯋꯦꯜ ꯃꯩꯇꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯣꯏꯗꯔꯦ ꯑꯃꯨꯛꯇꯤ ꯃꯦꯛꯁꯋꯦꯜꯅ ꯁꯅꯥꯇꯣꯝꯕꯤ ꯄꯨꯕꯤꯔꯒ ꯊꯥ ꯑꯅꯤꯔꯣꯝ ꯃꯄꯥꯜꯗ ꯂꯩꯔꯨꯏ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃ ꯂꯥꯟꯕꯅꯤ ꯍꯥꯏꯗꯤ ꯁꯅꯥꯇꯣꯝꯕꯤꯒꯤꯗꯃꯛꯇꯗꯤ ꯃꯥꯅ ꯀꯌꯥ ꯅꯨꯡꯉꯥꯏꯔꯛꯈꯤꯕ ꯍꯔꯥꯎꯈꯤꯕ ꯁꯤꯂꯣꯡꯒꯤ ꯀꯨꯡꯅ ꯁꯪꯂꯕ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯎꯆꯥꯟ ꯃꯅꯥꯒꯤ ꯃꯈꯣꯜ ꯏꯁꯤꯡ ꯆꯥꯏꯕꯤ ꯐꯖꯔꯕ ꯌꯨꯝ ꯑꯉꯛꯄ ꯃꯤꯌꯥꯝ ꯂꯣꯏꯅ ꯉꯛꯅ ꯊꯣꯛꯈꯤ ꯐꯖꯅ ꯎꯈꯤ ꯃꯦꯛꯁꯋꯦꯜꯅ ꯁꯒꯣꯜ ꯇꯥꯟꯅꯕ ꯌꯦꯡꯍꯜꯂꯤ ꯂꯩ ꯃꯌꯥꯝꯒꯤ ꯂꯩ ꯃꯁꯤꯖꯥ ꯇꯥꯟꯅꯕ ꯌꯦꯡꯍꯜꯂꯤ ꯁꯅꯥꯇꯣꯝꯕꯤꯅ ꯂꯣꯟꯅ ꯃꯦꯛꯁꯋꯦꯜꯗ ꯍꯥꯏ ꯃꯁꯤꯒꯤ ꯂꯩꯁꯤ ꯄꯥꯝꯃꯤ ꯃꯁꯤ ꯑꯩꯈꯣꯏꯗ ꯊꯥꯁꯤ ꯂꯩꯕ ꯌꯥꯒꯗ꯭ꯔꯥ ꯁꯤꯂꯣꯡꯒꯤ ꯈꯣꯡꯆꯠꯇꯣ ꯊꯥꯡꯉꯩꯁꯦꯡꯅ ꯁꯅꯥꯇꯣꯝꯕꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ ꯇꯠꯇꯅ ꯄꯨꯕꯤꯈꯤ ꯁꯤꯂꯣꯡꯗ ꯃꯦꯛꯁꯋꯦꯜꯅ ꯍꯥꯏ ꯁꯅꯥꯇꯣꯝꯕꯤ ꯔꯤꯇꯥꯌꯔ ꯇꯧꯔꯒ ꯁꯤꯂꯣꯡꯗ ꯂꯩꯒꯦ ꯈꯜꯂꯤ ꯌꯨꯝꯒ ꯀꯣꯟꯅꯕ ꯂꯝ ꯑꯃ ꯊꯤꯁꯤ ꯑꯁꯨꯝꯅ ꯁꯤꯂꯣꯡꯗ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯄꯤꯌꯥꯅꯣ ꯑꯃ ꯄꯣꯔꯛꯏ ꯌꯥꯝꯅ ꯋꯥꯅ ꯑꯅꯧꯕ ꯁꯦꯝꯕ ꯑꯋꯥꯡ ꯂꯝꯕꯤꯗ ꯁꯟ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯔꯦꯁꯤꯗꯦꯟꯁꯤꯗ ꯄꯨꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯅ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯄꯣꯠ ꯑꯁꯦ ꯃꯈꯣꯏꯗꯤ ꯑꯃꯨꯛꯇ ꯎꯖꯗ꯭ꯔꯤ ꯃꯥꯏꯅꯨꯅ ꯍꯪꯉꯤ ꯀꯔꯤꯅꯣ ꯁꯤꯕꯣ ꯀꯩꯗꯧꯅꯅꯕꯅꯣ ꯑꯈꯣꯡꯕꯤꯅꯦ ꯄꯤꯌꯥꯅꯣ ꯀꯧꯋꯦ ꯑꯁꯨꯛ ꯆꯥꯎꯕ ꯁꯤꯕꯨ ꯀꯅꯥꯅ ꯈꯣꯡꯗꯧꯔꯤꯕ ꯈꯪꯗꯦ ꯃꯃꯥ ꯏꯕꯨꯡꯉꯣꯅ ꯈꯣꯡꯗꯧꯔꯤ ꯃꯥꯜꯂꯦ ꯍꯅꯨꯕꯤ ꯑꯃꯈꯛꯅ ꯅꯝꯗꯨꯅ ꯌꯣꯟꯁꯤꯜꯂꯛꯂꯤꯕꯅꯤ ꯆꯥꯎꯃꯟꯕꯅ ꯃꯁꯤꯗ ꯑꯩꯈꯣꯏꯗꯤ ꯊꯣꯏꯅ ꯄꯥꯝꯗꯕꯅꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯑꯗꯨꯝ ꯂꯩꯔꯛꯂꯕꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯃꯤꯉꯝꯗꯕꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯃꯦꯛꯁꯋꯦꯜꯁꯤ ꯌꯥꯝꯅ ꯃꯤꯕꯨ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯃꯤꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗꯕ ꯃꯥꯅ ꯌꯥꯝ ꯄꯥꯝꯕ ꯅꯠꯇ꯭ꯔꯒꯁꯨ ꯍꯅꯨꯕꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯦꯡꯕ ꯉꯝꯗꯗꯅ ꯂꯩꯔꯛꯄꯅꯤ ꯁꯤꯅꯤ ꯔꯤꯇꯥꯌꯔ ꯇꯧꯔꯒ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯦꯛꯁꯋꯦꯜꯅ ꯊꯥꯡꯉꯩꯁꯦꯡꯅ ꯁꯤꯂꯣꯡꯗ ꯌꯨꯝ ꯍꯤꯡꯒꯣꯜ ꯊꯤꯕꯅꯤ ꯌꯨꯝ ꯀꯌꯥ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯊꯋꯥꯏꯅ ꯄꯥꯝꯕ ꯑꯃꯠꯇ ꯌꯥꯎꯗꯦ
ꯄꯥꯔꯁꯤ ꯅꯨꯄꯤ ꯑꯃꯈꯛꯅ ꯌꯨꯝ ꯌꯣꯜꯂꯤ ꯇꯥꯗꯨꯅ ꯃꯦꯛꯁꯋꯦꯜꯅ ꯆꯠꯂꯒ ꯌꯦꯡꯂꯨꯕ ꯑꯅꯤꯔꯛ ꯁꯨꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯁꯅꯥꯇꯣꯝꯕꯤꯁꯨ ꯄꯨꯕꯤꯔꯨꯏ ꯁꯤꯂꯣꯡꯒꯤ ꯃꯌꯥꯏꯃꯛꯇꯤ ꯊꯣꯛꯇꯦ ꯈꯔ ꯂꯥꯞꯄꯤ ꯑꯄꯔ ꯁꯤꯂꯣꯡ ꯍꯦꯛ ꯍꯥꯏꯒꯠꯂꯛꯄꯗꯅꯤ ꯌꯥꯝꯅ ꯐꯖꯩ ꯃꯐꯝꯁꯦ ꯏꯁꯤꯡꯗꯤ ꯈꯔ ꯋꯥꯒꯅꯤ ꯑꯗꯨꯕꯨ ꯌꯦꯡꯈꯤꯕ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗ ꯃꯦꯛꯁꯋꯦꯜꯅ ꯃꯁꯤꯃꯗꯤ ꯊꯋꯥꯏ ꯇꯥꯏ ꯂꯩꯔꯕꯁꯨ ꯂꯩꯔꯒꯦ ꯈꯜꯂꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯄꯥꯔꯁꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯗ ꯇꯔꯥꯝ ꯇꯔꯥꯝ ꯇꯧꯏ ꯆꯍꯤ 60 ꯁꯨꯔꯕꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯀꯦꯔꯤ ꯃꯨꯒꯥꯒꯤ ꯁꯥꯔꯤ ꯑꯉꯧꯕ ꯑꯃ ꯁꯦꯠꯂꯤ ꯁꯥꯡꯅ ꯊꯥꯗꯔꯤꯕ ꯐꯤꯖꯤꯟ ꯃꯥꯡꯂꯣꯝꯗ ꯍꯥꯏꯊꯔꯒ ꯑꯣꯏ ꯊꯪꯕ ꯈꯨꯗꯥꯡ ꯃꯆꯤ ꯑꯗꯨꯗ ꯌꯦꯞꯂꯤ ꯑꯗꯨꯕꯨ ꯑꯃꯨꯕ ꯄꯨꯂꯣꯚꯔꯒꯤ ꯃꯊꯛꯇ ꯈꯨꯠ ꯁꯥ ꯍꯩꯕ ꯀꯨꯍꯤ ꯃꯆꯨꯒꯤ ꯁ꯭ꯀꯥꯔꯞ ꯑꯃꯅ ꯃꯅꯪꯒꯟꯗ ꯀꯨꯞꯂꯤ ꯑꯗꯨꯝ ꯈꯪꯂꯦ ꯅꯨꯄꯤꯁꯦ ꯑꯐ ꯅꯨꯡꯉꯥꯏ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄꯤ ꯅꯨꯄꯤꯅꯤ ꯀꯥ ꯍꯦꯟꯅ ꯀꯦꯔꯝꯕꯤ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯃꯇꯝ ꯑꯃꯗ ꯁꯛꯍꯦꯟꯕꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯌꯦꯡꯕꯗ ꯁꯥꯔꯤ ꯁꯦꯠꯂꯤ ꯍꯥꯏꯕꯗꯨ ꯃꯉꯥꯏ ꯅꯣꯡꯆꯨꯞꯂꯣꯝꯒꯤ ꯃꯤ ꯃꯥꯜꯂꯤ ꯌꯥꯝꯅ ꯀꯨꯆꯨ ꯄꯥꯜꯂꯤ ꯃꯆꯥꯁꯤꯡ ꯂꯣꯏꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈ꯭ꯔꯦ ꯀꯅꯥꯃꯠꯇꯒ ꯃꯥꯒ ꯂꯩꯃꯤꯟꯅꯗꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯂꯨꯈ꯭ꯔꯥꯕꯤ ꯑꯁꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯌꯨꯝ ꯍꯤꯡꯒꯣꯜꯁꯦ ꯁꯪꯂꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯣꯏꯔꯦ ꯃꯤ ꯃꯇꯥ ꯆꯥꯕ ꯌꯦꯡꯂꯒ ꯌꯨꯝ ꯏꯪꯈꯣꯜ ꯌꯣꯟꯊꯣꯛꯂꯒ ꯃꯍꯥꯛ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯄꯨꯅꯥꯗ ꯆꯠꯂꯒꯦ ꯂꯦꯞꯂꯕꯅꯤ ꯃꯦꯛꯁꯋꯦꯜꯗ ꯌꯨꯝ ꯍꯤꯡꯒꯣꯜ ꯌꯣꯟꯕꯒꯤ ꯋꯥ ꯆꯠꯊꯩ ꯃꯥꯅ ꯈꯜꯂꯤ ꯃꯥꯅ ꯃꯄꯨꯔꯣꯏꯕꯅ ꯂꯨꯅ ꯇꯧꯖꯔꯝꯕ ꯑꯣꯔꯀꯤꯗꯁꯤꯡꯁꯦ ꯅꯤꯡꯊꯤꯅ ꯊꯝꯕꯤꯕꯁꯨ ꯌꯥꯏ ꯃꯇꯩ ꯃꯅꯥꯎ ꯌꯥꯝꯅ ꯋꯥꯅ ꯎꯔꯩꯁꯤꯡꯁꯦ ꯈꯣꯝꯖꯤꯟꯕꯅꯤ ꯑꯣꯔꯀꯤꯗꯁꯤꯡꯗꯣ ꯃꯅꯤꯄꯨꯔꯗꯒꯤ ꯐꯥꯎꯕ ꯌꯥꯎꯔꯤ ꯅꯨꯄꯤꯗꯨꯅ ꯀꯩꯊꯦꯜꯗ ꯄꯨꯁꯤꯜꯂꯒ ꯂꯩꯁꯛ ꯈꯪꯕ ꯃꯦꯛꯁꯋꯦꯜꯗ ꯇꯥꯛꯂꯛꯏ ꯗꯤꯁ ꯏꯁ ꯗ ꯆꯤꯝꯕꯦꯗꯤꯌꯝ ꯃꯤꯀꯣꯂꯦꯁꯤꯅꯝ and this is a Palapipeditum venutum asinachingba maming taktana makha tana hai Benda from Manipur I am sure to know it perhaps nokhet tawi Maxwell phampham ka da phamlaga cha thakpa matamda hanubiduda hairi nang yum ase lobige haina lepirabadi aingonda maman yamlaba pot ani masu lei masisu yauna lobiyu ꯆꯠꯀꯗꯧꯔꯕꯅꯤꯅ ꯑꯩ ꯍꯣꯡꯅ ꯊꯥꯗꯣꯛꯂꯝꯂꯒꯦ ꯑꯍꯜ ꯑꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒ ꯃꯥꯒꯤ ꯈꯥꯁꯤ ꯃꯅꯥꯏ ꯑꯗꯨꯕꯨ ꯑꯆꯧꯕ ꯂꯨꯕꯥꯛ ꯑꯃꯗ ꯄꯨꯊꯣꯛꯍꯜꯂꯤ ꯂꯨꯕꯥꯛ ꯍꯥꯡꯗꯣꯛꯂꯒ ꯎꯠꯂꯛꯏ ꯀꯔꯝꯕ ꯖꯨꯛꯇ ꯄꯥꯝꯖꯗꯨꯅ ꯂꯩꯍꯧꯕ ꯃꯄꯣꯠ ꯃꯆꯩ ꯍꯣꯠꯅꯕ ꯃꯩꯇꯩ ꯄꯣꯠꯂꯣꯏ ꯑꯃꯟꯕ ꯑꯃ ꯃꯩꯇꯩꯒꯤ ꯄꯣꯠꯂꯣꯏꯁꯦ ꯑꯃꯟꯕ ꯑꯃ ꯄꯣꯠꯂꯣꯏꯅꯤ ꯍꯥꯏꯕꯗꯨ ꯃꯉꯥꯏꯔꯦ ꯂꯣꯏꯔꯦ ꯃꯟꯕꯗ ꯌꯦꯡꯕ ꯌꯥꯗꯔꯦ ꯄꯣꯁꯋꯥꯟ ꯑꯗꯣ ꯆꯔꯥ ꯆꯔꯥꯔꯦ ꯀꯣꯛꯀꯤ ꯂꯩꯇꯦꯡ ꯈꯨꯖꯤ ꯅꯥꯆꯤ ꯂꯣꯏꯅꯃꯛ ꯏꯃꯟ ꯃꯟꯂꯦ ꯁꯦꯠꯄꯗ ꯃꯟꯕꯗꯤ ꯑꯣꯏꯔꯝꯂꯣꯏ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯎꯠꯄꯗ ꯃꯟꯕ ꯑꯣꯏꯒꯅꯤ ꯁꯅꯥꯇꯣꯝꯕꯤ ꯅꯣꯛꯅꯤꯡꯕꯅ ꯊꯦꯡꯈ꯭ꯔꯦ ꯑꯗꯨꯒ ꯃꯦꯛꯁꯋꯦꯜꯅ ꯁꯅꯥꯇꯣꯝꯕꯤꯗ ꯌꯦꯡꯂꯒ ꯈꯤꯇꯪ ꯅꯣꯛꯏ ꯑꯍꯜ ꯑꯗꯨꯗꯤ ꯄꯣꯠꯂꯣꯏ ꯑꯁꯦ ꯃꯅꯤꯄꯨꯔꯒꯤ ꯄꯣꯠꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯍꯥꯏ I am sure the young lady will like it she can even use as evening dress Maxwellna amuk hena nokningre adubu nokte hai good idea amana piano amanbado piano da mallabasu poti amna phari adubu kaidonaruni tawbudi matam amada Maxwellna piano khongba hibani adu erabasu residence piano khongba ma thoina pamlamde makoina chatlage thorakpada hanubiduna hanna hayawi yarabadi pot ani se lobi ho tungda ningamloi Hingolase khara sengphataba maram ubana leikidre piano adumadi leirai khanki nong phaduk khonglabasu phai Sanatombi bu tambirabasu tambirage asigumba angakpa khongbi se landribana amuktang changyeng tawningi hai pena mukti luram loidana pena khongbado pena du mayek tanaba sakpase hek haibanate arubani adubu maitai wahaidadi laigre pena muk lai kaina hai kamaina hairamino ai chubab tade adubu sayemna kiduna nongmata pairu de khongbasu nongmata tade saheb kiduna sahebna kibana taba saheb kiduna idilan ribana khongbaka du pamba residence ki phampham ka da khinduna dum panglai dalai nongmadi nungdang da dinner loraba matungda khara thengna phampham karomdagi makol ama taduna landribana munna yenglubada magi angakpada loikre singlemba manipurgi bor sai Maxwellna upu khongbi asigi manakta phamlaga angakpa makol ama thohali Sanatombi na manakta leptuna tai
ꯂꯥꯟꯗ꯭ꯔꯤꯕꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯌꯥꯝꯗ ꯇꯥꯛꯂꯨꯏ ꯃꯌꯥꯝꯅ ꯃꯨꯅ ꯌꯦꯡꯉꯤ ꯀꯨꯏꯗꯦ ꯀꯤꯗꯨꯅ ꯑꯗꯨꯝ ꯊꯣꯔꯛꯅꯩ ꯑꯗꯨ ꯐꯥꯎꯕꯗ ꯃꯦꯛꯁꯋꯦꯜꯅ ꯄꯤꯌꯥꯅꯣ ꯈꯣꯡꯍꯧꯔꯤ ꯂꯥꯟꯗ꯭ꯔꯤꯕꯅ ꯃꯥꯏꯅꯨꯗ ꯍꯥꯏ ꯏꯁ ꯑꯩꯈꯣꯏ ꯁꯥꯍꯦꯕ ꯑꯁꯤꯗꯤ ꯊꯥꯊꯥ ꯅꯠꯇꯦꯍꯦ ꯑꯁꯤꯃꯛꯅꯅꯤ ꯅꯨꯄꯤꯅ ꯍꯦꯛꯇ ꯌꯥꯔꯤꯕꯁꯦ ꯑꯗ ꯃꯥꯁꯦ ꯐꯥꯒꯤꯒ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯀꯣꯃꯦꯗꯤꯌꯟꯒꯨꯝꯕꯅꯤ ꯄꯤꯌꯥꯅꯣ ꯈꯣꯡꯕ ꯂꯣꯏꯕꯒ ꯃꯦꯛꯁꯋꯦꯜꯅ ꯁꯅꯥꯇꯣꯝꯕꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯒ ꯐꯝꯐꯝꯗ ꯐꯝꯃꯤꯟꯅꯩ ꯃꯩ ꯍꯧꯐꯝꯗ ꯃꯩ ꯏꯉꯥꯡꯉꯥꯡꯅ ꯆꯥꯛꯂꯤ ꯃꯥꯅ ꯍꯥꯏ ꯁꯅꯥꯇꯣꯝꯕꯤ ꯑꯩꯒꯤ ꯏꯃꯥꯗꯣ ꯄꯤꯌꯥꯅꯣ ꯈꯣꯡꯕ ꯌꯥꯝꯅ ꯍꯩ ꯏꯁꯩꯁꯨ ꯐꯖꯅ ꯁꯛꯏ ꯑꯩꯈꯣꯏꯗꯤ ꯅꯈꯣꯏꯗꯧꯅ ꯔꯣꯌꯦꯜ ꯐꯦꯃꯤꯂꯤꯒꯤ ꯃꯤꯁꯨ ꯅꯠꯇꯦ ꯅꯨꯡꯉꯥꯏꯅ ꯍꯧꯔꯛꯄꯁꯨ ꯅꯠꯇꯦ ꯏꯃꯥꯅ ꯆꯥꯛ ꯇꯣꯛꯂꯒ ꯄꯤꯌꯥꯅꯣ ꯈꯣꯡꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯇꯥꯏ ꯄꯤꯌꯥꯅꯣꯒꯤ ꯃꯈꯣꯜꯅ ꯑꯩꯈꯣꯏꯕꯨ ꯑꯃꯠꯇ ꯑꯣꯏꯔꯕꯣꯏ ꯅꯤꯡꯍꯜꯂꯤ ꯃꯣꯏ ꯂꯣꯏꯅꯃꯛ ꯑꯦꯇꯦꯟꯁꯟ ꯄꯤꯕꯗꯣ ꯃꯦꯛꯁꯋꯦꯜꯅ ꯑꯇꯩ ꯋꯥꯔꯤ ꯀꯌꯥ ꯁꯥꯏ ꯃꯔꯝꯒꯤ ꯋꯥ ꯃꯥꯒꯤ ꯂꯥꯞꯍꯧꯔꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥ ꯃꯥꯒꯤ ꯃꯊꯣꯡ ꯈꯪꯗ꯭ꯔꯕ ꯄꯣꯂꯦꯐꯝ ꯈꯪꯗ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯁꯅꯥꯇꯣꯝꯕꯤꯅ ꯃꯥꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯇꯥꯈꯤ ꯉꯁꯤ ꯁꯅꯥꯇꯣꯝꯕꯤ ꯄꯨꯛꯅꯤꯡ ꯏꯅꯧ ꯅꯧꯏ ꯈꯪꯗꯦ ꯑꯉꯛꯄ ꯖꯟꯇ꯭ꯔ ꯑꯁꯤꯒꯤ ꯃꯈꯣꯜꯅꯔ ꯃꯦꯛꯁꯋꯦꯜꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏ ꯑꯔꯥꯞꯄ ꯂꯝꯗꯝꯒꯤ ꯂꯥꯛꯄ ꯃꯤ ꯑꯁꯦ ꯂꯥꯞꯊꯣꯛꯈꯤꯒꯗꯔꯥ ꯍꯥꯏꯅ ꯀꯤꯔꯛꯏ ꯍꯥꯏ ꯅꯪ ꯂꯥꯛꯑꯝꯗ꯭ꯔꯕꯗꯤ ꯑꯩ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯅꯪ ꯂꯩ ꯍꯥꯏꯕ ꯈꯪꯗꯅ ꯑꯩ ꯁꯤꯔꯝꯒꯅꯤꯗꯣ ꯁꯨꯃꯥꯏꯅ ꯃꯣꯏ ꯐꯥꯒꯤ ꯇꯧꯅꯕ ꯄꯤꯌꯥꯅꯣ ꯈꯣꯡꯂꯨꯕꯒꯤ ꯃꯔꯝꯒꯤ ꯏꯁꯩ ꯈꯣꯡꯂꯨꯕꯗꯒꯤꯗꯤ ꯃꯦꯛꯁꯋꯦꯜꯁꯨ ꯅꯨꯡꯅꯥꯡꯈꯤ ꯂꯥꯞꯍꯧꯔꯕ ꯇꯨꯡꯑꯣꯏꯅꯔꯝꯂꯕ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯍꯥꯛꯅ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯏ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯌꯥꯅꯤꯡꯕ ꯑꯃ ꯄꯣꯛꯂꯛꯏ ꯂꯥꯝꯂꯨꯕꯗ ꯈꯨꯠꯄꯥꯏꯐꯝ ꯅꯥꯟꯊꯣꯛꯈꯤꯕꯒꯨꯝ ꯃꯍꯥꯛ ꯄꯤꯗꯣꯟꯈꯤ ꯎꯔꯛꯏ ꯃꯃꯤꯠꯇ ꯃꯥꯒꯤ ꯎꯟꯒꯤ ꯂꯩꯕꯥꯛ ꯃꯥꯏ ꯃꯔꯝꯗꯝꯗꯣ ꯂꯥꯞꯈ꯭ꯔꯕ ꯃꯌꯨꯝ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤꯗꯤ ꯃꯉꯣꯟꯗ ꯃꯊꯥꯅꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯂꯩꯔꯤ ꯃꯥꯒꯤ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ ꯃꯦꯛꯁꯋꯦꯜꯅ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯕꯤꯔꯒ ꯍꯥꯏ ꯇꯨꯝꯃꯨꯁꯤ ꯆꯠꯂꯣ ꯅꯥꯄꯤ ꯍꯣꯡꯂꯨꯔꯣ ꯁꯤꯗ 38 ꯁꯨꯕ ꯆꯦꯞꯇꯔꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯅ ꯑꯩ ꯀꯨꯟꯁꯦ ꯑꯗꯨꯝ ꯁꯝꯊꯖꯔꯛꯂꯒꯦ ꯃꯦꯛꯁꯋꯦꯜꯅ ꯍꯥꯏ ꯁꯅꯥꯇꯣꯝꯕꯤ ꯈꯔ ꯄꯥꯡꯕꯤꯒꯦꯔꯥ ꯚꯥꯏꯁꯔꯣꯏ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯗꯣꯔꯤ ꯃꯤ ꯑꯇꯩꯁꯨ ꯌꯥꯝꯅ ꯂꯣꯏꯅꯔꯛꯀꯗꯣꯔꯤ ꯆꯞ ꯆꯥꯕ ꯔꯤꯁꯦꯞꯁꯟ ꯇꯧꯕ ꯇꯥꯏ ꯄꯣꯂꯣ ꯒ꯭ꯔꯥꯎꯟꯗ ꯀꯨꯝꯍꯩ ꯇꯧꯕ ꯇꯥꯏ ꯇꯣꯟꯖꯥꯎꯒ ꯃꯩꯅꯣꯒꯅ ꯁꯪ ꯁꯥꯅꯕ ꯇꯧꯒꯅꯤ ꯅꯪ ꯌꯦꯡꯁꯤꯜꯂꯨ ꯑꯩꯗꯤ ꯂꯝꯕꯤ ꯌꯦꯡꯕ ꯆꯠꯀꯅꯤ ꯊꯕꯛ ꯌꯥꯝꯅ ꯂꯩ ꯀꯔꯤ ꯀꯨꯝꯍꯩ ꯇꯧꯅꯤ ꯃꯍꯥꯔꯥꯖꯒꯤ ꯒ꯭ꯔꯥꯟꯐꯥꯗꯔꯒ ꯇꯥꯅꯧ ꯃꯍꯥꯔꯥꯅꯤꯒ ꯇꯥꯅꯧ ꯃꯦꯛꯁꯋꯦꯜꯅ ꯃꯍꯥꯔꯥꯅꯤ ꯍꯥꯏꯔꯤꯕꯤꯁꯦ ꯃꯃꯥ ꯁꯤꯖ ꯏꯕꯦꯝꯃ ꯉꯥꯡꯕꯤꯕꯨꯅꯤ ꯃꯄꯨꯔꯣꯏꯕꯅ ꯁꯤꯟꯅꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯁꯅꯥꯇꯣꯝꯕꯤꯅ ꯂꯥꯡꯖꯕꯗꯤ ꯃꯍꯥꯅꯤ ꯆꯥꯎꯅ ꯈꯜꯂꯤꯕ ꯀꯥꯡꯖꯩꯕꯨꯡꯒꯤ ꯁꯪ ꯌꯦꯡꯕ ꯆꯠꯂꯤ ꯔꯦꯁꯤꯗꯦꯟꯁꯤꯒꯤ ꯀꯥꯡꯖꯩꯕꯨꯡ ꯌꯧꯕꯗꯗꯤ ꯀꯌꯥ ꯂꯥꯞꯇꯕꯅꯤꯅ ꯃꯥꯏꯅꯨꯒ ꯂꯣꯏꯅꯔꯒ ꯈꯣꯡꯅ ꯑꯗꯨꯃꯛ ꯊꯣꯛꯂꯛꯏ ꯁꯥꯇꯤꯟ ꯃꯆꯥ ꯃꯈꯣꯛ ꯌꯥꯝꯅ ꯁꯥꯡꯕꯗꯣ ꯃꯈꯨꯠꯅ ꯄꯥꯏꯖꯩ ꯅꯣꯡꯃꯅ ꯂꯪꯍꯧ ꯏꯁꯨ ꯇꯥꯕ ꯂꯩꯉꯥꯡ ꯐꯤꯗꯨꯛ ꯅꯣꯡꯃꯅ ꯂꯣꯏꯔꯪ ꯏꯁꯨ ꯇꯥꯕ ꯂꯩ ꯐꯤꯗꯨꯛ ꯈꯣꯡꯒꯣꯝ ꯄꯨꯝꯕ ꯁꯝꯖꯤꯗ ꯁꯨꯝ ꯊꯣꯔꯛꯄꯅ ꯁꯝꯕꯂꯩ ꯃꯄꯥꯟ ꯆꯔꯣꯡ ꯑꯃ ꯇꯥꯞ ꯍꯦꯛꯇꯨꯅ ꯆꯤꯜꯂꯤ ꯅꯣꯡꯃꯅ ꯐ꯭ꯂꯣꯔꯁ ꯗ꯭ꯔꯝꯗꯤ ꯆꯔꯣꯡ ꯀꯔꯤꯒꯨꯝꯕꯗꯅ ꯃꯇꯝ ꯆꯥꯗꯅ ꯔꯦꯁꯤꯗꯦꯟꯁꯤꯗ ꯄꯥꯟꯕ ꯃꯣꯔꯣꯛ ꯑꯉꯥꯡꯕ ꯑꯃ ꯅꯥꯏꯟꯗ ꯍꯦꯛ ꯅꯝꯁꯤꯜꯂꯤ ꯁꯅꯥꯇꯣꯝꯕꯤꯅ ꯌꯦꯡꯁꯤꯜꯂꯤ ꯚꯥꯏꯁꯔꯣꯏꯅ ꯀꯗꯣꯝꯗ ꯐꯝꯕ ꯅꯤꯡꯊꯦꯝꯅ ꯀꯗꯣꯝꯗ ꯐꯝꯕ ꯑꯉꯝ ꯑꯊꯧꯅ ꯀꯗꯣꯝꯗ ꯆꯪꯐꯝꯅ ꯀꯔꯝꯅ ꯁꯤꯟꯕ ꯃꯥꯟꯗꯣꯞ ꯈꯟꯕ ꯌꯦꯡꯗꯨꯅ ꯃꯤ ꯁꯪꯒꯨ ꯂꯥꯛꯄ ꯃꯌꯥꯝꯗꯣ ꯑꯌꯥꯝꯕꯗꯤ ꯁꯅꯥꯇꯣꯝꯕꯤ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯁꯅꯥꯇꯣꯝꯕꯤ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯕꯛ ꯇꯥꯛꯂꯤ ꯃꯥ ꯊꯥꯡꯉꯩ ꯁꯦꯡꯅ ꯊꯕꯛ ꯍꯩ ꯃꯍꯥꯛ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯂꯤ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯅ ꯃꯥꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯊꯕꯛꯇ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯜꯂꯤ ꯑꯍꯣꯕ ꯊꯝꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯅꯤꯡꯊꯦꯝ ꯄꯤꯁꯛ ꯆꯣꯞꯄ ꯌꯥꯗꯦ ꯑꯩꯗꯤ ꯆꯨꯔꯆꯥꯟ ꯃꯍꯥꯔꯥꯖꯁꯦ ꯃꯥꯒꯤ ꯃꯦꯛꯁꯋꯦꯜ ꯆꯣꯞꯄ ꯌꯥꯗꯦ ꯀꯨꯝꯃꯩꯗꯤ ꯀꯔꯤ ꯃꯃꯥ ꯁꯤꯖ ꯏꯕꯦꯝꯃꯒ ꯇꯥꯟꯅꯩ ꯃꯄꯨ ꯏꯕꯨꯡꯉꯣ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯒ ꯇꯥꯟꯅꯖꯩ ꯃꯦꯛꯁꯋꯦꯜꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯂꯣꯏꯅ ꯁꯤꯟꯗꯨꯅ ꯊꯝꯃꯤ ꯊꯥꯡ ꯇꯥꯒꯤ ꯂꯩꯇꯦꯡꯒꯤ ꯖꯒꯣꯏ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯀꯜꯆꯔꯒꯤ ꯄꯔꯦꯡ ꯑꯥꯏꯇꯦꯝꯁꯤꯡꯗꯣ ꯁꯒꯣꯜ ꯀꯥꯡꯖꯩ ꯖꯒꯣꯏ ꯔꯥꯁ ꯍꯤꯌꯥꯡ ꯁꯅꯥꯇꯣꯝꯕꯤꯅ ꯍꯦꯛꯇ ꯂꯦꯞꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏ ꯃꯥꯒꯤ ꯃꯋꯥ ꯑꯃꯇꯪꯗꯤ ꯉꯥꯏꯈꯤꯅꯤ ꯍꯥꯏꯗꯤ
ꯁꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟꯗꯨ ꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯃꯦꯛꯁꯋꯦꯜꯒꯤ ꯃꯋꯥ ꯑꯃꯇꯪꯗꯤ ꯉꯥꯏꯈꯤꯅꯤ ꯍꯤꯌꯥꯡ ꯌꯥꯎꯗꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯑꯇꯩ ꯀꯨꯝꯍꯩꯗꯤ ꯃꯄꯥꯜꯗ ꯌꯦꯡꯂꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯍꯤꯌꯥꯡꯗꯤ ꯃꯅꯤꯄꯨꯔꯗ ꯅꯠꯇꯅ ꯃꯈꯣꯏꯅ ꯀꯗꯥꯏꯗ ꯌꯦꯡꯒꯅꯤ ꯃꯦꯛꯁꯋꯦꯜꯁꯨ ꯌꯥꯏ ꯃꯥ ꯁꯅꯥꯇꯣꯝꯕꯤꯅ ꯍꯥꯏꯕ ꯂꯣꯏꯅ ꯇꯥꯏ ꯁꯅꯥꯇꯣꯝꯕꯤꯅ ꯊꯕꯛ ꯏꯂꯣꯏ ꯂꯣꯏꯁꯤꯟꯂꯝꯕ ꯎꯕꯗ ꯍꯥꯏ good heaven I never knew you are so efficient marak asida angang churachan onthokna ningai ama tawrai paw tharai kobul pala yohandaba yade kobul pala ana pala ama mayam changdana jom sakpa ibai da so haibiu yamna nungai gani sanatombi di kaya yaningde adubu ningthemna hai sanaya thang tokpa su yade Maxwell di khangde kobul pala karino matam adai da nungai ba pamba jagoi sei heiba ano ba puthokpa pamba yamna heisingba kangbu ama ya school da leirami makhoi asi yamna nungai ba kangbu ni mayumda chara helabasu makhoi masen tinaraga pakhong chana duna mi langna duna ano ba kumai puthok tuna matam lenba punsibu sini matagum nungai thokpa thabak suningdaba mathau leitaba kangbu ni haina mina lorabasu makhoi bu sittabasu ngamnade karamba matamda karamba phagi puthok tuna mibu sanghat hatkadage haiba ngamde aduga mathau sudaba makai aremba thabak tawrabasu thawremdo masak amani hekta nai edi mina su hekta mapungning sumatpa adugumba kumai makhalama mina hekta pamnai matau tamnai makhoi mayam che tinaraga nongmadi wa tanai kobul pala koba ama hogdoksi yamna nungai ni yaksangda pala si saklaga nakatheng chatsi adudagi jagoi isai semna nabagi changsinna ba hore isai gi marol yaude konthok tani malhanba tani isai gi marol ga yamna niom naibadi nataba aduna sanatomina yaningdabani adubu yaningde haibadi akoigi chutan maharajna ningthau oirabanina magi uchittaba yadabanina mana yes haina haibagi wani sini jagoi haibagi wani mathong ka khangde kadai dei loba jagoi no kana nasu haiba ngamde singju mayalgi palanina mina narol da hainai singju mayan gumbani adubu magun leiba natai huktaba pakhang sing asina mayambu angakba phangna nungai hanki yaksang amadagi hokiduna koichat tatuna sakba horakle kobul pala hainare aduda maru oina yawbana yumle mangulap sana macha matum chawba pinga dagi pingang selungba asina chingba makhoi pakhang ngaktani rasi phaba mi ngaktani ade moi ngangthok sakto bache mina yamna taning badu pijena kobul mana baseli west court lili kwet atumbi yetli marol yawdaba isai pareng lengduna sai marol zikarino khangda moi sai do Maxwell na kobul palagi maramda munna hangjili aduga sanatombi da hai nang konung changlaga hana yengu hayeng phagi taluna toklabadi loire ai karino khangde nongma ningthem pisak surachana sinluna konungda kobul pala kauraga changyeng tawre sanatombi su lakna yenglei isai hore lampakta nupa kunsa mukni ahan bada bengul makol mana nupa anina konglei nabon kaibon jang petre pinau nau jang napui jang edi maron nati se akoigi moina sajillaga sakpa adugi pung ani yeraga pala lengthui isai tarai jangi khela he jangi alpabika panaro ya naro pala sindokla batungda isai anauba muglok tharai sapring nauri charari ha asumna makha mukta thai athuba tan pukhalai babu nate chote lan chote chonglaga ta madugi numitagi sanatombina nokpa che kari harurani singkhatpa ngamde mapi taba makai noki adubu ma yare phare nungaina ba matek ama oina tawrabasu tawrasi haise haramlaga residence da hanki ya school macha singa duna pongna haihowi aikhoina tawbabu amu hana yengani ka haidana uredana sanatombi makok ngawduna sakhaban moise yamna kanoni uchina dabam su yawri moi manungsida balat thunglare assamgi chief commissioner su loina rai sipai su yamna loina rai Maxwell na tongjai maril gi lambi da oklui tongjai maril lagi
ꯑꯩꯈꯣꯏꯒꯤ ꯖꯤꯔꯤ ꯇꯥꯕ ꯂꯝꯕꯤ ꯑꯃ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯕꯤꯁꯦꯟꯄꯨꯔꯗꯩ ꯍꯥꯏꯒꯠꯂꯛꯄꯗꯨꯅꯤ ꯇꯣꯡꯖꯩ ꯃꯔꯤꯜ ꯍꯥꯏꯁꯦ ꯁꯅꯥꯇꯣꯝꯕꯤ ꯔꯦꯁꯤꯗꯦꯟꯁꯤ ꯅꯧꯅ ꯂꯩꯇꯦꯡꯕ ꯍꯧꯈ꯭ꯔꯦ ꯚꯗ꯭ꯔꯁꯤꯡꯅ ꯌꯦꯛꯄ ꯂꯥꯏꯅ ꯃꯐꯝ ꯆꯥꯕ ꯌꯦꯡꯗꯨꯅ ꯔꯦꯁꯤꯗꯦꯟꯁꯀꯤ ꯀꯥꯗ ꯊꯦꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯗꯤ ꯚꯗ꯭ꯔꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯤꯇꯪ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯄꯔꯦꯡ ꯃꯉꯥꯒꯨꯝꯕꯗꯪ ꯑꯩ ꯍꯪꯒꯠꯆꯔꯝꯒꯦ ꯚꯗ꯭ꯔꯁꯤ ꯃꯩꯇꯩꯅꯤ ꯃꯩꯇꯩꯗ ꯂꯥꯏ ꯌꯦꯛꯄ ꯌꯥꯝ ꯍꯩꯕ ꯃꯥꯒꯤ ꯃꯁꯥꯒꯤ ꯇꯦꯂꯦꯟ ꯌꯥꯎꯅ ꯄꯣꯛꯂꯛꯄ ꯑꯗꯨꯒꯨꯝꯕ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥ ꯑꯃꯅꯤ ꯑꯗꯣ ꯆꯨꯔꯆꯥꯟ ꯃꯍꯥꯔꯥꯖꯁꯤ ꯃꯥꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯃꯥꯁꯦ ꯃꯍꯩ ꯃꯁꯤꯡꯒꯤ ꯑꯗꯒꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯊꯥꯡ ꯇꯥꯒꯤ ꯀꯩꯗꯧꯕꯁꯤ ꯃꯥꯅ ꯑꯌꯥꯝꯕ ꯁꯦꯝꯒꯠ ꯁꯥꯒꯠꯄꯅꯤ ꯑꯗꯣ ꯚꯗ꯭ꯔꯁꯤ ꯆꯨꯔꯆꯥꯟ ꯃꯍꯥꯔꯥꯖꯅ ꯃꯕꯥꯅꯤꯁꯦ ꯅꯣꯡꯃ ꯊꯣꯡꯅꯥꯎ ꯃꯌꯥꯒꯨꯝꯕ ꯑꯃꯗ ꯐꯝꯃꯒ ꯋꯥꯔꯤ ꯁꯨꯝ ꯁꯥꯔꯒ ꯃꯇꯝꯗꯨꯗꯗꯤ ꯐꯣꯇꯣꯒꯁꯦ ꯀꯦꯃꯦꯔꯥꯒ ꯂꯩ ꯄꯣꯟꯇꯦ ꯌꯦꯛꯏꯕꯅꯤ ꯃꯁꯛꯁꯦ ꯃꯥꯟꯅꯕ ꯌꯦꯛꯏꯕꯅꯤ ꯑꯗꯨꯅ ꯚꯗ꯭ꯔ ꯅꯪ ꯀꯩꯅꯣ ꯃꯥꯅ ꯆꯨꯔꯆꯥꯟ ꯃꯍꯥꯔꯥꯖꯅ ꯍꯥꯏ ꯚꯗ꯭ꯔ ꯅꯪ ꯀꯩꯅꯣ ꯇꯧ ꯅꯈꯨꯠꯇ ꯄꯦꯟꯁꯤꯜ ꯀꯣꯂꯣꯝ ꯄꯥꯏꯈꯠꯂꯨ ꯑꯗꯨꯒ ꯑꯥꯗ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯃꯈꯛ ꯆꯠꯂꯤꯁꯦ ꯁꯤ ꯃꯥꯟꯅꯕ ꯌꯦꯛꯎ ꯑꯩ ꯑꯝꯇ ꯌꯦꯡꯒꯦꯅ ꯃꯇꯝꯗꯨꯗ ꯚꯗ꯭ꯔꯅꯅꯦ ꯌꯥꯝ ꯊꯨꯅꯃꯛ ꯀꯩꯅꯣ ꯇꯧꯔ ꯆꯨꯔꯆꯥꯟ ꯃꯍꯥꯔꯥꯖꯁꯤꯗ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥꯗꯣ ꯑꯗꯨ ꯃꯥꯟꯅꯕ ꯌꯦꯛꯈꯤ ꯍꯥꯏ ꯃꯗꯒꯤ ꯆꯨꯔꯆꯥꯟ ꯃꯍꯥꯔꯥꯖꯅ ꯃꯁꯤ ꯁꯦꯝꯕ ꯌꯥꯅꯤꯅ ꯑꯩꯅ ꯃꯥꯁꯦ ꯀꯜꯀꯇꯥꯗ ꯊꯥꯔꯒ ꯂꯥꯏ ꯌꯦꯛꯄ ꯇꯝꯍꯟꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯃꯥꯁꯦ ꯑꯐꯥꯎꯕ ꯂꯥꯏ ꯌꯦꯛꯄ ꯑꯃ ꯍꯧꯖꯤꯛꯁꯨ ꯚꯗ꯭ꯔꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯍꯧꯖꯤꯛ ꯀꯩꯅꯣ ꯑꯩ ꯃꯌꯨꯝ ꯇꯁꯦꯡꯕꯗꯤ ꯈꯪꯖꯗꯦ ꯅꯣꯡꯃꯩꯕꯨꯡ ꯑꯁꯣꯝꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯇꯧꯏ ꯑꯗꯣꯝꯗꯒꯤ ꯃꯥꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯔꯤ ꯃꯃꯤꯡ ꯆꯠꯄ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥ ꯑꯃꯅꯤ ꯑꯗꯣ ꯃꯇꯝꯗꯨꯗ ꯚꯗ꯭ꯔꯅ ꯌꯦꯛꯄ ꯂꯥꯏ ꯃꯐꯝ ꯆꯥꯕ ꯌꯦꯡꯗꯨꯅ ꯔꯦꯁꯤꯗꯦꯟꯁꯀꯤ ꯀꯥꯗ ꯊꯦꯠꯄ ꯍꯧꯈ꯭ꯔꯦ ꯊꯥꯡꯉꯩ ꯁꯦꯡꯕ ꯚꯗ꯭ꯔꯁꯤꯡ ꯂꯥꯏ ꯌꯦꯛꯄ ꯃꯦꯛꯁꯋꯦꯜꯅ ꯐꯪꯖꯕꯅꯤ ꯂꯥꯏ ꯌꯦꯛꯄꯁꯦ ꯃꯦꯛꯁꯋꯦꯜꯒꯤ ꯃꯇꯝꯗ ꯆꯨꯔꯆꯥꯟ ꯃꯍꯥꯔꯥꯖꯒꯤ ꯃꯇꯝꯗ ꯁꯦꯝꯒꯠꯆꯕ ꯅꯨꯄꯥ ꯃꯆꯥꯁꯤꯕꯨ ꯀꯜꯀꯇꯥꯗ ꯊꯥꯗꯨꯅ ꯂꯥꯏ ꯌꯦꯛꯄ ꯇꯝꯍꯜꯂꯤ ꯃꯃꯜ ꯌꯥꯝꯕ ꯔꯪ ꯕꯤꯂꯥꯠꯇꯒꯤ ꯆꯦꯜꯂꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯣꯔꯣ ꯁꯥꯍꯦꯕꯁꯤꯅ ꯆꯦꯟꯕꯅꯤ ꯀꯜꯀꯇꯥꯗ ꯊꯥꯗꯨꯅ ꯂꯥꯏ ꯌꯦꯛꯄꯗꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁꯔꯅ ꯊꯥꯔꯁꯨ ꯆꯨꯔꯆꯥꯟ ꯃꯍꯥꯔꯥꯖꯅ ꯇꯁꯦꯡꯅ ꯃꯥꯁꯦ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯃꯥ ꯁꯦꯝꯕ ꯌꯥꯏꯅ ꯇꯧꯈꯤꯕꯅꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯃ ꯑꯩꯅ ꯑꯉꯥꯡ ꯇꯥꯛꯄꯗ ꯊꯦꯡꯅꯖꯕꯅꯤ ꯔꯦꯁꯤꯗꯦꯟꯁꯤꯒꯤ ꯀꯥ ꯑꯃꯗ ꯐꯝꯃꯤ ꯂꯥꯏ ꯌꯦꯛꯍꯜꯂꯤ ꯁꯅꯥꯇꯣꯝꯕꯤꯅ ꯄꯥꯝꯖꯕ ꯌꯦꯛꯍꯟꯅꯤꯡꯕ ꯍꯤꯌꯥꯡ ꯇꯥꯟꯅꯕꯒꯤ ꯑꯆꯧꯕ ꯂꯥꯏꯗꯣ ꯆꯥꯛ ꯆꯥꯐꯝꯗ ꯊꯦꯠꯂꯤ ꯏꯕꯨꯙꯧ ꯏꯕꯨꯡꯉꯣ ꯆꯟꯗ꯭ꯔꯀꯤꯔꯇꯤꯅ ꯁꯥꯃꯨꯛ ꯈꯥꯕꯛ ꯅꯦꯠꯇꯨꯅ ꯂꯦꯡꯊꯣꯔꯛꯄꯒꯤ ꯂꯥꯏ ꯐꯝꯐꯝ ꯀꯥꯗ ꯊꯦꯠꯂꯤ ꯃꯅꯤꯄꯨꯔ ꯆꯣꯞꯄ ꯌꯥꯗꯦ ꯃꯦꯛꯁꯋꯦꯜ ꯆꯣꯞꯄ ꯌꯥꯗꯦ ꯕꯂꯥꯠ ꯂꯩꯔꯤꯉꯩꯗ ꯃꯅꯨꯡꯗ ꯅꯣꯡꯃꯒꯤ ꯀꯔꯤ ꯁꯦꯠꯄ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯃꯤ ꯃꯄꯨꯔꯣꯏꯕ ꯃꯦꯛꯁꯋꯦꯜꯒꯤꯗꯃꯛ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯑꯃꯠꯇ ꯋꯥꯠꯄ ꯌꯥꯗꯦ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕ ꯌꯥꯗꯦ ꯃꯩꯇꯩ ꯆꯝꯄ꯭ꯔꯥꯁꯤ ꯂꯣꯏꯅ ꯐꯩꯖꯣꯝ ꯐꯨꯔꯤꯠꯀꯤ ꯃꯊꯛꯇ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯄꯤꯊ꯭ꯔꯥꯏꯒꯤ ꯀꯣꯝꯄꯥꯛ ꯍꯥꯞꯄ ꯍꯧꯈ꯭ꯔꯦ ꯀꯣꯌꯦꯠ ꯁꯂꯥꯏ ꯍꯥꯏꯐꯦꯠ ꯃꯥꯅ ꯌꯦꯠꯍꯜꯂꯤ ꯊꯧꯒꯜ ꯀꯣꯌꯦꯠꯃꯛꯇꯤ ꯌꯦꯠꯄ ꯆꯨꯝꯗꯦ ꯈꯟꯗꯨꯅ ꯌꯦꯠꯍꯟꯗꯦ ꯃꯦꯛꯁꯋꯦꯜꯁꯨ ꯐꯔꯦ ꯍꯥꯏ ꯃꯍꯥꯛꯇꯤ ꯑꯗꯣꯝꯗ ꯄꯨꯛꯅꯤꯡ ꯅꯤꯡꯊꯤꯅ ꯊꯤꯖꯤꯟꯕ ꯉꯝꯕ ꯅꯠꯇꯦ ꯑꯩꯗꯤ ꯊꯕꯛꯇꯨ ꯆꯤꯟꯕꯅꯤꯅ ꯁꯅꯥꯇꯣꯝꯕꯤꯗ ꯂꯣꯏꯅ ꯊꯥꯗꯣꯛꯏ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯒꯗꯕ ꯀꯌꯥꯁꯨ ꯂꯩꯕꯅꯤ ꯕꯂꯥꯠ ꯊꯨꯡꯂꯕ ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯇꯥꯟꯅꯈꯤꯕ ꯍꯤꯌꯥꯡ ꯑꯗꯨꯗꯤ ꯑꯉꯛꯄ ꯑꯣꯏꯈꯤ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯦ ꯍꯥꯏꯅꯩ ꯃꯕꯨꯙꯧ ꯏꯕꯨꯡꯉꯣ ꯏꯁꯣꯔ ꯆꯟꯗ꯭ꯔꯀꯤꯔꯇꯤꯒꯤ ꯁꯅꯥ ꯍꯥꯛꯇꯛꯇ ꯇꯥꯟꯅꯈꯤꯕ ꯍꯤꯌꯥꯡ ꯁꯅꯥꯇꯣꯝꯕꯤ ꯎꯍꯧꯏ ꯑꯉꯥꯡ ꯑꯣꯏꯕꯅ ꯀꯌꯥ ꯚꯥꯞ ꯇꯥꯍꯧꯗꯦ ꯑꯗꯨꯒ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯃꯁꯥꯃꯛ ꯌꯥꯎꯅ ꯁꯤꯟꯖꯕꯅꯤ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯜꯂꯤ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯆꯦꯜꯂꯤ ꯅꯤꯡꯊꯦꯝ ꯄꯤꯁꯛ ꯀꯝꯗꯧꯔꯤ ꯂꯩꯕꯥꯛꯀꯤ ꯑꯉꯝꯕꯁꯤꯡꯅ ꯀꯔꯝꯅ ꯊꯣꯔꯛꯀꯅꯤ ꯅꯤꯡꯊꯦꯝꯕꯨ ꯁꯦꯝ ꯁꯥꯕ ꯃꯁꯥꯃꯛꯁꯨ ꯌꯥꯎꯖꯅꯤꯡꯉꯤ ꯅꯤꯡꯊꯦꯝꯒꯤ ꯄꯣꯠꯂꯣꯏ ꯁꯝꯄꯣꯠ ꯃꯁꯥꯃꯛꯅ ꯂꯥꯡꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯌꯥꯗꯦ ꯃꯥꯗꯤ ꯁꯣꯛꯄ ꯌꯥꯗꯦ ꯃꯥꯗꯤ ꯂꯥꯞꯅ ꯌꯦꯡꯕ ꯇꯥꯏ ꯕꯣꯔ ꯁꯥꯍꯦꯕ ꯁꯅꯥꯇꯣꯝꯕꯤꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯅꯤꯡꯊꯦꯝꯒꯤ ꯋꯥ ꯍꯪꯂꯝꯂꯒ ꯆꯠꯈꯤ ꯊꯕꯛꯇꯤ ꯁꯣꯏꯕ ꯌꯥꯗꯦ ꯃꯉꯣꯟꯗ ꯁꯤꯟꯅꯕ ꯊꯕꯛ ꯍꯤꯌꯥꯡ ꯅꯨꯃꯤꯠꯅꯤ ꯍꯤꯌꯥꯡ ꯅꯨꯃꯤꯠꯇꯣ ꯊꯥꯡꯒꯄꯥꯠꯀꯤ ꯑꯁꯪꯕ ꯏꯁꯤꯡꯒꯤ ꯃꯆꯨꯒꯤ ꯂꯩꯔꯣꯡ ꯊꯣꯛꯄ ꯂꯨꯋꯥꯡꯒꯤ ꯁꯉꯥꯏ ꯃꯀꯣꯛꯅ ꯍꯤꯔꯨꯗ ꯍꯥꯞꯄ ꯍꯤꯅꯥꯎꯗꯅ ꯈꯨꯃꯟ ꯀ꯭ꯋꯥꯛꯄꯒꯤ ꯃꯀꯣꯛ ꯊꯦꯠꯄ ꯅꯤꯡꯊꯧꯒꯤ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯑꯗꯨꯅ ꯕꯤꯁꯅꯨ ꯊꯥꯀꯨꯔꯒꯤ ꯍꯤꯔꯦꯟ ꯊꯥꯗꯔꯦ ꯇꯥꯟꯅ ꯍꯤ ꯑꯅꯤꯃꯛꯁꯨ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯊꯣꯜ ꯑꯍꯨꯝꯒꯤ ꯑꯉꯧꯕ ꯄꯦꯅ ꯅꯤꯡꯊꯦꯝꯒꯤ ꯃꯀꯣꯛꯇ ꯊꯧꯒꯜꯂꯤ ꯄꯦꯅꯥ ꯁꯛꯄꯅ ꯂꯃꯤꯟ ꯄꯦꯅꯥ ꯄꯥꯏꯗꯨꯅ ꯊꯧꯒꯜ ꯏꯁꯩ ꯁꯛꯂꯤ ꯅꯤꯡꯊꯦꯝꯒꯤ ꯕꯤꯁꯅꯨ ꯊꯥꯀꯨꯔꯒꯤ ꯍꯤꯔꯦꯟꯅ ꯀꯥꯏꯗ ꯇꯥꯎꯔꯤ ꯏꯌꯥꯏꯗ ꯐꯤꯁꯦꯡ ꯁꯦꯠꯄ ꯕꯥꯃꯣꯟꯅ ꯊꯧꯒꯜ ꯇꯧꯔꯤ
hi adugi manungda pungsen jahan idanagadoriba pana anigi angamba phijet leteng tawduna swa thaba ngaiduna laikre thanga batki nakal anida magi misangna kiri inari nungsa thi nei pakhat nei hi thadarei hiroi singna kanna holi thanga batki sing ithak horei masa phaba hiroi sing hakchang kaya tagi ithak horei hi tongliba nupa ni na makut thanga tuna hiroi sing bu thogali magi misangna isingda jom chongthei hongat lo thawai yawba misangi moyam sing isingda chongthei temthaki maitei kum phanek shorpa phawba pamu khide ai maitei kum kai chima manyam taba adi fiber du yamna standard laiba dugum laba mi amana pak set pangam na daba dugum maitei kum kai se adubu kunet hi ani di imai da tapna kai da tauri punglang ki thangapat kumai ni hyang kumai ni nong na saba I na kupasangda balat na hyang kumai yengli saye mayam amasu sijutki kuda thapamda thang ta pai raga thogalangan jing na saba jing saba mon hidaku pungpha sanagi kwago kudai sen kausen laite ngaktani adu yengki beda kumai ngaktani maksual na numit adu da kaya di phajaki ba manati oiba numit adugi oina set pachaba phije cheli mahang ningthaupan ba leba ki mini chap chana ningthaupan ba manipurgi angamba oina thoraki wang bagi mathakta mukka hena wang la boy ningkre sopte balaki manakta chatpada nopte miyamgi miyeng kadai da thamgani ningthem da bu yengadara sayep da bu yengadara sirong pamba sanarup hiren da bu yengadara urit matu thetpa mitei angamba da bu yengadara miyam marakta koista chaliba phiringi siphai da bu yengadara mafam khangkide miyeng ingau ki yengu ba adagi se sanatom bor sai bongbi sanatom bine Bisnupiya sabi mandro hainai kana mana matam juda aduna mache suki matikti phajaba gita mana upamalangka Bisnupiya haise masi da piriye numit ado sanatom bina gula machugi ngangsang ngangba phanek seli resong purit kudang chonbi haksang tap na palili adugi mathakta likhang nai na sidi marai pareng bokul pareng piktak saba somai na nada ilang sina somai sina nada yana balai duni adu maxwell mieng choide jinglem na phami balat ki oida mahak ngasi manipur gi angambani mirak tanupi amana ta kini matagum hai sanatombi gi manakta phamliba me mase masam ingang la dana laithi bi mandro mem sing sidi yamna phajadena ine hal aide akhona migi amu matok tamaga ngangbodo nungdang khana ama balat sayuki maxwell ki residency da langi manipur gi residency thangmaina punglang langi lambi changphom gi nageta wa masana pareng sana yunglaga lambi da thangmai thali maxwell na hai ai kari setkani sanatom binang na kari setpa yamna kena tholo uko resom puri kongon thinba adu uduna hai asili kadori bara ang puri linu na khoi sana video taw puri litaba nokna roi aikoi gi ladies ji yamna kerabadi puri lite na khoi dawna thabak ta seli sanatom bina phi saba changba da langho hijamaye sanatom bina pisa changba yamna magun leina saba ningthi jana saba langho hijamay setle pidon si khali sumna tagi kwa kiam lipang tampha thinba amatamak si yam lemna thopado masigi likse sangkha ma sina pirambani nadana nung thimba deski nain khongdana maxwell na lairakpa barma gi resong angang bagi mari pikna panba khong tongi adugi mathakta barma nupigum sanagi mari masado khongda kongkom amuk siri sana hatpa kere angang bana hakchang kupli mainuna ngasai takhelai na som semkhrabane na pada chili sambrai mapal charong achoba amasu samji da theling asai sambrai manum nungsibado landri bana changlaktuna hai mainui bema aikoi gi ningol mawa sibu na choma matang thelhaludana phaja mandir dana na khoisua khwai dage pikpa na choma ma lauraga landri bana
kuning kang khatuna make sure gi kot ta thet ke tawi adu make sure na makhut na lauraga hai thank you ning tempi saksu lengak pani adu luk ti hadana ngata lengki make sure na balat chayep ta hai your excellency costume doesn't permit the raja to join us at dinner nini humni lairaga balat barma ta na chatkre make sure na manipur gi simana phawba thindokpa chatki ꯁꯅꯥꯇꯣꯝꯕꯤꯅ ꯃꯈꯣꯏ ꯆꯠꯈ꯭ꯔꯒ ꯍꯥꯏꯍꯧꯋꯤ ꯏꯃꯥ ꯏꯕꯦꯝꯃ ꯃꯈꯣꯏꯒꯤ ꯊꯕꯛꯁꯤꯗꯤ ꯌꯥꯝꯅ ꯋꯥꯏꯅ ꯑꯁꯨꯝꯅ ꯀꯨꯟꯁꯨꯕ ꯆꯦꯞꯇꯔꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯈꯣꯏꯔꯝꯖꯔꯤ ꯑꯗꯨꯅ ꯆꯦꯞꯇꯔ 12 ꯁꯨꯕꯁꯤ ꯈꯔꯁꯨ ꯇꯦꯜꯂꯤ ꯃꯁꯤꯃꯒ ꯉꯁꯤꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯏꯃꯥ ꯃꯈꯥ ꯇꯥꯕꯤꯔꯒ ꯏꯃꯥꯅ ꯏꯁꯤꯡ ꯊꯛꯅꯤꯡꯉꯒꯗꯤ ꯑꯝꯇꯪ ꯕ꯭ꯔꯦꯛ ꯂꯧꯕꯤꯕ ꯌꯥꯒꯅꯤ ꯑꯗꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩ ꯈꯅꯥꯎꯒꯗꯤ ꯈꯔ ꯀꯪꯉꯕꯅꯤ ꯑꯗꯨ ꯏꯃꯥ ꯑꯝꯇꯪ ꯕ꯭ꯔꯦꯛ ꯂꯧꯕꯤꯌꯣ ꯑꯩꯈꯣꯏꯒꯤꯁꯦ ꯃꯤꯅꯤꯠ 45 ꯃꯨꯛꯇꯪ ꯉꯥꯏꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯆꯦꯞꯇꯔ 19 20 ꯄꯥꯕꯤꯈ꯭ꯔꯦ 21ꯗꯨ ꯌꯥꯝꯅ ꯁꯥꯡꯕ ꯅꯠꯇꯦ ꯍꯥꯏꯕꯅꯤꯅ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯇꯥꯃꯤꯟꯅꯁꯤ ꯏꯃꯥꯟꯒꯤꯗꯃꯛꯇ ꯂꯚ ꯑꯦꯟ ꯂꯥꯏꯛ ꯊꯥꯕꯤꯔꯛꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯄꯦꯖꯁꯤꯗ ꯃꯤ 61 ꯌꯨꯇ꯭ꯌꯨꯕ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯆꯦꯅꯦꯜꯗꯒꯤ ꯇ꯭ꯌꯨꯟ ꯏꯟ ꯇꯧꯕꯤꯔꯛꯏ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯉꯁꯤꯒꯤ ꯆꯦꯞꯇꯔ ꯁꯤ ꯄꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯅ ꯇꯥꯃꯤꯟꯅꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯕꯤꯔꯝꯃꯒ ꯊꯝꯕꯤꯔꯝꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯣꯊꯔ founding woman writer of Manipur ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ M.K. ꯕꯤꯅꯣꯗꯤꯅꯤꯅ ꯏꯕꯤꯔꯝꯕꯒꯤ ꯑꯩꯈꯣꯏꯅ ꯇꯥꯕ ꯐꯪꯖꯕꯅꯤ ꯃꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯈꯨꯔꯨꯝꯃꯤꯟꯅꯁꯤ ꯂꯚ ꯑꯦꯟ ꯂꯥꯏꯛ ꯊꯥꯕꯤꯔꯛꯏ ꯑꯣꯊꯔꯒꯤꯗꯃꯛꯇ ꯏꯃꯥꯅ ꯔꯦꯗꯤ ꯑꯣꯏꯕꯤꯔꯀꯥꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯏꯃꯥꯗ ꯑꯗꯨꯝ ꯊꯝꯅꯖꯒꯦ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯕ ꯃꯇꯨꯡꯗ ꯄꯥꯒꯗꯕꯁꯤ ꯍꯥꯟꯅ ꯂꯣꯏꯁꯤꯟꯖꯔꯒ ꯅꯩꯅꯕꯒꯤ ꯃꯇꯥꯡꯁꯨ ꯂꯩꯕꯅꯤꯅ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯍꯧꯖꯔꯛꯂꯒꯦ ꯆꯍꯤ ꯈꯔ ꯂꯩꯔꯒ ꯃꯦꯛꯁꯋꯦꯜ ꯑꯃꯨꯛ ꯃꯅꯤꯄꯨꯔꯗꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈ꯭ꯔꯦ ꯍꯟꯗꯛꯇꯤ ꯃꯥꯅ ꯁꯅꯥꯇꯣꯝꯕꯤ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯐꯝꯅ ꯁꯤꯜꯆꯔꯗ ꯃꯥꯅ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯃꯐꯝ ꯑꯣꯏꯕꯅ ꯃꯦꯛꯁꯋꯦꯜ ꯊꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯇꯧꯗꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯃꯍꯥꯎ ꯈꯪꯂꯨꯔꯕ ꯃꯦꯛꯁꯋꯦꯜ ꯍꯥꯟꯅꯒꯨꯝꯅ ꯍꯩꯅꯕꯗꯤ ꯄꯣꯛꯇ꯭ꯔꯤ ꯃꯥꯅ ꯑꯃꯨꯛ ꯇ꯭ꯔꯥꯟꯁꯐꯔ ꯆꯠꯈꯤꯁꯦ ꯀꯩꯅꯣꯗꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯜꯆꯔꯗꯅꯤ ꯑꯩꯈꯣꯏꯒ ꯍꯦꯛ ꯊꯪꯅꯕ ꯅꯤ ꯆꯤꯡꯁꯦ ꯍꯦꯛ ꯂꯥꯟꯊꯣꯛꯑꯒ ꯂꯩꯕ ꯌꯥꯝ ꯅꯛꯄ ꯃꯐꯝꯅꯤ ꯊꯕꯛꯀꯤ ꯂꯥꯛꯄꯅꯤ ꯊꯕꯛ ꯇꯧꯕ ꯇꯥꯏ ꯑꯗꯨꯕꯨ ꯁꯅꯥꯇꯣꯝꯕꯤꯗꯤ ꯌꯥꯝ ꯍꯩꯅꯗꯦ ꯅꯣꯡꯃꯇ ꯃꯅꯤꯄꯨꯔ ꯁꯣꯟꯕ ꯊꯣꯛꯇꯦ ꯁꯤꯂꯣꯡꯒꯨꯝꯕ ꯃꯐꯝ ꯑꯣꯏꯔꯕꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯍꯔꯥꯎꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯀꯔꯤꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯈꯜꯂꯤ ꯁꯝꯈꯥꯃꯥꯁꯤꯅ ꯃꯌꯥꯡꯗ ꯑꯗꯨ ꯀꯨꯏꯅ ꯂꯩꯕꯗꯣ ꯋꯥꯔꯤꯅꯤꯗ ꯃꯅꯤꯛꯆꯥꯅ ꯅꯨꯡꯉꯥꯏ ꯍꯥꯏꯗꯅ ꯍꯦꯛ ꯍꯦꯛ ꯆꯠꯄꯗꯨꯗꯤ ꯑꯁꯤ ꯑꯣꯏꯔꯦ ꯃꯅꯤꯛꯆꯥꯅ ꯅꯨꯡꯉꯥꯏ ꯍꯥꯏꯗꯅ ꯍꯦꯛ ꯍꯦꯛ ꯆꯠꯄꯁꯦ ꯃꯥ ꯁꯤꯜꯆꯔꯗ ꯈꯔ ꯇꯣꯏꯅ ꯆꯠꯄ ꯑꯌꯨꯛꯇ ꯀ꯭ꯋꯥ ꯈꯣꯡꯂꯛꯏ ꯃꯌꯥꯡ ꯀ꯭ꯋꯥ ꯈꯣꯟꯗꯥ ꯅꯨꯡꯁꯤꯗꯕꯅꯦ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯄꯗꯒꯤ ꯑꯗꯨꯝ ꯍꯧꯔꯦ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯈꯨꯔꯥꯎ ꯃꯄꯥꯟ ꯏꯉꯥꯡ ꯉꯥꯡꯅ ꯁꯥꯠꯄꯗꯣ ꯃꯤꯠ ꯌꯥꯝꯅ ꯊꯛꯏ ꯌꯦꯡꯕ ꯉꯝꯗꯦ ꯃꯦꯛꯁꯋꯦꯜꯁꯨ ꯈꯪꯉꯤ ꯁꯅꯥꯇꯣꯝꯕꯤ ꯍꯩꯅꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯏ ꯈꯔ ꯈꯥꯡꯉꯨ ꯑꯦꯗꯖꯁ ꯇꯧ ꯍꯩꯅꯗꯦ ꯈꯨꯝꯈꯤ ꯁꯅꯥꯇꯣꯝꯕꯤꯅ ꯁꯅꯥꯇꯣꯝꯕꯤꯗ ꯅꯠꯇꯦ ꯃꯥꯁꯨ ꯍꯩꯅꯗ꯭ꯔꯕꯅꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯃꯗ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔꯅꯤ ꯃꯥꯅ ꯍꯥꯏꯈꯤ ꯃꯔꯨꯞꯁꯤꯡꯗ ꯏꯠ ꯏꯁ ꯍꯦꯚꯟ ꯑꯣꯟ ꯑꯥꯔꯠ ꯑꯗꯨꯃꯛꯄꯨ ꯁꯅꯥꯇꯣꯝꯕꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯅꯨꯡꯉꯥꯏꯍꯟꯁꯤꯒꯦ ꯈꯟꯗꯕꯗꯤ ꯅꯠꯇꯦ ꯃꯦꯛꯁꯋꯦꯜ ꯍꯦꯛ ꯍꯦꯛ ꯄꯨꯊꯣꯛꯄꯤ ꯁꯪꯕꯗ ꯗꯨꯔꯥ ꯄꯨꯖꯥ ꯃꯇꯝꯅꯤ ꯁꯣꯔꯣꯛ ꯃꯌꯥꯗ ꯋꯥꯅ ꯁꯥꯕ ꯁꯪꯗ ꯗꯦꯕꯤꯒꯤ ꯃꯨꯔꯇꯤ ꯂꯥꯠꯄ ꯍꯧꯈꯔꯦ ꯃꯤꯅ ꯁꯪꯒꯨ ꯂꯥꯛꯏ ꯑꯔꯥꯞꯄ ꯈꯨꯜꯗꯒꯤ ꯆꯥ ꯕꯒꯥꯟꯒꯤ ꯀꯨꯂꯤ ꯕꯁꯇꯤꯗꯒꯤ ꯂꯩꯖꯕ ꯐꯤ ꯁꯦꯠꯂꯤ ꯉꯥꯡꯁꯪ ꯉꯥꯡꯕ ꯁꯪꯇ꯭ꯔꯤꯛ ꯁꯪꯕ ꯑꯄꯥꯛꯄ ꯑꯄꯤꯛꯄ ꯂꯤꯛ ꯈꯨꯖꯤ ꯆꯥꯔꯤꯛ ꯄꯔꯦꯡ ꯁꯤꯕꯤ ꯃꯆꯥ ꯄꯣꯕꯤ ꯃꯆꯥ ꯄꯝꯕꯤ ꯅꯨꯄꯤ ꯃꯌꯥꯝ ꯃꯃꯥꯏꯗꯨ ꯍꯨꯃꯥꯡꯅ ꯏꯂꯪ ꯂꯪꯉꯤ ꯍꯨꯃꯥꯡꯒ ꯂꯣꯏꯅꯅ ꯀꯣꯛꯇꯒꯤ ꯌꯨꯕꯤꯊꯥꯎ ꯆꯦꯟꯊꯔꯤ ꯗꯦꯕꯤ ꯃꯃꯥꯡꯗ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯤ ꯃꯤꯌꯥꯝꯅ ꯄꯣꯠ ꯂꯩꯗꯨꯅ ꯆꯥꯔꯤ ꯄꯣꯌꯣꯝꯕꯤꯁꯤꯡꯗꯒꯤ ꯗꯦꯕꯤ ꯃꯃꯥꯡꯗꯨꯗ ꯐꯝꯂꯤꯕ ꯃꯨꯁꯨꯛ ꯃꯨꯔꯕ ꯅꯨꯄꯥ 4-5ꯅ ꯇꯤꯡꯈꯠꯂꯛꯇꯨꯅ ꯄꯨꯡ ꯀꯥꯡꯁꯤ
ꯌꯩꯔꯤ ꯀꯌꯥꯗ ꯈꯦꯠꯅꯈ꯭ꯔꯕ ꯄꯥꯂꯥ ꯂꯣꯏꯁꯪꯒꯤ ꯒꯣꯕꯤꯟꯗꯒꯤ ꯁꯟꯙ꯭ꯌꯥ ꯑꯥꯔꯇꯤꯒꯤ ꯃꯇꯝꯗ ꯂꯥꯏ ꯀꯣꯏꯕꯗ ꯃꯁꯥ ꯅꯥꯟꯕ ꯂꯨꯒꯨꯟ ꯃꯆꯥ ꯇꯥꯕ ꯆꯟꯗꯣꯟ ꯏꯉꯧ ꯉꯧꯅ ꯊꯤꯟꯕ ꯄꯥꯂꯥꯁꯤꯡꯅ ꯁꯛꯄꯗꯤ ꯄꯔꯂꯣꯏ ꯄꯌꯣꯗꯖꯤ ꯗꯤꯍꯤꯇ ꯕꯥꯅꯁꯤꯗꯕꯦꯗꯝ ꯍꯥꯏꯅ ꯁꯪꯁꯀ꯭ꯔꯤꯠꯀꯤ ꯖയ ꯖꯒꯗꯤ ꯁꯍꯥꯔꯦ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯀꯩꯅꯣꯗꯨꯅꯤ ꯚꯖꯟꯗꯨꯅꯤ ꯀꯥꯡꯁꯤ ꯌꯩꯕ ꯍꯦꯟꯒꯠꯂꯛꯏ ꯅꯨꯄꯥꯁꯤꯡꯗꯨꯅ ꯊꯨꯅ ꯌꯩꯕ ꯍꯦꯟꯒꯠꯂꯛꯏ ꯅꯨꯄꯥꯁꯤꯡꯗꯨꯅ ꯃꯨꯅ ꯂꯪꯂꯤ ꯃꯁꯥꯗꯣ ꯍꯨꯃꯥꯡꯅ ꯁꯅꯥꯇꯣꯝꯕꯤ ꯈꯥꯡꯕ ꯌꯥꯔꯛꯇ꯭ꯔꯦ ꯃꯦꯛꯁꯋꯦꯜꯗ ꯈꯨꯅꯤꯡꯅ ꯊꯤꯜꯂꯒ ꯍꯥꯏ ꯆꯠꯁꯤꯕ ꯅꯨꯡꯁꯥ ꯁꯥꯏ ꯎꯐꯨꯜ ꯍꯧꯋꯤ ꯀꯥꯡ ꯀꯜꯂꯤ ꯑꯗꯨꯕꯨ ꯁꯅꯥꯇꯣꯝꯕꯤꯅ ꯃꯥꯒꯤ ꯃꯐꯝ ꯑꯁꯤꯗ ꯋꯥꯔꯦ ꯍꯥꯏꯕ ꯎꯍꯟꯅꯤꯡꯗꯦ ꯑꯗꯨꯕꯨ ꯃꯌꯥꯡ ꯀꯪꯁꯤꯜꯂꯛꯏ ꯅꯣꯡꯃꯗꯤ ꯃꯦꯛꯁꯋꯦꯜꯅ ꯍꯥꯏ ꯅꯦꯛꯁ ꯁꯦꯇꯔꯗꯦꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃꯗ ꯄꯨꯒꯦ ꯇꯤ ꯏꯁꯇꯦꯠꯀꯤ ꯅꯨꯄꯥ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯀꯧꯔꯤ ꯑꯁꯤꯃꯗꯤ ꯅꯪ ꯑꯦꯟꯖꯣꯏ ꯇꯧꯒꯅꯤ ꯆꯠꯃꯤꯟꯅꯩ ꯑꯉꯛꯄ ꯊꯧꯔꯥꯡꯅꯤ ꯁꯅꯥꯇꯣꯝꯕꯤ ꯔꯦꯁꯤꯗꯦꯟꯁꯤꯗ ꯑꯆꯧꯕ ꯗꯤꯅꯔ ꯀꯌꯥ ꯎꯔꯦ ꯃꯤꯒꯤꯗꯁꯨ ꯎꯔꯦ ꯑꯗꯨꯒ ꯑꯁꯨꯛ ꯃꯔꯥꯡ ꯀꯥꯏꯅ ꯂꯥꯡꯕ ꯑꯁꯨꯛ ꯃꯔꯥꯡ ꯀꯥꯏꯅ ꯍꯨꯟꯗꯣꯛꯄ ꯃꯍꯥꯛ ꯎꯗ꯭ꯔꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯇꯤ ꯏꯁꯇꯦꯠꯀꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯃꯌꯥꯝꯅ ꯀꯦꯅ ꯀꯦꯅ ꯂꯥꯛꯏ ꯐꯖꯕ ꯅꯨꯄꯤ ꯀꯌꯥ ꯂꯣꯏꯅꯔꯛꯏ ꯊꯕꯥꯛ ꯊꯥꯗꯣꯛꯄꯤ ꯅꯪꯒꯟ ꯊꯥꯗꯣꯛꯄꯤ ꯈ꯭ꯋꯥꯡꯖꯦꯡꯕꯤ ꯐꯤꯔꯤꯡꯒꯤ ꯆꯅꯨ ꯀꯌꯥ ꯏꯂꯪ ꯏꯂꯪ ꯂꯪꯉꯤ ꯁꯅꯥꯇꯣꯝꯕꯤꯅ ꯃꯊꯪ ꯃꯊꯪ ꯆꯪꯂꯛꯈꯤꯕ ꯃꯌꯥꯝꯗꯨ ꯌꯦꯡꯉꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯌꯦꯡꯉꯤ ꯃꯔꯛ ꯃꯔꯛꯇ ꯃꯦꯛꯁꯋꯦꯜꯅ ꯆꯪꯂꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯍꯪꯂꯝꯃꯤ ꯑꯗꯨꯒ ꯇꯟꯅ ꯆꯠꯈꯤ ꯃꯌꯥꯝꯒꯤ ꯃꯔꯛ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯣ ꯑꯃꯒ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯄꯪꯁꯥꯗ ꯁꯥꯏ ꯅꯨꯄꯤꯔꯣꯝꯗ ꯑꯃꯨꯛ ꯑꯣꯟꯁꯟ ꯋꯥ ꯑꯃꯨꯛ ꯅꯣꯛꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯔꯤ ꯈꯣꯟꯊꯥꯡ ꯁꯨꯅ ꯅꯣꯛꯈꯤ ꯀꯅꯥꯒꯨꯝꯕꯤ ꯐꯤꯔꯤꯡꯒꯤ ꯁꯒꯦꯟꯕꯤ ꯑꯃꯅ ꯍꯧꯅ ꯍꯧꯅ ꯅꯣꯛꯏ ꯉꯛꯁꯤꯟꯅꯔꯤ ꯁꯥꯎꯁꯤꯟꯅꯔꯤ ꯀꯦꯠꯁꯤꯟꯅꯔꯤ ꯁꯅꯥꯇꯣꯝꯕꯤꯅ ꯑꯁꯨꯝ ꯌꯦꯡꯉꯤ ꯃꯌꯥꯝꯗꯨꯒꯤ ꯀꯨꯝꯍꯩꯗꯣ ꯄꯣꯠꯁꯥꯛ ꯁꯨꯅ ꯁꯦꯠꯄ ꯐꯤꯔꯤꯡꯒꯤ ꯅꯨꯄꯥꯁꯤꯡꯗꯣ ꯈ꯭ꯋꯥꯡꯖꯦꯡꯕꯤ ꯂꯤꯛꯂꯤ ꯒ꯭ꯂꯥꯁꯇ ꯃꯆꯨ ꯃꯆꯨꯒꯤ ꯃꯍꯤ ꯇꯌꯥꯜꯒꯨꯝꯅ ꯉꯥꯡꯂꯕ ꯆꯤꯝꯕꯥꯟꯗ ꯈꯤꯇꯪ ꯆꯨꯞꯄꯤ ꯅꯨꯄꯤꯁꯤꯡꯅ ꯃꯦꯛꯁꯋꯦꯜꯅ ꯁꯥꯔꯤ ꯁꯦꯠꯄꯤ ꯃꯌꯥꯡ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯂꯒ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯍꯜꯂꯝꯂꯒ ꯑꯃꯨꯛ ꯆꯠꯈꯤ ꯅꯨꯄꯤꯗꯨꯅ ꯁꯅꯥꯇꯣꯝꯕꯤꯒꯨꯝ ꯇꯣꯉꯥꯟꯅ ꯇꯥꯔꯕ ꯃꯤꯁꯛꯅꯤ ꯖꯟꯇ꯭ꯔ ꯈꯣꯡꯂꯛꯏ ꯑꯉꯛꯄ ꯖꯟꯇ꯭ꯔꯒꯤ ꯏꯁꯩ ꯃꯤꯔꯝꯒꯤ ꯁꯨꯔꯗ ꯄꯨꯝꯅꯣꯝ ꯅꯣꯝꯃꯤ ꯀꯥꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯃꯌꯥꯝꯗꯣ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯀꯣꯟꯅꯔꯒ ꯖꯒꯣꯏ ꯁꯥꯔꯤ ꯃꯃꯤꯠ ꯎꯏꯊꯔꯤ ꯁꯒꯦꯟꯕꯤꯁꯤꯡꯅ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯅꯣꯛꯂꯤ ꯅꯨꯄꯥꯁꯤꯡꯅ ꯁꯅꯥꯇꯣꯝꯕꯤꯅ ꯏꯀꯥꯏ ꯑꯁꯨꯝꯅ ꯅꯨꯄꯥ ꯅꯨꯄꯤ ꯐꯣꯡꯅ ꯁꯥꯟꯅꯕꯁꯦ ꯃꯍꯥꯛ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯃꯃꯥꯏ ꯂꯩꯊꯣꯛꯏ ꯑꯃꯔꯣꯝꯗ ꯎꯗꯅꯕ ꯍꯣꯠꯅꯩ ꯃꯅꯥꯛꯇ ꯁꯥꯔꯤ ꯁꯦꯠꯄꯤ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯃꯥ ꯐꯅ ꯋꯥꯔꯝꯒꯅꯤ ꯈꯪꯎ ꯎꯔꯛꯏ ꯃꯦꯛꯁꯋꯦꯜꯁꯨ ꯖꯒꯣꯏ ꯁꯥꯔꯤ ꯁꯒꯦꯟꯕꯤ ꯅꯨꯄꯤ ꯑꯃꯒ ꯃꯥꯒꯤ ꯄꯥꯝꯕꯣꯝꯅ ꯀꯣꯜꯂꯤ ꯅꯨꯄꯤꯗꯨꯒꯤ ꯑꯁꯦꯡꯕ ꯈ꯭ꯋꯥꯡꯗ ꯍꯤꯡꯗꯣꯟ ꯗꯤꯡ ꯗꯤꯡ ꯆꯣꯡꯈꯤ ꯁꯅꯥꯇꯣꯝꯕꯤ ꯃꯃꯥꯏ ꯂꯩꯊꯣꯛꯏ ꯎꯗꯅꯕ ꯑꯗꯨꯕꯨ ꯎꯈꯤ ꯑꯅꯤꯗꯨ ꯌꯥꯝꯅ ꯅꯛꯁꯤꯟꯅꯅ ꯊꯦꯡꯅꯕꯒꯨꯝ ꯇꯧꯔꯤ ꯃꯦꯛꯁꯋꯦꯜꯒꯤ ꯊꯕꯥꯛꯇ ꯊꯦꯡꯅꯕꯒꯨꯝ ꯇꯧꯔꯤ ꯆꯤꯕꯣꯟ ꯉꯥꯡꯅꯕꯒꯨꯝ ꯇꯧꯔꯤ ꯃꯦꯛꯁꯋꯦꯜꯁꯨ ꯅꯣꯛꯂꯤ ꯑꯊꯦꯡꯕꯗ ꯍꯜꯂꯛꯃꯤꯟꯅꯩ ꯌꯥꯝꯅ ꯍꯔꯥꯎꯅ ꯎꯈꯤ ꯃꯦꯛꯁꯋꯦꯜ ꯌꯥꯝꯅ ꯄꯤꯗꯣꯜꯂꯕꯣꯏ ꯅꯤꯡꯖꯈꯤ ꯁꯅꯥꯇꯣꯝꯕꯤ ꯃꯍꯥꯛ ꯅꯨꯡꯉꯥꯏꯇꯦ ꯃꯍꯥꯛ ꯊꯋꯥꯏ ꯁꯣꯛꯈꯤ ꯃꯦꯛꯁꯋꯦꯜꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯦꯛ ꯍꯪꯂꯛꯄꯗ ꯑꯉꯥꯡꯒꯨꯝꯅ ꯁꯅꯥꯇꯣꯝꯕꯤ ꯀꯞꯊꯣꯛꯏ ꯃꯦꯛꯁꯋꯦꯜꯅ ꯄꯥꯈꯠꯇꯨꯅ ꯇꯠꯇꯅ ꯍꯪꯈꯤ ꯀꯩꯗꯧꯔꯦ ꯀꯔꯤ ꯇꯧꯔꯦ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯦ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯑꯁꯤꯗꯃꯛ ꯍꯥꯏꯈꯤ ꯑꯍꯤꯡ ꯅꯣꯡꯁꯣꯏꯕ ꯁꯅꯥꯇꯣꯝꯕꯤꯗꯤ ꯅꯤꯡꯁꯤꯡ ꯉꯥꯏꯍꯥꯛ ꯀꯞꯂꯝꯂꯒ ꯇꯨꯝꯊꯈꯤ ꯃꯍꯥꯛ ꯁꯪꯈꯥꯃꯥꯁꯤꯒꯤ ꯃꯊꯥꯗ ꯇꯨꯝꯂꯤꯕꯅꯤ ꯑꯁꯤꯗ 12 ꯁꯨꯕ ꯆꯦꯞꯇꯔ ꯂꯣꯏꯁꯤꯟꯖꯔꯦ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ Oh, sorry. ꯑꯩꯒꯤꯁꯦ sound ꯌꯥꯎꯔꯝꯗ꯭ꯔꯦ ꯀꯩꯅꯣ ꯍꯧꯖꯤꯛ 21st chapter ꯏꯃꯥꯅ ꯂꯣꯏꯁꯤꯟꯕꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤ ꯂꯣꯏꯗꯕ ꯍꯧꯖꯤꯛ ꯏꯃꯥꯅ ꯍꯥꯟꯒꯤꯁꯦ 24 ꯍꯥꯏꯈꯤꯕ꯭ꯔꯥ ꯆꯦꯞꯇꯔ 24 ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯂꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯤ ꯆꯦꯞꯇꯔ 3 ꯈꯛꯇ ꯉꯥꯏꯔꯦꯕ ꯑꯗꯨꯅ ꯁꯣꯏꯗꯅ ꯅꯪꯉꯅꯤ
ꯅꯪꯉꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯈꯣꯡꯆꯠꯁꯤꯗ ꯁꯅꯥꯇꯣꯝꯕꯤꯁꯤ ꯂꯣꯏꯔꯅꯤ ꯑꯩꯈꯣꯏꯅ ꯀꯃꯦꯟꯠ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯈꯟꯅ ꯅꯩꯅꯕ ꯈꯤꯇꯪ ꯆꯠꯊꯖꯒꯦ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯇꯥꯕꯤꯕꯗ ꯀꯔꯤ ꯐꯥꯎꯕꯤ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯀꯃꯦꯟꯇ ꯏꯕꯤꯔꯛꯎ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯦꯞꯇꯔ ꯑꯍꯨꯝ ꯑꯁꯤ ꯄꯥꯕ ꯁꯤꯗ ꯑꯩ ꯂꯥꯏꯔꯤꯛꯁꯤ ꯖꯨꯝ ꯑꯥꯎꯠ ꯑꯝꯇꯪ ꯇꯧꯖꯔꯛꯀꯦ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯃꯥꯕꯨ ꯅꯤꯡꯁꯤꯡꯉꯒ ꯃꯥꯕꯨ ꯈꯨꯔꯨꯝꯃꯤꯟꯅꯁꯤ ꯕꯣꯔ ꯁꯥꯍꯦꯕ ꯑꯣꯡꯕꯤ ꯁꯅꯥꯇꯣꯝꯕꯤ M.K. ꯕꯤꯅꯣꯗꯤꯅꯤ ꯏꯕꯤꯔꯝꯕ 1976ꯗ ꯏꯕꯤꯔꯝꯃꯒ ꯊꯝꯕꯤꯔꯝꯕ ꯂꯥꯏꯔꯤꯛꯅꯤ ꯍꯧꯖꯤꯛ 2022 ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 16ꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯔꯀꯥꯟꯗ ꯑꯃꯨꯛ ꯃꯥꯅ ꯏꯔꯝꯕꯗꯨꯅ ꯍꯣꯡꯅꯅ ꯑꯩꯈꯣꯏꯒꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯑꯃꯨꯛ ꯍꯣꯡꯅꯅ ꯍꯥꯟꯅ ꯇꯝꯕꯤꯈ꯭ꯔꯒꯁꯨ ꯄꯥꯕ ꯐꯪꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯥꯖꯕ ꯑꯗꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯑꯍꯥꯟꯕ ꯇꯥꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯟꯅ ꯄꯥꯕꯤꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯈꯪꯖꯅꯤꯡꯉꯤ ꯑꯃꯨꯛꯇꯪ ꯀꯃꯦꯟꯇ ꯇꯧꯕꯤꯌꯨ ꯃꯇꯥꯡ ꯑꯁꯤꯗ ꯏꯃꯥꯅ ꯑꯦꯅꯤ ꯑꯦꯗꯤꯁꯅꯦꯜ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯅꯠꯇ꯭ꯔꯒ ꯁꯄ꯭ꯂꯤꯃꯦꯟꯠ ꯍꯥꯞꯄꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯀꯃꯦꯟ ꯆꯠꯊꯖꯔꯣꯔꯥ ꯀꯃꯦꯟꯁꯦ ꯑꯗꯨꯝ ꯂꯧꯈꯠꯂꯒ ꯑꯗꯨꯝ ꯃꯁꯥꯅ ꯑꯗꯨꯝ ꯃꯊꯪ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯣꯀꯦ ꯃꯥꯂꯥ ꯑꯣꯏꯅꯥꯝ ꯌꯦꯡꯕꯤꯔꯤ ꯄꯤꯁꯨꯝꯊꯣꯡꯗꯒꯤ ꯕꯤꯗ꯭ꯌꯥ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯑꯅꯟꯇ ꯁꯔꯃ ꯋꯥꯍꯦꯡꯕꯝ ꯁꯇ꯭ꯌꯕꯇꯤ ꯇꯅꯨꯖꯥ ꯃꯥꯟꯕꯤ ꯃꯣꯏꯔꯥꯡ ꯌꯦꯡꯕꯤꯔꯤ ꯄꯤꯌꯥꯝ ꯁꯟꯖꯅꯥ ꯌꯦꯡꯕꯤꯔꯤ ꯋꯥꯍꯦꯡꯕꯝ ꯁꯇ꯭ꯌꯕꯇꯤ ꯅ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯁꯤ ꯁꯤꯡꯖꯃꯩꯗꯒꯤ ꯇꯥꯖꯔꯤ ꯌꯦꯡꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯁꯁꯤꯀꯥꯟꯇ ꯍꯤꯗꯥꯡꯃꯌꯨꯝꯁꯨ ꯌꯦꯡꯕꯤꯔꯤ ꯊꯥꯖ ꯑꯣꯏꯅꯥꯝ ꯁꯆꯤ ꯆꯤꯡꯅꯥꯈꯝ ꯏꯆꯦ ꯁꯆꯤꯁꯨ ꯌꯦꯡꯕꯤꯔꯤ ꯁꯁꯤꯀꯥꯟꯇ ꯍꯤꯗꯥꯡꯃꯌꯨꯝꯅ ꯏꯕꯤꯔꯛꯏ ꯋꯥꯆꯤꯡꯐꯝ ꯁꯒꯣꯜꯕꯟ ꯃꯣꯏꯔꯥꯡ ꯂꯩꯔꯛ ꯃꯆꯤꯟ ꯅꯣꯅꯦ ꯄꯥꯔꯀꯤꯡꯗꯒꯤ ꯔꯦꯕ ꯂꯣꯡꯖꯝꯁꯨ ꯌꯦꯡꯕꯤꯔꯤ ꯑꯗꯒꯤ ꯉꯁꯥꯏ ꯏꯃꯥꯅ ꯄꯥꯕꯤꯕꯗ ꯃꯦꯛꯁꯋꯦꯜꯒ ꯁꯅꯥꯇꯣꯝꯕꯤꯒꯁꯦ ꯃꯣꯏꯁꯦ ꯂꯩꯃꯤꯟꯅꯕ ꯍꯧꯔꯕ ꯃꯇꯨꯡꯗ ꯃꯣꯏꯅ ꯂꯩꯃꯤꯟꯅꯕ ꯃꯐꯝꯁꯤ ꯌꯥꯝꯅ ꯐꯖꯕ ꯃꯐꯝ ꯑꯃ ꯑꯣꯏꯕ ꯂꯩ ꯊꯥꯕ ꯑꯗꯒꯤ ꯂꯩꯁꯤ ꯗꯤꯐ꯭ꯔꯦꯟ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯪꯕ꯭ꯔꯩ ꯀꯥꯏꯅ ꯍꯥꯏꯔꯒ ꯌꯥꯝꯅ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯈ꯭ꯔꯦ ꯐꯖꯅ ꯃꯗꯨꯒꯤ ꯍꯥꯞꯄꯤꯔꯝꯃꯤ ꯑꯩꯈꯣꯏꯅ ꯂꯩ ꯃꯃꯤꯡꯁꯤ ꯈꯪꯗꯕꯗꯨ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯗꯨ ꯇꯥꯔꯀꯥꯟꯗ ꯑꯃꯨꯛ ꯊꯤꯒꯠꯄ ꯑꯗꯨꯒꯨꯝꯕꯒꯤ ꯏꯟꯁꯄꯤꯔꯦꯁꯟ ꯄꯤꯕ ꯄꯤꯁ ꯈꯔ ꯌꯥꯎꯈ꯭ꯔꯦ ꯁꯨꯀ꯭ꯔꯤꯇꯥ ꯄꯥꯜꯁꯨ ꯌꯦꯡꯕꯤꯔꯤ ꯁ꯭ꯋꯤꯇꯤ ꯀꯩꯁꯥꯝ ꯌꯦꯡꯕꯤꯔꯤ ꯗꯤꯞꯇꯤ ꯁꯤꯡꯍ ꯀꯅꯟꯕꯂꯥ ꯑꯍꯟꯊꯦꯝ ꯌꯦꯡꯕꯤꯔꯤ ꯑꯗꯒꯤ ꯉꯁꯥꯏ ꯂꯩ ꯃꯃꯤꯡ ꯃꯌꯥꯝꯗ ꯅꯨꯡꯒꯥꯔꯩ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯄꯟꯈꯤꯕꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡ ꯌꯥꯎꯈ꯭ꯔꯦ ꯂꯩꯁꯥꯡꯊꯦꯝ ꯙꯅꯕꯤꯔ ꯁꯤꯕꯅꯟꯗ ꯌꯨꯝꯅꯥꯝ ꯂꯤꯟꯇꯥꯝ ꯕꯤꯅꯣꯏꯆꯥꯟ ꯌꯦꯡꯕꯤꯔꯤ ꯑꯗꯒꯤ ꯃꯣꯏꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯤꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯇꯥꯖꯕ ꯀꯥꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯒꯤ ꯃꯇꯝꯗꯨꯒꯤ ꯍꯥꯏ ꯁꯣꯁꯥꯏꯇꯤꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯃ ꯌꯦꯛꯄꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯑꯣꯄꯤꯅꯤꯌꯟ ꯄꯤꯕꯤꯔꯛꯎ ꯑꯩꯅ ꯁꯨꯝ ꯇꯥꯖꯕ ꯀꯥꯟꯗ ꯃꯇꯝꯗꯨꯗ ꯃꯣꯏꯁꯤ ꯄꯦꯅꯥ ꯁꯛꯄꯒꯁꯦ ꯀꯧꯔꯀꯥꯟꯗ ꯃꯣꯏꯁꯦ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯅꯥꯍꯜ ꯈꯣꯡꯗ꯭ꯔꯥꯝ ꯑꯁꯦꯝ ꯔꯣꯕꯤꯇꯥ ꯔꯥꯖꯀꯨꯃꯥꯔꯤ ꯋꯖꯤꯗꯥ ꯑꯣꯁꯤꯂꯥ ꯈꯨꯃꯟ ꯌꯦꯡꯕꯤꯔꯤ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯤꯗ ꯏꯃꯥꯅ ꯃꯊꯪ ꯑꯩꯈꯣꯏꯗ ꯁꯤꯌꯔ ꯇꯧꯕꯒꯤ ꯆꯦꯞꯇꯔꯁꯤꯗ ꯃꯦꯛꯁꯋꯦꯜꯒ ꯁꯅꯥꯇꯣꯝꯕꯤꯒꯁꯦ ꯃꯣꯏꯁꯦ ꯁꯒꯣꯜ ꯇꯣꯡꯕꯒ ꯆꯠꯄ ꯑꯗꯨꯒ ꯃꯣꯏꯁꯦ ꯁꯒꯣꯜ ꯇꯣꯡꯕꯒ ꯆꯠꯄꯁꯤꯗ ꯃꯇꯝꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯨ ꯁꯒꯣꯜꯁꯤ ꯌꯥꯝꯅ
historicalꯗꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯆꯥꯎꯊꯣꯛꯆꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯅꯥꯇꯣꯝꯕꯤꯁꯤꯅꯒ ꯑꯗꯨꯝ ꯁꯒꯣꯜ ꯇꯣꯡꯕ ꯍꯩꯔꯒ ꯌꯥꯝ ꯐꯖꯅꯒ ꯇꯣꯡꯉꯒ ꯃꯥꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯁꯤꯗ ꯑꯃꯨꯛ ꯁꯒꯣꯜ ꯇꯣꯡꯕꯁꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯣꯡꯕꯖꯥꯠꯅꯣ ꯀꯥꯏꯅ ꯈꯟꯕꯁꯤꯗ ꯃꯥꯅ ꯑꯃꯨꯛ ꯃꯥꯒꯤ ꯈꯣꯡ ꯑꯅꯤꯁꯦ ꯋꯥꯟ ꯁꯥꯏड ꯑꯣꯐ ꯗ ꯍꯣꯔꯁꯇ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯣꯡꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯅꯨꯄꯥꯒꯤ ꯐꯤꯖꯦꯠ ꯁꯦꯠꯂꯒ ꯇꯣꯡꯕꯁꯨ ꯌꯥꯎꯏ ꯊꯧꯕꯁꯨ ꯌꯥꯎꯏ ꯑꯗꯒꯤ ꯃꯥꯁꯦ ꯌꯥꯝ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯔꯀꯥꯟꯗ ꯃꯥꯅ ꯁꯝꯕꯨꯟꯒ ꯄꯨꯜꯂꯒ ꯈꯤꯇꯪꯒ ꯃꯁꯝꯒꯗ ꯇꯛꯀ ꯇꯧꯔꯀꯥꯟꯗ ꯗ꯭ꯔꯣꯝꯒ ꯇꯥꯔꯛꯏ ꯀꯥꯏꯅ ꯌꯥꯝ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯅꯀꯣ ꯑꯗꯒꯤ ꯃꯌꯥꯝꯁꯤꯅꯒꯤ ꯌꯦꯡꯅꯔꯀꯥꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯥꯒꯤ ꯏꯁꯩ ꯁꯛꯄ ꯂꯥꯟꯗ꯭ꯔꯤꯕ ꯍꯥꯏꯁꯦ ꯂꯥꯟꯗ꯭ꯔꯤꯕꯁꯤꯅꯒ ꯁꯥꯕꯤ ꯂꯥꯎ ꯂꯥꯎ ꯀꯥꯏꯅ ꯁꯛꯇꯅ ꯌꯥꯝꯅ ꯐꯖꯅ ꯏꯃꯥꯁꯤ ꯕꯤꯅꯣꯗꯤꯅꯤꯅ 1976ꯗ ꯌꯦꯡꯕꯅꯦ ꯃꯁꯤꯒꯤ ꯍꯥꯏ ꯂꯤꯇꯔꯦꯆꯔꯒꯤ ꯀꯩꯅꯣꯁꯤꯗ ꯁꯨꯃꯥꯏꯅ ꯏꯕꯤꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯒꯤ ꯃꯥꯒꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯁꯦ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯂꯩꯕ ꯃꯐꯝꯁꯦ ꯀꯔꯤ ꯂꯩꯅꯣ ꯍꯧꯖꯤꯛ ꯒꯕꯔꯅꯔ ꯍꯥꯎꯁꯅꯦꯕ ꯒꯕꯔꯅꯔ ꯍꯥꯎꯁ ꯂꯩꯔꯤꯁꯤꯗꯅꯦ ꯃꯥꯅ ꯏꯍꯥꯟ ꯍꯥꯟꯕꯒꯤ ꯆꯪꯉꯝꯃꯤꯁꯦ ꯑꯗꯨꯅ ꯃꯁꯤꯗ ꯒꯕꯔꯅꯔ ꯍꯥꯎꯁꯁꯦ ꯑꯩ ꯏꯁꯥꯃꯛ ꯆꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎ ꯁꯨꯃꯥꯏꯅ ꯐꯖꯕ꯭ꯔꯥ ꯀꯥꯏꯁꯦ ꯑꯗꯨꯃꯥꯏꯅ ꯈꯜꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯗꯤ ꯑꯩꯈꯣꯏꯅ ꯒꯕꯔꯅꯔ ꯍꯥꯎꯁꯀꯤ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏꯅ ꯂꯝꯕꯤꯗꯤ ꯆꯠꯂꯒ ꯑꯗꯨꯗ ꯑꯗꯒꯤ ꯂꯩ ꯑꯗꯨ ꯍꯥꯏꯔꯒ ꯑꯩꯅ ꯒꯕꯔꯅꯔ ꯍꯥꯎꯁꯀꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯑꯩ ꯊꯝꯖꯒꯦꯀꯣ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤ ꯕꯤꯅꯣꯗꯤꯅꯤꯅ ꯌꯥꯝ ꯐꯖꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯑꯩꯅꯁꯨ ꯄꯥꯖꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯁꯤ ꯔꯤꯌꯦꯂꯤꯁꯇꯤꯛ ꯉꯥꯛꯇꯅꯤ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤ ꯕꯤꯅꯣꯗꯤꯅꯤꯅ ꯏꯕꯁꯦ ꯂꯣꯏꯅꯃꯛꯇꯤ ꯔꯤꯌꯦꯂꯤꯁꯇꯤꯛꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯉꯝꯖꯔꯣꯏ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯈꯔꯗ ꯑꯩ 1963 62 63ꯗ ꯂꯗꯥꯈꯀꯤ ꯋꯥꯔꯁꯦ ꯇꯧꯏ ꯑꯩ ꯇꯤꯖꯤꯗ ꯇꯝꯃꯤ ꯃꯇꯝꯗꯨꯗ ꯀꯩꯅꯣꯅ ꯑꯣꯖꯥ ꯊꯣꯏꯕꯤꯅꯦ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯤꯅꯤꯅꯦ ꯃꯣꯏꯅ ꯂꯤꯗ ꯇꯧꯔꯀꯥꯟꯗ ꯁꯥꯇ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯣꯏꯕ ꯈꯔꯅ ꯇꯧꯔꯒ ꯂꯗꯥꯈꯀꯤ ꯂꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯦ ꯏꯪꯕꯅ ꯎꯟ ꯃꯔꯛꯁꯤꯗ ꯅꯣꯏ ꯐꯨꯔꯤꯠ ꯂꯣꯟꯒꯗꯕꯅꯤ ꯍꯥꯏꯗꯅ ꯒꯕꯔꯅꯔꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯣꯁꯤꯗ ꯑꯩꯈꯣꯏꯗꯤ ꯇꯝꯐꯥꯁꯅꯥ ꯁ꯭ꯀꯨꯜꯒꯤ ꯍꯦꯛ ꯂꯥꯟꯊꯣꯛꯑꯒ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯇꯤꯖꯤꯒꯤ ꯁꯦꯅꯤꯌꯔ ꯀ꯭ꯂꯥꯁ 10ꯗꯒꯤꯅ 7ꯗꯒꯤꯅ 10 ꯐꯥꯎꯅꯤ ꯑꯩꯈꯣꯏ ꯃꯇꯝꯗꯨ ꯂꯩꯗꯣ ꯂꯣꯏꯅ ꯑꯃꯠꯇ ꯆꯤꯊꯗꯅꯅꯦ ꯑꯩꯈꯣꯏꯁꯦ ꯆꯠꯂꯒꯅꯦ ꯃꯇꯝꯗꯨꯗ ꯀꯩꯅꯣ ꯆꯤꯐ ꯀꯃꯤꯁꯅꯔ ꯍꯥꯏꯀꯣ ꯁ꯭ꯇꯦꯠꯍꯨꯗ ꯐꯪꯗ꯭ꯔꯤꯕꯅꯤꯅ ꯒꯕꯔꯅꯔꯒ ꯍꯥꯏꯗꯦ ꯑꯗꯨꯗ ꯕꯤꯃꯣꯂꯥ ꯔꯥꯏꯅꯥ ꯃꯇꯝꯗꯨꯗ ꯒꯕꯔꯅꯔꯒꯤ ꯅꯨꯄꯤꯁꯦ ꯖꯦꯝ ꯔꯥꯏꯅꯥꯅ ꯒꯕꯔꯅꯔ ꯑꯣꯏꯔꯀꯥꯟꯗ ꯕꯤꯃꯣꯂꯥ ꯔꯥꯏꯅꯥꯁꯦ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏꯁꯤꯗꯤ ꯍꯦꯛꯇ ꯉꯛꯄꯗꯣ ꯁꯅꯥꯇꯣꯝꯕꯤ ꯃꯌꯥꯝ ꯌꯦꯡꯕꯗꯨꯒ ꯃꯥꯜꯂꯝꯗꯧ ꯃꯥꯜꯂꯤꯀꯣ ꯑꯩꯈꯣꯏ ꯑꯉꯥꯡꯁꯦ ꯍꯥꯏꯗꯤ ꯑꯩꯗꯤ ꯀ꯭ꯂꯥꯁ 7ꯗꯅꯤ ꯑꯩꯅ ꯀ꯭ꯂꯥꯁ 7ꯗꯅꯤ ꯑꯗꯩꯗ ꯂꯪꯁꯦ ꯍꯦꯛꯇ ꯃꯥꯅ ꯍꯣꯟꯗꯣꯔꯛꯄꯁꯦ ꯃꯅꯥꯏ ꯋꯥꯔꯤ ꯅꯠꯇꯕꯗ ꯍꯦꯛꯇ ꯑꯩꯈꯣꯏ ꯀꯇꯥ ꯑꯆꯧꯕꯁꯤ ꯇꯧꯔꯒ ꯑꯩꯈꯣꯏꯁꯤꯅ ꯃꯄꯥꯛꯁꯦ ꯃꯤ ꯑꯃꯃꯝꯅ ꯃꯄꯥꯛ ꯑꯃꯃꯝ ꯂꯣꯜꯂꯝꯕꯗꯨꯅ ꯂꯣꯏꯔꯦ ꯀꯣ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯃꯄꯥꯛꯇꯨꯅ ꯑꯗꯒꯤ ꯈꯨꯗꯥꯡ ꯂꯣꯟꯕ ꯀꯥꯡꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯪꯁꯤ ꯆꯥꯎꯔꯕꯅꯤꯅ ꯌꯥꯝꯅ ꯆꯨꯝꯁꯥ ꯍꯥꯏꯅ ꯑꯃ ꯂꯩꯔꯤ ꯑꯗꯨ ꯆꯨꯝꯁꯥꯗꯨ ꯂꯣꯟꯕꯗꯤ ꯌꯥꯝꯁꯨ ꯂꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯣꯟꯕꯅꯦ ꯑꯗꯨ ꯀꯩꯅꯣ ꯑꯃꯅ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤꯅ ꯏꯕ ꯋꯥꯔꯤ ꯃꯆꯥꯗꯣ ꯑꯩ ꯌꯥꯝ ꯀꯥꯎꯔꯦꯗ ꯍꯧꯖꯤꯛ ꯍꯅꯨꯕꯤ ꯅꯨꯄꯤ ꯑꯃꯅꯅꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤ ꯂꯥꯟ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯇꯕꯅꯦ ꯑꯗꯨ ꯃꯥꯅ ꯀꯩꯊꯦꯜ ꯑꯃꯗ ꯐꯝꯃꯒꯅꯦ ꯃꯥꯅ ꯂꯥꯟꯒꯤ ꯀꯩꯅꯣꯅꯦ ꯃꯤꯁꯤꯡꯗꯣ ꯎꯟꯅ ꯅꯟꯗꯅ ꯁꯤꯔꯦ ꯑꯗꯨꯅ ꯃꯣꯏ ꯌꯥꯝ ꯏꯪꯉꯦꯅ ꯑꯗꯣ ꯑꯩꯈꯣꯏ ꯂꯣꯟꯕ ꯆꯠꯄꯗꯨꯗ ꯃꯥꯅ ꯑꯍꯟꯗꯨꯗ ꯀꯩꯅꯣꯁꯦ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯅꯅꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯦ ꯃꯥ ꯍꯦꯛ ꯂꯨꯍꯣꯡꯉꯝꯃꯒ ꯂꯨꯍꯣꯡꯕ ꯍꯦꯛ ꯂꯣꯏꯔꯒ ꯃꯄꯨꯔꯣꯏꯕꯗꯨ ꯃꯁꯛ ꯐꯥꯎ ꯐꯖꯅ ꯈꯪꯗ꯭ꯔꯤꯉꯩꯗ ꯃꯥ ꯋꯥꯔꯗ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯈꯤꯗ꯭ꯔꯕ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯄꯨꯔꯥ ꯑꯍꯟ ꯑꯣꯏꯔꯀꯥꯟꯗꯅꯦꯕ 63ꯒꯤ ꯏꯚꯦꯟꯁꯦ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤꯅ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗ ꯏꯊꯣꯔꯛꯑꯦꯕ ꯑꯗ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯀꯔꯤꯝꯇ ꯆꯥꯈꯤꯗꯕ ꯑꯩꯒꯤ ꯊꯥꯍꯧꯗ꯭ꯔꯕ ꯍꯩꯇꯨꯞ ꯂꯥꯜꯂꯨ ꯍꯥꯏꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯃꯥꯅ ꯆꯥꯅꯤꯡꯉꯤ ꯀꯥꯏꯅ ꯍꯥꯏꯔꯝꯕꯁꯦ ꯄꯤꯖꯕ ꯀꯔꯤꯝ ꯍꯧꯅ ꯅꯪꯈꯤꯗ꯭ꯔꯀꯥꯟꯗ ꯃꯥꯒꯤ ꯁꯦꯟꯇꯤꯃꯦꯟꯇꯨ ꯄꯨꯊꯣꯛꯑꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯂꯣꯜꯂꯨꯔꯤꯕꯗꯨꯒ ꯄꯥꯟꯁꯤꯟꯅꯔꯒ ꯃꯥ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯒꯤ ꯊꯥꯍꯧꯗ꯭ꯔꯕ ꯍꯩꯇꯨꯞ ꯂꯥꯜꯂꯨ ꯍꯥꯏꯕ ꯃꯥꯜꯂꯦ ꯑꯩ ꯄꯥꯈ꯭ꯔꯦ ꯑꯗꯨ ꯏꯌꯦꯕ ꯅꯨꯄꯤꯁꯤꯅꯅꯦ ꯃꯣꯖꯥ ꯍꯌꯦꯡꯁꯤ ꯅꯪꯅꯕ ꯂꯣꯟꯕꯤꯌꯣꯅ ꯂꯪꯁꯦ ꯄꯣꯔꯛꯑꯒꯅꯦ ꯅꯍꯥꯁꯤꯡꯁꯦ ꯁꯤꯒꯤ ꯃꯌꯨꯝꯁꯦ ꯆꯪꯀꯥꯟꯗ ꯅꯍꯥꯁꯤꯡꯁꯦ ꯃꯆꯥ ꯆꯦꯟꯕꯅꯤꯅꯅꯦ ꯑꯕꯣꯛ ꯅꯪꯗꯣ ꯉꯝꯗꯧ ꯃꯥꯟꯗꯦ ꯑꯩꯗꯤ ꯀꯣꯟ ꯐꯦꯡꯗꯧ ꯂꯩ ꯍꯅꯨꯕꯤꯗꯨꯅ ꯀꯣꯟꯒ ꯐꯦꯡꯗꯣꯛꯄꯤꯕ ꯅꯪ ꯑꯝꯇ ꯂꯣꯜꯂꯣ ꯑꯩꯗꯤ ꯍꯩꯇꯝꯅꯤꯅ ꯀꯥꯏꯅ ꯑꯗꯨꯒꯤ ꯃꯥꯒꯤ ꯀꯜꯄꯅꯥꯗꯣ ꯃꯥꯒꯤ ꯏꯃꯥꯖꯤꯅꯦꯇꯤꯞꯇꯣ ꯌꯥꯝ ꯋꯥꯡꯕ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯈꯜꯂꯦꯕ ꯑꯗꯨꯁꯨ ꯑꯩ ꯏꯁꯥꯁꯤ ꯌꯥꯎꯔꯨꯕ ꯑꯩꯈꯣꯏ 1960ꯒ
4ꯗ ꯑꯩ ꯃꯦꯇ꯭ꯔꯤꯛ ꯊꯥꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯌꯥꯎꯔꯤꯗꯣ 62ꯒ 62 61 ꯑꯗꯥꯏꯒꯤ ꯑꯦꯔꯤꯌꯥ ꯃꯥꯜꯂꯦ ꯑꯩ ꯑꯁꯦꯡꯕ ꯀꯩꯅꯣꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯒꯤ ꯂꯗꯥꯛꯀꯤ ꯂꯥꯟꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯇꯝꯕꯁꯦ ꯑꯗꯨ ꯃꯥꯅ ꯑꯗꯨꯒꯤ ꯐꯣꯔꯃꯥꯜ ꯑꯪꯀꯥꯔꯗꯨ ꯄꯤꯔꯒ ꯏꯈꯤꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯃꯆꯥꯅꯤ ꯑꯗꯨꯅ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤꯒꯤ ꯇꯣꯉꯥꯟꯕ ꯈꯨꯏꯒꯤ ꯃꯐꯣꯡꯗꯣꯛꯁꯦ ꯑꯁꯤ ꯃꯥꯒꯤꯁꯨ ꯑꯗꯨꯝ ꯇꯣꯞ ꯇꯥꯅ ꯂꯩꯕ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯝꯖꯒꯦ ꯑꯗꯒꯤ ꯏꯃꯥꯅ ꯍꯧꯖꯤꯛ ꯔꯦꯐꯔꯦꯟꯁ ꯇꯧꯕꯤꯈꯤꯕ ꯑꯩꯒꯤ ꯊꯥꯍꯧꯗ꯭ꯔꯕ ꯍꯩꯇꯨꯞ ꯂꯥꯂꯨ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯊꯥꯍꯧꯗ꯭ꯔꯕ ꯍꯩꯇꯨꯞ ꯂꯥꯂꯨ ꯃꯃꯥꯡꯗ ꯄꯥꯖꯈ꯭ꯔꯦ ꯑꯗꯣ ꯑꯃꯨꯛ ꯉꯁꯤ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯉꯛꯄ ꯁꯤꯗ ꯑꯃꯨꯛ ꯇꯥꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯑꯃꯨꯛ ꯊꯥꯖꯔꯛꯀꯦ ꯑꯗꯨꯅ ꯃꯥꯒꯤ ꯔꯥꯏꯇꯤꯡ ꯁ꯭ꯇꯥꯏꯜꯁꯤꯒꯤ ꯔꯦꯐꯔꯦꯟꯁꯇꯨꯅꯤ ꯃꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯃꯨꯛ ꯇꯥꯛꯄꯤꯔꯤꯁꯤ ꯃꯈꯥ ꯇꯥꯅ ꯂꯧꯈꯠꯆꯒꯦ ꯀꯃꯦꯟ ꯅꯤꯔꯣꯂꯥ ꯁꯤꯡꯍꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗꯒꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯏ ꯅꯤꯔꯣꯂꯥ ꯁꯤꯡꯍ ꯑꯁꯥꯝ ꯍꯩꯂꯥꯀꯥꯟꯗꯤꯗꯒꯤ ꯌꯦꯡꯕꯤꯔꯛꯄꯅꯤ ꯈꯨꯔꯨꯝꯖꯔꯤ ꯃꯦꯝ ꯑꯅꯤꯕꯨ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯌꯨꯇ꯭ꯌꯨꯕ ꯂꯤꯁꯅꯔꯁꯤꯡ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯁꯤꯕꯥꯅꯟꯗ ꯌꯨꯝꯅꯥꯝꯁꯨ ꯌꯦꯡꯕꯤꯔꯤ ꯑꯗꯒꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯁ꯭ꯇꯥꯏꯜ ꯑꯣꯐ ꯂꯤꯕꯤꯡꯁꯦ ꯃꯁꯤꯗ ꯀꯩꯅꯣꯁꯦ ꯁꯅꯥꯇꯣꯝꯕꯤꯅꯁꯨ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯃꯦꯛꯁꯋꯦꯜꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯀꯜꯆꯔꯁꯦ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕ ꯑꯗꯨꯒ ꯃꯦꯛꯁꯋꯦꯜꯁꯤꯅꯁꯨ ꯌꯥꯝꯅ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯁꯤꯗ ꯏꯟꯇꯔꯦꯁ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯁꯨ ꯎꯏ ꯃꯥꯒꯤ ꯄꯔꯁꯅꯦꯂꯤꯇꯤꯁꯤ ꯑꯗꯒꯤ ꯁꯝꯃꯨ ꯈꯣꯡꯌꯦꯠꯄꯒꯤ ꯄꯦꯅꯥ ꯄꯔꯐꯣꯔꯃꯦꯟꯁꯀ ꯇꯧꯔꯀꯥꯟꯗ ꯃꯦꯛꯁꯋꯦꯜꯁꯤꯅꯁꯨ ꯃꯥꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯤꯑꯕ ꯑꯗꯨꯅ ꯃꯥꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯃꯦꯟꯇꯨꯅ ꯅꯣꯡꯕꯥꯟꯁꯦ ꯀꯗꯥꯏꯗ ꯂꯩ ꯃꯥ ꯖꯦꯜꯗ ꯊꯝꯃꯁꯤ ꯀꯥꯏꯅ ꯐꯥꯒꯤꯅ ꯍꯥꯏꯔꯒ ꯃꯥꯅ ꯋꯥꯔꯤꯗꯨ ꯒ꯭ꯌꯥꯟ ꯇꯥꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅ ꯎꯠꯄꯒꯤ ꯔꯤꯐ꯭ꯂꯦꯛꯁꯟꯁꯨ ꯂꯩꯔꯦ ꯀꯤꯁꯟ ꯁꯤꯡ ꯁꯂꯥꯝꯅ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥ ꯁꯦꯇꯔꯗꯦ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯕꯅꯤ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯎꯕꯤꯗꯨꯅ ꯏꯆꯦ ꯑꯃꯗꯤ ꯏꯃꯥꯅ ꯌꯥꯡꯅ ꯅꯣꯕꯦꯜ ꯑꯁꯤꯕꯨ ꯄꯥꯕꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯦꯞꯇꯔ 3 ꯈꯛꯇꯪ ꯉꯥꯏꯔꯦ ꯑꯩꯈꯣꯏꯅ ꯉꯥꯏꯕ ꯉꯝꯗꯕꯗꯨ ꯑꯩꯈꯣꯏꯅ ꯁꯤ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯦ ꯕꯣꯔ ꯁꯥꯏꯒꯣꯝꯒꯤ ꯁꯅꯥꯇꯣꯝꯕꯤꯁꯤ ꯕꯦꯡꯒ꯭ꯂꯣꯔꯗ ꯄꯥꯕꯅꯤ ꯍꯥꯏꯕꯗꯨꯒꯤ ꯇꯥꯔꯒꯦꯠꯇ ꯑꯗꯨ ꯇꯧꯖꯕꯅꯤ ꯑꯩꯈꯣꯏꯅ ꯌꯨ ꯑꯦꯁꯇꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯊꯥꯏꯅ ꯑꯍꯥꯟꯕ ꯄꯥꯕꯗ ꯈꯝꯕ ꯊꯣꯏꯕꯤꯁꯦ ꯑꯗꯨꯃꯥꯏꯅ ꯄꯥꯈꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯃꯥꯅ ꯒꯇꯦ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯑꯣꯗꯤꯑꯣꯒꯤꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯂꯦꯛꯁꯟꯁꯤ ꯆꯜꯍꯧꯔꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯥꯕ ꯊꯣꯛꯇꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯆꯔꯁꯤꯗ ꯑꯩꯅ ꯁꯨꯝ ꯌꯦꯡꯖꯕꯗ ꯑꯩ ꯌꯥꯝ ꯈꯪꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯏꯪꯂꯤꯁꯀꯤꯗ ꯍꯥꯟꯅ ꯑꯩꯅ ꯄꯥꯖꯩ ꯑꯩꯅ ꯄꯥꯕ ꯊꯣꯛꯄ ꯂꯦꯡꯒ꯭ꯋꯦꯖꯁꯤꯗ ꯑꯗꯨꯒ ꯏꯪꯂꯤꯁꯀꯤꯁꯦ ꯄꯥꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯄꯦꯟꯗꯕ ꯌꯥꯎꯔꯛꯄꯗꯨꯗ ꯏꯃꯥꯗ ꯑꯃꯨꯛ ꯒꯤꯔꯤ ꯇꯛꯑꯒ ꯄꯥꯕꯤꯌꯨꯅ ꯍꯥꯏꯔꯀꯥꯟꯗ ꯄꯥꯔꯕ ꯃꯇꯨꯡꯗꯗꯤ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩꯂꯣꯟ ꯑꯣꯔꯤꯖꯤꯅꯦꯜꯒꯤ ꯂꯤꯇꯔꯦꯆꯔꯁꯦ ꯁꯤ ꯄꯥꯕ ꯀꯥꯟꯗ ꯑꯣꯔꯤꯖꯤꯅꯦꯜꯁꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟꯁꯤ ꯐꯔꯒꯁꯨ ꯑꯣꯔꯤꯖꯤꯅꯦꯜꯁꯤ ꯌꯥꯝꯅ ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯂꯩꯔꯔꯣꯏ ꯍꯥꯏꯕꯁꯤ ꯔꯤꯌꯦꯂꯥꯏꯖꯦꯁꯟꯁꯦ ꯂꯥꯛꯄꯁꯤꯅ ꯑꯣꯗꯤꯑꯣ ꯕꯨꯛ ꯊꯝꯕꯁꯦ ꯃꯁꯤꯒꯤ ꯏꯝꯄꯣꯔꯇꯦꯟꯁꯁꯦ ꯃꯗꯨꯗꯨꯅ ꯏꯃꯥꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜꯂꯤ ꯑꯔꯤꯕ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯃꯌꯦꯛꯇꯁꯨ ꯍꯧꯖꯤꯛ ꯐꯪꯗ꯭ꯔꯤꯕ ꯑꯗꯨꯒ ꯏꯟꯇꯔꯤꯝꯗ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯕꯦꯡꯒꯣꯂꯤ ꯁꯀ꯭ꯔꯤꯞꯇ ꯂꯩꯔꯀꯥꯟꯗ ꯃꯥꯡꯒꯅꯤ ꯀꯥꯏꯅ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯤꯛꯁꯤ ꯈꯟꯒꯠꯂꯀꯥꯟꯗ ꯏꯃꯥꯗ ꯑꯥꯔꯀꯥꯏꯚ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯤꯟꯖꯕꯅꯤ ꯑꯗꯒꯤ ꯃꯦꯛꯁꯋꯦꯜꯁꯤꯅ ꯑꯃꯨꯛ ꯁꯅꯥꯇꯣꯝꯕꯤꯁꯤ ꯃꯁꯤꯗꯅ ꯑꯍꯥꯟꯕꯒꯤꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕꯗ ꯁꯅꯥꯇꯣꯝꯕꯤꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯆꯠꯄ ꯁꯤꯂꯣꯡꯗ ꯆꯠꯄꯒꯤ ꯃꯗꯨꯒꯤ ꯔꯦꯐꯔꯦꯟꯁꯁꯨ ꯃꯗꯨꯗ ꯏꯕꯤꯈꯤ ꯔꯥꯖꯀꯨꯃꯥꯔꯅ ꯀꯨꯏꯔꯦ ꯁꯤꯒꯤ ꯋꯥꯔꯤꯁꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯅꯦꯁꯤ ꯃꯂꯥ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯇꯥꯕꯤꯔꯤ ꯑꯍꯜꯂꯨꯞ ꯏꯝꯐꯥꯜꯗꯒꯤ ꯑꯗꯒꯤ ꯉꯁꯥꯏ ꯃꯣꯏꯒꯤ ꯁꯅꯥꯇꯣꯝꯕꯤꯒ ꯃꯦꯛꯁꯋꯦꯜꯒꯁꯤ ꯃꯣꯏ ꯁꯤꯂꯣꯡ ꯆꯠꯂꯀꯥꯟꯗ
piano အကျုပ်ပေါ်မှာပေါ်လာကန်တဲ့မနီပူတလာခိပကြီးဝရီဒီ piano စီမုံနဲ့ဆနခုံပါဒီကမန် piano စခုံကန်တဲ့မာကြီးမမနင်းဘကြီးအတူဘကြီး character အတူကအတူစီဒီရအီမမမဒီလေးရီတော့မနကြပါမနတော့ပကန်တဲ့မမစနpiano စခုံကန်တဲ့မာကြီး childhood memory အတူဘကြီး reference မနလေးတမလေး dagi sanatan di characteristics na matilay dumba yam na pamba mali mana galay dumba pasaba urakan da mati layning ba dumba uba dagi moy gi yung tu hyped moy se silong da settle down sila kan khalla gi yeng ba khotpa dumba gi reference ta ukre chitte konthau jamna mama haraga lots of love thabi rai केशरी भारद्वाजना इमाना पाबना हेना ज्ञानताई इसाना पाब दगी खुरुमजरी इमा बुहाइना इदिरई ina hairisi yam chumi akoina paba kandadi pabadudha oina wana haitare ko kesri di phasana brang brang paba thongani akoina paba sina mu khudum bi tawrakanda pabadudha paba thongna batawringai da wari sigi mahaudo adu kitang balance of waba dun mana paba sitaragadi amuk akoida marakta explanation dun tawbiki yamna lairaba audio footage matani adagi chite konthau jamna piano khongbagi matang du yamna si hairi ngasagi mana mai maga gi ga ibada duna writing style da mk binodini ki da mana su magi character si describe to rakanda adugum bahchalak paduna khoina mu maxwell si kanano kain haiba kanta kitang glimpse ama pibada aduni adagi ngasagi moigi matang du ina moina event ama senbasida moirang ning thoga tanai ka haise matam du da moirang ning thong si kanai kisan moi moirang thau matam tu da dum kaino ni moirang thau ga gi moi gi bari sambanda yam ne are sama oibani moirang kari ka moi gi phamje moirang da leiba mi khakta na te ko kaino ne moi gi phamje ja ja yam lei matam tu da aduna moirang thau gi adum kaino magi salai gi ning thau ko moirang da leiba mi gi adugum ban thau gi wari ngakta su lobe ade salai sida moirang salai adagi kuman salai adagi ningthauja salai ningthauja chi kaino ne khoi rk kangbu sin ningthauja ne adun ningthauja ma sen longna ba ya de kai ba khoi kuppa ba khoi chronicle gi oi ba ya phaja ba yaw di ba si thigat la kan da khoina knowledge oi hongna na ba na idea dum da oina wakhan je dum yam thamjai aduga loina na maxwell gi matang amkhak aina ningsangai dane ta kauthu eba hek cross over gadi aduna maxwell gi mathanda gi character nataba britisher kambur singse moise yamna step forward roiba aduga moi achum bangang ba aduga mana su magi nupi ga che magi lehoriba nupi macha nupi ga ningsang ba mana kano sana khunjon angang ori ngai matam da mana ka yam lun tawri do mana mayum da leho macha du di mana lemina bangam da ba magi mathaudu na ko aduna mana sana khunjon ga cha luna mana ga yok tana khotana mai lebiri do magi nungsiba taching do adune ba adu mai nupi ga du ningsanga pa moina kamai tawrangwani kama aina moi bu yengu ba sungam de haidana magi am step forward roi bagi wafum amasu maxwell gi character da aina uba phangi natraga di ma tumina silent ma adum leigine ba nupi leibra leitabra chi kain khang ponte ba adu leiraga su ka stau de leidraga su ka stau de adu moi yamna frank oiba amadi aikoina moi character dagi uba phangi na sumna aina matang sida thamjage adagi ama khakna aina haijaningba ama khakna hangajaningba amana ꯑꯩꯈꯣꯏꯒꯤ ꯃꯩꯇ꯭ꯔꯕꯥꯛꯇ ꯑꯩꯅ ꯉꯔꯥꯡ ꯋꯥꯔꯤ ꯑꯅꯤ ꯄꯟꯖꯔꯤꯗꯣ ꯚꯥꯔꯠ ꯕꯔꯁꯁꯤꯗ ꯊꯣꯛꯄ ꯋꯥꯔꯤ ꯑꯃꯁꯨ ꯂꯥꯝꯁꯤꯟꯖꯔꯨꯔꯦ ꯀꯨꯟꯇꯤꯒꯤ ꯋꯥꯔꯤꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯅꯤ ꯁꯨꯕꯗꯣ ꯑꯗꯨꯒꯤ ꯔꯤꯐꯔꯦꯟꯁꯇꯅꯤ ꯑꯩꯅ ꯇꯧꯖꯔꯤꯗꯣ ꯑꯗꯨꯅ ꯑꯩꯅ ꯉꯔꯥꯡ ꯀꯥꯎꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯅꯣꯡꯕꯥꯟ ꯄꯨꯝꯕꯤ ꯂꯨꯋꯥꯎꯕꯒꯤ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯃꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯂꯩꯈ꯭ꯔꯦꯀꯣ ꯑꯩꯗꯤ ꯅꯣꯡꯕꯥꯟ ꯄꯨꯝꯕꯤ ꯂꯨꯋꯥꯎꯕꯁꯤꯅ
ꯀꯩꯅꯣꯁꯦ ꯀꯧꯕ꯭ꯔꯦꯟ ꯅꯥꯃꯣꯏꯅꯨꯒ ꯃꯕꯥꯅꯤꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯔꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯖꯣꯝꯔꯥꯖꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯃꯩ ꯄꯤꯔꯨꯆꯣ ꯀꯥꯏꯅ ꯆꯠꯂꯒ ꯀꯩꯅꯣ ꯇꯧꯕ ꯃꯥꯅ ꯀꯥꯎꯊꯣꯛꯇꯅ ꯀꯧꯕ꯭ꯔꯦꯟ ꯅꯥꯃꯣꯏꯅꯨ ꯍꯥꯏꯅ ꯃꯃꯤꯡꯒ ꯊꯣꯜꯂꯀꯥꯟꯗ ꯇꯧꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯨꯒ ꯑꯃꯅ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯒ ꯑꯗꯨꯒ ꯀꯩꯅꯣꯒ ꯑꯩꯈꯣꯏꯒꯤ ꯄꯥꯟꯊꯣꯏꯕꯤꯒ ꯋꯥꯔꯤꯁꯤꯁꯨ ꯌꯦꯡꯉꯨꯅꯦ ꯄꯥꯟꯊꯣꯏꯕꯤꯁꯤ ꯈꯥꯕ ꯁꯣꯛꯆꯣꯡꯕꯩ ꯃꯌꯨꯝ ꯄꯥꯟꯗꯅ ꯑꯋꯣꯡ ꯑꯋꯣꯟ ꯇꯋꯣꯠ ꯇꯃꯪ ꯑꯗꯒꯤ ꯐꯧ ꯆꯦꯡ ꯇꯧꯗꯅ ꯂꯨꯍꯣꯡꯉꯤꯕꯅꯦꯕ ꯑꯗꯨ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯁꯤꯗ ꯃꯥ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯗ ꯂꯩꯔꯛꯄꯒꯤ ꯋꯥꯔꯤ ꯑꯗꯨꯅ ꯃꯇꯝꯗꯨꯒꯤ ꯋꯥꯔꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯕꯣꯔ ꯁꯥꯏꯕꯣꯝꯒꯤ ꯁꯅꯥꯇꯣꯝꯕꯤ ꯈꯛꯇꯒꯤ ꯑꯩꯈꯣꯏꯅ ꯉꯛꯅ ꯊꯣꯛꯀꯨꯝꯁꯦꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯗ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯄꯥꯟꯊꯣꯏꯕꯤ ꯈꯣꯡꯒꯨꯜ ꯂꯩꯗꯅ ꯑꯆꯧꯕ ꯄꯨꯔꯥꯟ ꯑꯃ ꯑꯩꯈꯣꯏ ꯇꯝꯖꯔꯛꯑꯦꯕ ꯉꯁꯥꯏ ꯑꯉꯥꯡ ꯑꯃꯅꯁꯨ ꯍꯥꯏꯕꯤꯔꯛꯈꯤꯕꯗꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯇꯝꯕꯗꯨꯗ ꯑꯩꯈꯣꯏꯅ ꯈꯥꯕ ꯁꯣꯛꯆꯣꯡꯕꯁꯤꯒꯤ ꯃꯌꯨꯝꯁꯤꯗ ꯄꯥꯟꯊꯣꯏꯕꯤꯅ ꯃꯧ ꯑꯣꯏꯗꯅ ꯂꯩꯔꯤꯅꯦꯕ ꯑꯗꯤ ꯀꯩꯒꯤꯅꯣꯗ ꯃꯥꯁꯨ ꯋꯥ ꯉꯥꯡꯕꯗ ꯁꯣꯏꯔꯨꯕꯅꯤ ꯈꯥꯕꯅꯗꯤ ꯃꯥ ꯌꯥꯝ ꯄꯥꯝꯕ ꯑꯗꯨ ꯃꯥꯅꯗꯤ ꯀꯩꯅꯣ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯒ ꯅꯨꯡꯁꯤꯅꯖꯕ ꯑꯗꯨꯒꯤ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯒꯤ ꯑꯦꯛꯖꯥꯝꯄꯜ ꯁꯨꯝ ꯄꯤꯕꯅꯤꯗ ꯑꯗꯨꯅ ꯃꯁꯤ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯖꯥꯇꯤ ꯕꯤꯖꯥꯇꯤ ꯑꯣꯏꯕꯗꯨꯗ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯅ ꯃꯥꯡꯉꯤ ꯁꯦꯡꯉꯤ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯕꯒꯤ ꯋꯥꯅꯤ ꯃꯁꯤꯗ ꯊꯣꯏꯗꯣꯛꯅ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤꯅ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗ ꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯗ ꯃꯥꯡꯅꯤꯡꯉꯥꯏ ꯀꯩꯁꯨ ꯑꯣꯏꯗꯦꯅ ꯑꯩꯅ ꯍꯪꯒꯠꯆꯅꯤꯡꯉꯤ ꯑꯗꯒꯤ ꯈꯥꯇꯥꯅ ꯃꯣꯏꯒꯤ ꯏꯚꯦꯟꯠꯁꯤꯗ ꯖꯒꯣꯏ ꯔꯥꯖ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕ ꯍꯥꯞꯄꯀꯥꯟꯗ ꯉꯁꯥꯏꯒꯤ ꯀꯧꯕꯨꯜ ꯄꯂꯥ ꯍꯥꯏꯕꯁꯤꯅ ꯈꯤꯇꯪ ꯅꯧꯕ ꯑꯗꯨꯅ ꯑꯃꯨꯛ ꯆꯨꯔꯥꯆꯥꯟ ꯃꯍꯥꯔꯥꯖꯅ ꯃꯗꯨ ꯌꯥꯎꯍꯜꯂꯨ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗ ꯃꯗꯨꯒꯤ ꯔꯤꯚ꯭ꯌꯨꯒ ꯑꯃꯨꯛ ꯇꯧꯔꯀꯥꯟꯗ ꯀꯧꯕꯨꯜ ꯄꯂꯥꯁꯤꯅ ꯌꯥꯏꯁꯀꯨꯜ ꯒ꯭ꯔꯨꯞꯅꯒ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤꯗꯤ ꯇꯥꯔꯀꯥꯟꯗ ꯃꯥ ꯀꯩ ꯍꯥꯏꯅꯤ ꯈꯤꯇꯪ ꯇ꯭ꯔꯁ ꯋꯥꯠꯄꯗꯨꯗ ꯑꯗꯨꯒꯤ ꯗꯥꯏꯂꯣꯛ ꯑꯗꯨ ꯌꯥꯝ ꯐꯖꯅ ꯑꯗꯨ ꯍꯥꯏꯈ꯭ꯔꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯒꯤꯇꯥꯅ ꯏꯕꯤꯔꯛꯏ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯃꯥꯅ ꯄꯥꯕꯁꯤ ꯇꯥꯕꯗ ꯃꯤꯠꯇ ꯁꯪꯁꯪ ꯎꯕꯗꯧꯅ ꯇꯧꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝꯅ ꯅꯨꯡꯁꯤ ꯗ ꯏꯃꯥꯁꯤ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥ ꯍꯥꯏꯅ ꯒꯤꯇꯥꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯏꯕꯤꯔꯛꯏ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯔꯦꯐꯔꯦꯟꯁꯁꯤꯗ ꯉꯁꯥꯏ ꯚദ്ꯔꯒꯤ ꯑꯥꯔꯠꯁꯤꯁꯨ ꯑꯃꯨꯛ ꯔꯦꯐꯔ ꯇꯧꯋꯦꯗꯤ ꯃꯇꯝꯁꯤꯗ ꯃꯣꯏꯅ ꯌꯨꯝꯁꯤꯗ ꯚद्ꯔꯒꯤ ꯑꯥꯔꯠ ꯍꯤꯌꯥꯡ ꯇꯥꯟꯅꯕꯒꯤ ꯑꯥꯔꯠ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕꯁꯤ ꯊꯦꯠꯄ ꯍꯥꯏꯁꯤ ꯃꯣꯏꯅ ꯑꯃꯨꯛ ꯃꯗꯨ ꯌꯦꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯇꯧꯔꯝꯒꯅꯤ ꯑꯗꯨꯅ ꯂꯚ ꯐꯣꯔ ꯑꯥꯔꯠ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯤꯗ ꯃꯥꯅ ꯑꯃꯨꯛ ꯕ꯭ꯔꯤꯇꯤꯁꯔꯅꯤ ꯍꯥꯏꯔꯒ ꯕ꯭ꯔꯤꯇꯤꯁꯀꯤ ꯑꯥꯔꯠ ꯉꯥꯛꯇꯪ ꯄꯨꯔꯛꯄ ꯅꯠꯇꯕ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯇꯤꯁꯁꯤꯒꯤ ꯑꯥꯔꯠ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯔꯤꯂꯦꯚꯦꯟꯠ ꯑꯣꯏꯕ ꯑꯥꯔꯠꯁꯤ ꯃꯗꯨ ꯊꯦꯠꯄ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯒꯤ ꯈꯔ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯎꯏ ꯑꯗꯒꯤ ꯏꯚꯟ ꯗ꯭ꯔꯦꯁꯀꯨꯝꯕ ꯁꯦꯠꯄ ꯈꯣꯠꯄꯗ ꯑꯃꯨꯛ ꯃꯥꯅ ꯑꯃꯨꯛ ꯁꯅꯥꯇꯣꯝꯕꯤꯗ ꯑꯃꯨꯛ ꯃꯅꯤꯄꯨꯔꯤꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜꯂꯤ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯁꯦꯠꯄꯒꯤ ꯑꯦꯟꯀꯔꯦꯖꯃꯦꯟ ꯑꯗꯨꯝ ꯄꯤꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯄꯟꯈꯤꯕꯗ ꯃꯌꯥꯝꯅ ꯌꯦꯡꯅꯕ ꯀꯥꯟꯗ ꯁꯅꯥꯇꯣꯝꯕꯤꯁꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯁꯥꯕꯤ ꯃꯥꯟꯗ꯭ꯔꯣ ꯍꯥꯏꯁꯤꯒꯤ ꯀꯃꯦꯟꯁꯦ ꯑꯩ ꯈꯤꯇꯪ ꯃꯅꯨꯡꯒꯤ ꯈꯪꯖꯗ꯭ꯔꯦ ꯏꯃꯥꯅ ꯁꯄ꯭ꯂꯤꯃꯦꯟ ꯇꯧꯕꯤꯔꯒꯗꯤ ꯐꯒꯅꯤ ꯃꯁꯤ ꯀꯩ ꯍꯥꯏꯅꯣ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯁꯥꯕꯤ ꯍꯥꯏꯁꯦ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯁꯦ ꯃꯇꯝꯗꯨꯗ ꯃꯣꯏꯁꯦ ꯐꯖꯩ ꯍꯥꯏꯅ ꯂꯧꯅꯔꯤꯔꯥ ꯀꯔꯤ ꯅꯠꯇꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯦ ꯒꯧꯔ ꯂꯤꯂꯥ ꯍꯥꯏꯅ ꯂꯤꯂꯥ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯗꯒꯤ ꯖꯒꯣꯏ ꯔꯥꯁ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯖꯒꯣꯏ ꯔꯥꯁ ꯑꯗꯨꯒ ꯀꯩꯅꯣ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯁꯥꯔꯒ ꯀꯩꯅꯣ ꯇꯧꯕ ꯒꯧꯔ ꯂꯤꯂꯥ ꯀꯣ ꯒꯧꯔꯒꯤ ꯂꯤꯂꯥ ꯍꯥꯏꯕꯅꯤ ꯒꯧꯔ ꯂꯤꯂꯥꯁꯤꯗ ꯑꯃꯨꯛ ꯑꯩ ꯈꯤꯇꯪ ꯍꯪꯒꯠꯆꯒꯦ ꯃꯤꯌꯥꯝꯗ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯏꯁꯨꯁꯤꯡ ꯑꯍꯜ ꯂꯃꯟ ꯂꯥꯏꯒꯨꯔꯨꯁꯤꯡꯁꯤꯗ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯍꯤꯟꯗꯨꯒꯤꯗ ꯄꯨꯁꯜꯂꯛꯑꯀꯥꯟꯗ ꯑꯉꯥꯡꯁꯤꯡ ꯄꯛꯁꯥꯎꯗꯒ ꯁꯥꯎꯕꯁꯨ ꯌꯥꯎꯏ ꯋꯥꯔꯤꯗꯨꯒꯤ ꯋꯥꯔꯤꯅꯤ ꯈꯪꯕꯗ ꯀꯥꯟꯅꯖꯕ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯥꯌꯣꯟꯁꯦ ꯃꯔꯤꯅꯦ ꯁꯠꯇ ꯇ꯭ꯔꯦꯇꯥ ꯗ꯭ꯋꯥꯄꯨꯔ ꯀꯂꯤ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯅ ꯍꯩ ꯆꯛ ꯍꯌꯥ ꯆꯛ ꯂꯥꯡꯕ ꯆꯛ ꯈꯨꯅꯨꯡ ꯆꯛ ꯍꯥꯏ ꯆꯞ ꯃꯥꯟꯅꯩ ꯂꯣꯟ ꯈꯦꯠꯅꯕꯒꯤ ꯋꯥꯅꯤ ꯆꯛ ꯑꯃꯃꯝꯅ ꯖꯨꯛ ꯑꯃꯃꯝ ꯁꯥꯕꯅꯤ ꯃꯗꯩꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯅꯝꯕꯔ 1ꯗ ꯑꯩꯈꯣꯏꯒꯤ ꯅꯔꯁꯤꯡꯍ ꯁꯥꯌꯣꯜꯂꯦ ꯅꯝꯕꯔ 2ꯗ ꯔꯥꯝ ꯁꯥꯌꯣꯜꯂꯦ ꯅꯝꯕꯔ 3ꯗ ꯀ꯭ꯔꯤꯁꯅ ꯁꯥꯌꯣꯜꯂꯦ ꯑꯗꯨꯒ ꯂꯥꯁꯇ ꯒꯧꯔꯥꯡꯒ ꯃꯍꯥꯄ꯭ꯔꯚꯨꯁꯦ
ꯂꯝꯕꯣꯏꯗꯅ ꯆꯠꯂꯤꯁꯦ ꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯈꯜꯂꯣꯟ ꯌꯥꯝ ꯐꯖꯕ ꯑꯃ ꯂꯩꯔꯤꯑꯕ ꯑꯗꯨꯅ ꯃꯍꯥꯄ꯭ꯔꯚꯨꯁꯦ ꯃꯥꯅꯅꯦ ꯙꯔꯃꯁꯦ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯨꯍꯣꯡꯉꯕꯅꯦꯕ ꯂꯨꯍꯣꯡꯉꯕ ꯅꯨꯄꯤꯁꯦ ꯑꯉꯥꯡ ꯑꯣꯏꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯠꯂꯤ ꯑꯗꯨꯒꯤ ꯒꯧꯔ ꯂꯤꯂꯥꯗꯣ ꯑꯩ ꯌꯦꯡꯖꯍꯧꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯁꯨ ꯕꯤꯁꯅꯨ ꯄꯨꯔꯥꯟꯗꯩꯁꯨ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯈꯪꯖꯕ ꯅꯣꯂꯦꯖ ꯈꯔ ꯀꯩꯅꯣ ꯇꯧꯕꯩ ꯋꯥꯅꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯁꯤꯅ ꯀꯩꯅꯣꯁꯤ ꯃꯍꯥꯄ꯭ꯔꯚꯨꯁꯤꯅ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯇꯨꯝꯈ꯭ꯔꯀꯥꯟꯗ ꯃꯥ ꯊꯣꯛꯂꯛꯀꯗꯣꯏꯅꯦꯕ ꯃꯥꯒꯤ ꯂꯨꯍꯣꯡꯗꯕ ꯉꯥꯏꯔꯤꯕ ꯌꯥꯝ ꯀꯨꯏꯗ꯭ꯔꯤꯕꯒꯤ ꯃꯇꯥꯡꯗꯣ ꯌꯥꯝ ꯑꯉꯥꯡꯅꯤ ꯃꯥꯁꯦ ꯐꯖꯕꯒꯤ ꯖꯥꯠꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕꯁꯦ ꯃꯍꯥꯄ꯭ꯔꯚꯨꯅ ꯃꯥꯅ ꯕꯦꯁ ꯑꯣꯟꯗꯅ ꯃꯥ ꯁꯝꯁꯦ ꯀꯩꯅꯣ ꯇꯧꯔꯔꯣꯏ ꯑꯩꯒꯤ ꯁꯝꯁꯦ ꯂꯣꯏꯅꯃꯛ ꯀꯣꯛꯊꯣꯛꯑꯀꯥꯟꯗ ꯆꯠꯇꯅ ꯃꯍꯥꯄ꯭ꯔꯚꯨꯁꯤꯅ ꯃꯥꯒꯤ ꯅꯥꯝꯁꯦ ꯁꯟꯗꯣꯛꯄ ꯆꯠꯈ꯭ꯔꯗꯣꯏꯅꯦꯕ ꯃꯌꯨꯝ ꯊꯥꯗꯣꯛꯇꯅ ꯃꯃꯥꯁꯤꯅ ꯁꯆꯤ ꯃꯃꯥꯅꯒ ꯀꯞꯇꯅ ꯇꯧꯗꯅ ꯑꯁ ꯚꯥꯕꯣꯛꯀꯁꯦ ꯃꯗꯨꯗ ꯗꯣꯔꯥ ꯇꯨꯅ ꯀꯞꯄꯤ ꯄꯣꯠꯅꯤꯗ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯀꯞꯄꯗ ꯅꯝꯕꯔ 1 ꯇꯥꯔꯤ ꯄꯣꯠꯅꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯑꯗꯨꯒꯨꯝꯕ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯗꯣ ꯑꯗꯨꯒ ꯀꯩꯅꯣꯒ ꯉꯁꯥꯏꯒꯤ ꯁꯅꯥꯇꯣꯝꯕꯤꯒꯤ ꯐꯖꯕꯗꯨꯒ ꯑꯗꯨ ꯆꯥꯡꯗꯝꯅꯕꯒꯤ ꯋꯥꯅꯤ ꯎꯄꯃꯥ ꯑꯂꯪꯀꯥꯔ ꯀꯧꯋꯦꯕ ꯃꯁꯦ ꯁꯥꯍꯤꯇ꯭ꯌꯗꯗꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯄ꯭ꯔꯚꯨꯅ ꯀꯩꯅꯣ ꯃꯁꯝ ꯑꯃꯨꯛ ꯀꯣꯛꯊꯣꯔꯛꯏꯅꯣꯕꯨ ꯑꯩꯈꯣꯏꯗꯤ ꯍꯤꯟꯗꯨ ꯙꯔꯃꯒꯤ ꯁꯇꯇ꯭ꯔꯦꯇꯥ ꯗ꯭ꯋꯥꯄꯨꯔꯁꯤꯗ ꯀꯂꯤꯁꯤꯗ ꯁꯥꯏꯌꯣꯜꯂꯛꯏꯕꯁꯤꯡꯁꯦ ꯃꯥꯅ ꯇꯧꯖꯔꯨꯕ ꯀꯔꯃ ꯄꯣꯟꯗꯨꯅ ꯀ꯭ꯔꯤꯁꯅꯅ ꯃꯥꯅ ꯙꯅꯨꯖꯥꯒ ꯖꯩꯒ ꯆꯠꯄꯁꯤꯗ ꯍꯥꯏꯗꯤ ꯀꯪꯁꯅ ꯃꯥꯁꯦ ꯍꯥꯠꯂꯣꯏꯅ ꯃꯁꯤ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯏ ꯌꯥꯝꯅ ꯄꯥꯏꯌꯣꯅꯔ ꯑꯃ ꯑꯣꯏꯗꯣꯔꯦ ꯃꯁꯤ ꯍꯥꯠꯇꯣꯛꯑꯣ ꯑꯗꯨꯅ ꯃꯆꯥ 9 ꯁꯨꯕ ꯄꯣꯛꯄꯁꯦ ꯀ꯭ꯔꯤꯁꯅ ꯑꯣꯏꯅ ꯄꯣꯛꯂꯛꯀꯗꯣꯏꯅꯤ ꯃꯁꯤ ꯍꯥꯠꯇꯣꯛꯑꯣ ꯀꯥꯏꯅ ꯇꯧꯕꯗꯨꯗ ꯃꯥꯒꯤ ꯍꯤꯡꯆꯥꯕ ꯃꯌꯥꯝꯁꯤꯅ ꯙꯅꯨꯖꯥꯒ ꯖꯩꯒ ꯑꯗꯨ ꯑꯗꯥ ꯅꯪ ꯆꯠꯇꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯇꯧꯔꯒ ꯄ꯭ꯂꯥꯟ ꯇꯧꯔꯤꯅꯦꯕ ꯌꯦꯛꯅꯕꯁꯦ ꯑꯗꯨꯝ ꯃꯤꯑꯣꯏꯕꯁꯦ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯂꯩꯔꯛꯄ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯀ꯭ꯔꯤꯁꯅ ꯀꯥꯁꯤꯅ ꯇꯧꯔꯛꯏꯁꯤꯅ ꯃꯍꯥꯄꯨꯔꯨꯁ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯏꯁꯣꯔꯁꯤꯡꯁꯤꯅ ꯃꯣꯏꯒꯤꯁꯦ ꯏꯁꯣꯔ ꯍꯥꯏꯕꯁꯦ ꯃꯤ ꯉꯥꯛꯇꯅꯦꯕ ꯃꯤꯗꯒꯤ ꯑꯣꯜꯂꯛꯏꯅꯦꯕ ꯏꯁꯣꯔꯁꯦ ꯑꯗꯨꯅ ꯃꯣꯏꯁꯦ ꯌꯥꯝ ꯄ꯭ꯔꯤꯟꯁꯤꯄꯜ ꯃꯁꯥꯒꯤ ꯂꯩꯕ ꯌꯦꯁ ꯍꯥꯏꯈ꯭ꯔꯒꯗꯤ ꯌꯦꯁ ꯅꯣ ꯍꯥꯏꯔꯒꯗꯤ ꯅꯣ ꯑꯗꯨꯅꯦꯕ ꯑꯗꯩꯗ ꯃꯥꯁꯦ ꯙꯅꯨꯖꯥꯒ ꯖꯩꯒ ꯍꯥꯏꯗꯤ ꯙꯅꯨꯔꯩꯗꯤ ꯀꯩꯅꯣ ꯂꯤꯔꯨꯡꯆꯦꯟꯁꯤꯒꯤ ꯖꯩꯒ ꯑꯃꯈꯛ ꯃꯥ ꯕꯥꯇꯣꯟ ꯇꯧꯋꯦꯕ ꯕꯥꯇꯣꯟ ꯇꯧꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕꯗ ꯃꯥ ꯍꯥꯠꯅꯅꯕꯒꯤꯅꯦꯕ ꯑꯗꯣ ꯍꯥꯠꯅꯅꯕꯒꯤꯁꯤꯗ ꯔꯥꯙꯤꯀꯥ ꯂꯩꯔꯤꯕ ꯒꯣꯄ ꯒꯣꯄꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯔꯣꯏ ꯀꯩꯅꯣ ꯀ꯭ꯔꯤꯁꯅꯁꯦ ꯃꯊ꯭ꯋꯥꯏ ꯌꯥꯎꯗꯅ ꯃꯁꯥꯒ ꯊꯋꯥꯏꯒꯁꯦ ꯇꯣꯉꯥꯟꯅ ꯇꯥꯈ꯭ꯔꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯕꯨꯡꯉꯣ ꯅꯪ ꯆꯠꯈꯤꯅꯨ ꯍꯥꯏꯗꯅ ꯄꯨꯝꯅꯃꯛꯁꯤꯅ ꯁꯣꯔꯣꯛꯁꯤꯗ ꯍꯤꯞꯄ ꯀꯥꯟꯗ ꯃꯥꯅꯗꯤ ꯆꯠꯀꯅꯤ ꯑꯩ ꯑꯀꯨꯔꯅ ꯗꯣꯂꯥꯏ ꯊꯧꯔꯒ ꯆꯠꯇꯣꯔꯤꯕꯅꯤ ꯖꯩꯒꯁꯦ ꯑꯗꯣ ꯃꯥꯅ ꯃꯥꯏ ꯁꯥꯈꯤꯁꯤꯅ ꯀꯩꯅꯣ ꯑꯀꯨꯔ ꯍꯥꯏꯕ ꯃꯄꯣꯛ ꯉꯧꯔꯣꯛ ꯉꯧꯔꯣꯛ ꯍꯧꯕ ꯀꯩꯅꯣ ꯑꯃ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯁꯤꯅ ꯊꯧꯗꯣꯔꯤꯕꯅꯤ ꯑꯗꯨ ꯊꯣꯛꯂꯛꯄꯁꯤꯗ ꯃꯣꯏ ꯃꯌꯥꯝꯅ ꯆꯠꯍꯟꯅꯤꯡꯗꯗꯅ ꯁꯣꯔꯣꯛꯇꯨꯗ ꯃꯁꯝꯗꯨ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯑꯒ ꯍꯤꯞꯇꯅ ꯂꯩꯔꯦꯕ ꯑꯩꯈꯣꯏꯕꯨ ꯇꯛꯈꯥꯏꯕꯤꯔꯝꯃꯣ ꯅꯪꯒꯤ ꯁꯤꯅ ꯍꯜꯂꯛꯑꯗꯧ ꯅꯪ ꯁꯤꯈ꯭ꯔꯒꯗꯤ ꯀ꯭ꯔꯤꯁꯅ ꯅꯪ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯅꯠꯇ꯭ꯔꯦꯅ ꯑꯗꯨꯗꯩꯗꯨ ꯙꯅꯨꯖꯥꯒ ꯖꯩꯒꯗꯨꯗ ꯃꯥꯅ ꯃꯁꯝꯁꯤꯡꯗꯣ ꯆꯠꯂꯣ ꯑꯗꯨꯝ ꯑꯩꯒꯤ ꯖꯩꯒꯗꯨ ꯌꯥꯎꯒꯦꯅ ꯑꯩꯗꯤ ꯕꯥꯔꯇꯣꯟꯁꯤ ꯕꯥꯔꯇꯣꯟꯒꯤ ꯏꯝꯄꯣꯔꯇꯦꯟꯗꯣ ꯑꯗꯩꯗꯨꯗ ꯃꯥꯅ ꯆꯠꯂꯀꯥꯟꯗ ꯀꯩꯅꯣ ꯇꯧꯋꯦ ꯃꯥꯒꯤ ꯆꯀꯥꯗꯨꯅꯅꯦ ꯁꯝꯁꯤꯡꯗꯣ ꯂꯣꯏꯅ ꯃꯀꯣꯛꯁꯤꯡꯗꯣ ꯀꯩ ꯍꯥꯏꯅꯤ ꯁꯝꯒꯗꯣ ꯂꯣꯏꯅ ꯀꯦꯟꯗꯅ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯒꯤꯗꯣ ꯃꯥꯅ ꯍꯌꯦꯡꯃꯨꯛꯀꯤ ꯃꯄꯣꯛꯇꯗꯤ ꯃꯣꯏꯒꯤ ꯁꯝꯒꯤ ꯂꯃꯟꯁꯦ ꯑꯩꯅ ꯁꯤꯡꯒꯅꯤ ꯍꯟꯗꯛꯃꯨꯛ ꯃꯄꯣꯛꯇꯗꯤ ꯅꯣꯏꯒꯤ ꯂꯃꯟ ꯁꯤꯡꯉꯝꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯃꯥꯅ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯃꯍꯥꯄ꯭ꯔꯚꯨ ꯑꯣꯏꯅ ꯄꯣꯛꯂꯛꯑꯀꯥꯟꯗ ꯃꯥꯏ ꯁꯝꯁꯦ ꯗꯥꯟ ꯇꯧꯊꯣꯛꯑꯀꯥꯟꯗ ꯂꯥꯏ ꯅꯤꯡꯉꯤꯅꯦꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨ ꯇꯝꯖꯔꯛꯄꯒꯤ ꯑꯩ ꯁꯤꯌꯥꯔ ꯇꯧꯖꯕꯅꯤ ꯑꯗꯨ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯈꯣꯏꯔꯝꯖꯔꯤ ꯅꯠꯇꯦꯗ ꯏꯃꯥꯅ ꯍꯣꯏ ꯑꯗꯨꯒꯤ ꯀꯣꯟꯇꯦꯛꯁꯇ ꯍꯥꯏꯕꯤꯔꯦꯗ ꯑꯩꯅ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯅꯤꯡꯉꯤꯁꯤꯅ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯁꯥꯕꯤ ꯃꯥꯟꯗ꯭ꯔꯣ ꯍꯥꯏꯁꯦ ꯁꯅꯥꯇꯣꯝꯕꯤꯗ ꯌꯦꯡꯉꯀꯥꯟꯗ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯁꯥꯕꯤ ꯃꯥꯟꯗ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯗꯣ ꯑꯗꯨ ꯀꯔꯤ ꯔꯦꯐꯔꯦꯟꯁꯅꯣ ꯑꯗꯨ ꯎꯄꯃꯥ ꯑꯂꯪꯀꯥꯔ ꯍꯥꯏꯗꯣ ꯆꯥꯡꯗꯝꯅꯕ ꯍꯣꯏꯅꯦ ꯆꯥꯡꯗꯝꯅꯔꯤꯅꯦꯕ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯅ ꯑꯗꯨ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯒ ꯆꯥꯡꯗꯝꯅꯔꯤꯁꯦ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯍꯥꯏꯕ ꯒ꯭ꯔꯨꯞꯇꯨꯒ ꯆꯥꯡꯗꯝꯅꯔꯤꯔꯥ ꯀꯔꯤꯅꯣ ꯑꯩ ꯑꯗꯨ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯒꯤ ꯐꯖꯕ ꯃꯥꯏꯊꯣꯡꯗꯣ ꯅꯨꯡꯁꯤꯕ ꯃꯁꯛꯇꯣ ꯃꯌꯥꯝꯅ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯁꯦ ꯎꯕꯗꯅꯦ ꯍꯦꯛꯇ ꯀꯩꯅꯣ ꯃꯉꯣꯟ ꯆꯪꯁꯤꯜꯂꯤ ꯑꯣꯀꯦ ꯑꯩꯗꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯑꯗꯨꯃꯥꯏꯅ ꯐꯖꯩꯌꯦꯅ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯔꯦꯐꯔꯦꯟꯁ ꯀꯩꯅꯣ ꯇꯧꯕꯩ ꯋꯥꯅꯦꯕ ꯃꯥꯅꯤ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯗꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯀꯅꯥꯅꯣꯁꯦ ꯈꯤꯇꯪ ꯑꯃꯨꯛ ꯈꯪꯗ꯭ꯔꯁꯨ ꯌꯥꯗꯦꯅ ꯀꯅꯥꯅꯣꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯗꯗꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯁꯦ ꯀꯩꯁꯨ ꯈꯪꯉꯔꯣꯏ ꯃꯣꯏ ꯂꯤꯂꯥꯁꯨ ꯌꯦꯡꯍꯧꯗ꯭ꯔꯦ
loinaba angang ahan punamakse thoina yengamaroi ba akoi huji 76 80 mayani aina yengakpodo angang oringai de yengineba chaurakan de yengaktreba adoragadi kuiraba lilani haijabai wanida aduna anubrising puyado ai isamakna bho masi khangde aduna akoina masigi lila gumba adugumba du yengbadu gi knowledge to laitragadi masigi reference kitang gyan taba wai dagi amaranda aina mas kitang masida nisanga pa haitar namingoi na panjarabada ko pabung tombi Nongmai Pandit Nongmai Them Pabung Tombi na akhoi Finding the Voice Library of Manipur da lecture pidi khibakan da mana akhoi Manipur gi ras lila sigumbasi nasting na akhoi na manto kumbada tawbati da matam amada karam phurup no ti khamdra to the 5-star hotel daga tawrakpada mana kitang warauna maina lecture du da haibiki ado amaromda mo akhoi na mo other side haitare babok other side akhoi na manto kumbada yengba khotpagi opportunity se leitabanina adum digital format aduga mayamgi oina mafam da dum chatba tawbada mati kai dabra akhoi na suji imana haite akhoi tv reference da haira kanda akhoi digyan da roi ba kai kai manipur da class 10 bhau chaujaraga so ai raslilam bhau yengba phangate ngasi bhau ai raslila yengba phangte aduga tai chu am yengba phangdriba aduna akhoi gi change se lakpanina adum digitization tawrakanda mayamda adum utpada only religious ki nataba mandop da tawrakanda dan ki ni habati nataba adum asi kitang ahn laman da sigumba kambina ba haitara dagi request of the makata na ai lokhachage comment yengbiri ba pumna magna sodongi wakhandon haibiyu share tawbirau dagi nga saya mo yam nungai ba mana MK Binodini gi magi writing sida mo mana mo ni kano haitar English British nupi singse mo tang mo laitibi manro phajade kaina haite writer mana khogi manipur gi oiba writer mana pula kanda magi opinion do haiba ngambagi adu tabada mo ngai aidi moi phajade na hairaga aina maduda sogatpadi nataba haibadi akhoi gi larik ama leirabanina manipur gi mi amana uba kanda mai wakhanda phawbada adugi expression leiba platform ama leire haina khanba haitar manipur gi maramda english ki aina larik tu karambano haidu ai amtang yengkharake paba kanda english lady adagi kana bagi larik paba kanda akhoi manipur da lakpada manipur gi pa mana masakto as yam thina kana describe tau ki baga yawbada mana mo english ki perspective tagi ide etana dum jigem ke binodini na mo mem sing se mulai dibi manro phajade kaina magi character du da mu haihalaga magi opinion da haibada aduna akhoi ke haitare mo space to adunida adu nungai sumba dialogue siso mo ubada lagi sai sanatumbi na mana manipuri dress set pakanda blouse reson pulit setana pidon chingkhalakanda sanana pasana sirakanda takhelai na jom ga setlaga yamna traditional oiba adom lomda setpagi adugubagi tu dikre Krishna Devi na ibirai matam hokiba khangaude mitta sangsangna ui yamna nungai hairi ngasigi chapter si Yam Kumar Sharma Hidang na imana cha su tajari haini ibirai Berlin nauremna boboku yamna thakachari haini ibirai Nirola Singhana yamna nungai jai haini ibirai Smain tawdana Tombi M Ajailu RD Takhel Jitesh Vinod Samananda matang yengbiri Guru Aribam Sarda Rajkumari Sanahandi Mananda Mohindro Vijaya Pradeep
Nabachandra, Henry, Sushila, Manda, Biju, Chitte, Urmila, Eliza, Ronel, Raj, Ningthauja, mayam yindiri, Basanta Yumnan, adagi akogi writer akogi Manipurgi yamna ming chatlaba akoina magi larikki maramda akoina yamna khangjaraba Memchobi Rambam Suyengdiri Kurumjari Joyraj Yumnan Tola Pisak Memcha Chingkai Sushila Thaudam Idemcha adagi imagi ita Sarnalata mama Suyengdiri yamangai mama koi magi program sida asmaina virtual oina unalagasi Rajen Thangabam Hiren Tombi Singh Santa Mohammed Manai Ming Ma'am Sam Thorapasi Ubada Aina Pumnamak Papi Pathokragasu Warobiganu ꯑꯩꯈꯣꯏꯒꯤ ꯁꯤ ꯄꯨꯡ 1:30 ꯍꯦꯟꯖꯜꯂꯛꯑꯕꯅꯤꯅ ꯑꯩ ꯏꯃꯥ ꯀꯃꯦꯟꯇ ꯑꯗꯨꯝ ꯈꯔ ꯊꯨꯅ ꯑꯩ ꯄꯥꯏꯊꯔꯛꯀꯦ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥ ꯑꯃꯗꯤ ꯏꯆꯦ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯟꯗꯒꯤ ꯅꯆꯥꯅ ꯌꯦꯡꯖꯔꯤ ꯏꯃꯥ ꯑꯃꯗꯤ ꯏꯆꯦꯒꯤ ꯃꯣꯏꯔꯥꯡ ꯐꯤꯖꯟꯒꯤ ꯍꯪꯒꯥꯝ ꯃꯄꯥꯜ ꯐꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯈꯣꯏꯔꯥꯛꯄꯝ ꯕꯨꯙ ꯁꯤꯡ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯩꯈꯣꯏ ꯃꯥ ꯏꯕꯥꯅꯤꯁꯦ ꯍꯥꯏꯅꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯑꯗꯨꯝ ꯆꯥꯅ ꯃꯥꯟꯅꯅ ꯍꯦꯛꯇ ꯏꯂꯝꯕ ꯍꯥꯏꯇꯥꯔꯦ ꯕꯦꯝꯕꯦꯝ ꯁꯨꯔꯖꯦ ꯗꯦꯕꯤꯀꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯋꯥꯔꯤꯁꯤꯗ ꯃꯣꯏꯁꯤ ꯏꯝꯐꯥꯜꯗꯒꯤ ꯑꯃꯨꯛ ꯁꯤꯜꯆꯔꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯀꯥꯟꯗ ꯁꯤꯜꯆꯔꯗ ꯂꯩꯕꯗ ꯃꯥꯅ ꯁꯅꯥꯇꯣꯝꯕꯤꯁꯤ ꯈꯔ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯗ ꯃꯌꯥꯝ ꯀꯟꯁꯤꯟꯕ ꯑꯗꯨꯒꯨꯝꯕꯒꯤꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯟꯅꯃꯤꯟꯅꯈ꯭ꯔꯦ ꯑꯗꯒꯤ ꯅꯦꯅꯦ ꯖꯃꯨꯅꯥꯁꯨ ꯌꯦꯡꯕꯤꯔꯤ ꯅꯦꯅꯦ ꯉꯁꯤ ꯃꯤꯡ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯂꯥꯏꯖꯃꯣꯟ ꯍꯩꯃꯌꯨꯝ ꯂꯂꯤꯠ आरिफ यंगबीरी राज निंथौजाना यामना फजई मतम अमगी वारिनी धनबे मोइरांगथेम यंगबीरी रेणु तखेलंबम यंगबीरी रेणु यामसी मलया मोइरांगथेम यंगबीरी मिन यंगबीरी इबोहल सु यंगबीरी लेक्सांगथेम अरुणा यंगबीरी रोमेश पोत्संगबमना मैडम अमदी माबु थागेचरी पुमिंग लोक्सिंग ओइ हंबीबगी दमग यामना निसिबा वारिनी इमासी की लाइरिक्सी हाइना इबिरई मलया मराठेमना खुरुमजरी पुमना मकु यंगजरी ताजरी गिरी दगी शांतिबला खग्यांबमसु यंगबीरी ममा सोनालता निंथौजमना इबिरई वारिसी यामना नुंगाइख्रे मथंगी ताजनिंगी अखोई चैप्टर 3 खतंग ngaiरे दो मथंगी ती अखोई सैटरडे अमुक उन्नमिनसी पुंग 3 इंडिया टाइम की पुंग 3 का अदुगा अखोई की WhatsApp ग्रुप अमा लई WhatsApp ग्रुप सिदा अखोई ना हेक लाइव थादोकगा दम लिंक्स थादोई अदोमना WhatsApp ग्रुप सिदा याउबिनिंगकदी अखोई सब्सक्राइबर ओइना लैरगदि दम अलर्ट लाकनी अदुबु WhatsApp ग्रुप ते याउबिनिंगकदी मेसेज तौबिरउ अदोमगी फोन नंबर अखोई हपचिनजगे जीपीएस अखोई जमना रॉयल फैमिली ओइबगी अदुम तौरमगनी मसी की मतंग से अखोइना ngasagi lifestyle do adugi khana naina batuteni mana entertainment program adagi moi gi lifestyle di kitang kena tawa kotu da akhoi adugi matang comment ni arif na ngasagi aigi thahudra bahitu lalu haiba wari duni ma haini idirai ngasagi akhoi na amagi writing style khana naina baduni adagi akhoi si Pabung akhoi artist gifted artist of Manipur mingoina panjarabada thoiding jam tombi sing Pabung su yengbiri akhoi ki masigi show sida Pabung gulabna khurumjari aichu adagi akhoi ki team na huzik Pabungga akhoi collaborate tawri Pabunggi birthday huzik lakani December gi tarik ama masida akhoi mayamna Pabungna
ꯑꯌꯥꯕ ꯄꯤꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯖꯔꯅꯦꯜ ꯐꯣꯡꯕꯁꯦ ꯑꯩꯒꯤ ꯃꯪꯂꯥꯟ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗ ꯑꯥꯔꯠꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯐꯥꯎꯕ ꯑꯥꯔꯇꯤꯁꯀꯤ ꯑꯩꯈꯣꯏꯅ ꯐꯤꯆꯔ ꯇꯧꯖꯅꯤꯡꯕꯁꯤ ꯄꯥꯕꯨꯡꯅ ꯍꯟꯗꯛ ꯃꯅꯤꯄꯨꯔ ꯊꯣꯛꯄꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯔꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯗꯤꯁꯦꯝꯕꯔ ꯇꯥꯔꯤꯛ ꯑꯃꯒꯤ ꯃꯃꯥꯡꯗ ꯄꯥꯕꯨꯡꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯁꯤꯗ ꯑꯩꯈꯣꯏ ꯂꯣꯟꯆ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯄꯨꯝꯅꯃꯛꯅꯁꯨ ꯃꯗꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯖꯔꯅꯦꯜꯁꯤ ꯑꯩꯈꯣꯏꯅ ꯗꯤꯁꯦꯝꯕꯔꯗ ꯐꯣꯡꯉꯀꯥꯟꯗ ꯖꯔꯅꯦꯜ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯗꯥꯏꯔꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ 2023ꯒꯤ ꯗꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯅ ꯏꯕ ꯀꯥꯟꯗ ꯄꯥꯕꯨꯡꯅ ꯑꯥꯔꯠ ꯃꯥꯅ ꯑꯩꯈꯣꯏꯗ ꯁꯦꯌꯔ ꯇꯧꯔꯛꯀꯗꯧꯔꯤꯕ ꯌꯥꯝ ꯐꯖꯕ ꯑꯥꯔꯠꯁꯤꯅ ꯃꯈꯨꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯅꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯋꯥꯔꯤ ꯃꯆꯥ ꯏꯒꯦꯔꯥ ꯋꯥꯔꯤ ꯏꯒꯦꯔꯥ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯤ ꯁꯤ ꯌꯥꯝꯅ ꯏꯕ ꯔꯥꯏꯇꯤꯡ ꯏꯕ ꯀꯥꯡꯕꯨꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯗꯛ ꯑꯃ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯄ꯭ꯔꯗꯛꯁꯤ ꯑꯞꯀꯃꯤꯡꯅꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯃꯗꯁꯨ ꯋꯔꯛ ꯇꯧꯔꯤ ꯑꯗꯨꯅ ꯑꯗꯣꯝꯅ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯒꯤꯐꯠ ꯑꯗꯒꯤ ꯃꯌꯥꯝꯗ ꯄꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯁꯣꯏꯗꯅ ꯄ꯭ꯔꯤ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯎ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯑꯥꯔꯠꯁꯤ ꯃꯐꯝ ꯃꯐꯝ ꯀꯣꯔꯅꯔ ꯈꯨꯗꯤꯡꯗ ꯌꯧꯍꯟꯅꯤꯡꯉꯤ ꯁꯤꯜꯆꯔꯗꯒꯤ ꯇꯥꯕꯤꯔꯤꯕ ꯖꯤꯔꯤꯗꯒꯤ ꯑꯁꯥꯝꯗꯒꯤ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯒꯤ ꯃꯐꯝ ꯃꯐꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯦꯅꯤ ꯃꯐꯝꯗ ꯑꯗꯨꯝ ꯃꯁꯤ ꯁꯤꯞꯄꯤꯡ ꯇꯧꯕ ꯉꯝꯒꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯄꯔꯁꯅꯦꯂꯤꯇꯤꯁꯤꯡꯒꯤ ꯕꯣꯠꯁꯤ ꯐꯣꯀꯁ ꯇꯧꯔꯀꯥꯟꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯖꯔꯅꯦꯜ ꯍꯥꯏꯕꯗꯤ ꯗꯥꯏꯔꯤꯗꯨꯗ ꯏꯟ ꯑ ꯁ꯭ꯃꯣꯜ ꯋꯦ ꯄ꯭ꯔꯃꯣꯠ ꯇꯧꯅꯕ ꯑꯗꯨꯃꯥꯏꯅ ꯁꯤꯟꯖꯕꯗꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯒꯅꯤ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯄꯥꯕꯨꯡ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯌꯥꯎꯕꯤꯕ ꯖꯃꯨꯅꯥ ꯂꯥꯏꯁ꯭ꯔꯝ ꯅꯦꯅꯦ ꯂꯥꯏꯖꯅ ꯏꯕꯤꯔꯛꯏ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯅꯠꯇꯦ ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯔꯝꯕꯒꯤ ꯁꯛꯇꯝ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯅꯕ ꯈꯨꯠꯊꯥ ꯃꯌꯦꯛ ꯁꯦꯡꯅ ꯎꯏ ꯃꯁꯤ ꯑꯩꯈꯣꯏ ꯑꯟꯗ꯭ꯔꯨꯕꯤꯅꯣꯗꯤꯅꯤꯒꯤ ꯔꯥꯏꯇꯤꯡ ꯁ꯭ꯇꯥꯏꯜꯁꯤꯒꯤ ꯀꯃꯦꯟꯠꯅꯤ ꯅꯟꯗꯕꯇꯤ ꯀꯣꯟꯊꯧꯖꯝ ꯌꯦꯡꯕꯤꯔꯤ ꯏꯔꯦꯟ ꯁꯤꯡꯅ ꯇꯥꯖꯈꯤꯕꯗ ꯁꯅꯥꯇꯣꯝꯕꯤ ꯑꯍꯥꯟꯕꯗ ꯃꯩꯇꯩ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯍꯦꯟ ꯑꯊꯣꯏ ꯄꯥꯝꯖꯕꯤ ꯃꯍꯥꯛꯀꯤ ꯃꯦꯛꯁꯋꯦꯜꯒꯤ ꯂꯥꯟꯗ ꯊꯨꯖꯟꯈꯤꯗꯨꯅ ꯃꯄꯨꯔꯣꯏꯕ ꯃꯩꯇꯩ ꯑꯗꯨꯕꯨ ꯊꯥꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯇꯥꯖꯩ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯃꯁꯤ ꯃꯄꯨꯔꯣꯏꯕꯗꯤ ꯃꯅꯤꯛꯆꯥꯟ ꯀꯧꯏ ꯍꯥꯏꯅ ꯂꯥꯏꯔꯤꯛꯁꯤꯗ ꯏꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯁꯦ ꯃꯅꯤꯛꯆꯥꯟꯁꯤꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯈꯪꯅꯤꯡꯕ ꯃꯥꯒꯤ ꯁꯥꯏꯠꯀꯤ ꯋꯥꯔꯤ ꯑꯗꯨꯒꯨꯝꯕ ꯈꯪꯅꯤꯡꯕ ꯄꯣꯛꯍꯜꯂꯤ ꯁꯟꯖꯣꯏ ꯃꯣꯏꯔꯥꯡꯊꯦꯝꯅ ꯏꯃꯥ ꯃꯥꯟꯕꯤ ꯍꯧꯖꯤꯛꯁꯤꯐꯥꯎ ꯏꯁꯥꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯈꯪꯖꯅꯤꯡꯕ ꯑꯃꯅ ꯃꯩꯇꯩ ꯅꯨꯄꯥꯒꯤ ꯋꯥꯈꯜꯂꯣꯟꯒ ꯁꯥꯍꯤꯠꯌꯒꯤ ꯋꯥꯈꯜꯂꯣꯟ ꯈꯦꯠꯅꯕ ꯑꯗꯨ ꯑꯃꯨꯛꯇꯪ ꯊꯝꯕꯤꯔꯝꯃꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯎꯖꯔꯣꯏ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯉꯁꯥꯏꯒꯤ ꯃꯅꯤꯛꯆꯥꯟ ꯚꯔꯁꯦꯁ ꯃꯦꯛꯁꯋꯦꯜ ꯍꯥꯏꯗꯨꯅꯤ ꯃꯁꯤꯗꯤ ꯀꯩꯅꯣꯁꯤꯒꯤ ꯇꯣꯄꯤꯛ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯑꯩ ꯃꯥꯒꯤ ꯀꯃꯦꯟꯁꯤꯁꯦ ꯑꯝꯇꯪ ꯄꯥꯊꯖꯔꯛꯈꯤꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯟꯁꯔꯁꯤ ꯉꯁꯤ ꯇꯧꯕ꯭ꯔꯥ ꯍꯌꯦꯡ ꯇꯧꯕ꯭ꯔꯥ ꯍꯥꯏꯗꯨꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯖꯒꯅꯤ ꯉꯁꯤ ꯅꯪꯗ꯭ꯔꯁꯨ ꯑꯥ ꯍꯌꯦꯡ ꯑꯩꯅ ꯈꯪꯖꯕ ꯑꯩꯅ ꯁꯣꯝꯗ ꯄꯨꯡꯁꯦ ꯄꯨꯡ 1:40 ꯆꯪꯁꯤꯜꯂꯛꯄꯁꯤꯗ ꯑꯩ ꯑꯝꯇꯪ ꯇꯧꯖꯔꯛꯀꯦ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯨ ꯈ꯭ꯋꯥꯡ ꯃꯊꯪ ꯌꯦꯡꯕꯤꯔꯤ ꯃꯥꯁꯨ ꯕ꯭ꯔꯦꯛ ꯈꯤꯇꯪ ꯂꯧꯅꯤꯡꯕꯒꯤ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯑꯩꯅ ꯀꯃꯦꯟꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯏꯃꯥꯒꯤ ꯀꯣꯛꯇ ꯊꯝꯃꯒꯗꯤ ꯃꯥꯅ ꯃꯊꯪꯒꯤ ꯊꯣꯛꯂꯛꯄꯗ ꯃꯗꯨ ꯂꯧꯊꯣꯔꯛꯀꯅꯤ ꯕꯤꯗ꯭ꯌꯥꯄꯇꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯕꯣꯔ ꯁꯥꯍꯦꯕ ꯈꯣꯡꯕꯤ ꯁꯅꯥꯇꯣꯝꯕꯤ ꯌꯥꯝꯅ ꯋꯥꯡꯉꯤ ꯂꯥꯏꯟ ꯈꯨꯗꯤꯡ ꯄꯥꯕꯗ ꯑꯥꯔꯊ ꯂꯩ ꯑꯩꯅ ꯄꯥꯖꯈꯤꯕ ꯂꯥꯏꯔꯤꯛꯀꯤ ꯃꯅꯨꯡꯗ ꯕꯦꯁ ꯌꯥꯖꯅꯤꯡꯉꯤ ꯉꯁꯤꯗꯤ ꯋꯥꯍꯩ ꯇꯥꯍꯧꯗ꯭ꯔꯕ ꯂꯥꯂꯨ ꯍꯩꯇꯨꯞ ꯍꯥꯏꯕꯁꯤꯃꯒꯤ ꯚꯦꯔꯤ ꯇꯆꯤꯡ ꯏꯃꯥ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯔꯤꯃꯥꯏꯟꯗꯤꯡ ꯑꯩꯗꯤ ꯃꯁꯤꯒꯤ ꯉꯁꯥꯏꯒꯤ ꯏꯃꯥꯒꯤ ꯔꯦꯐꯔꯦꯟꯁꯅꯤ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯏꯃꯥꯅ ꯄꯥꯕꯤꯈ꯭ꯔꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯥꯗꯣꯛꯆꯔꯛꯀꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯤ ꯔꯥꯖ ꯅꯤꯡꯊꯧꯖꯥꯅ ꯃꯍꯥꯔꯥꯖ ꯁꯨꯔꯆꯥꯟꯒꯤ ꯃꯗꯔꯁꯤ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯏꯃꯥꯏꯕꯦꯝꯃ ꯍꯥꯏ ꯃꯥꯅꯤ ꯃꯥꯅꯤ ꯆꯨꯝꯃꯤ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯩ ꯃꯗꯨ ꯑꯩ ꯀꯣꯛꯇꯒꯤꯅꯦ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯑꯣꯀꯦ
exact ให้บังคับแต่อีกนะทำไมนะ supplement ต้องมีรักนะ Matanupineba aduna ngasagi moina hanlaman any event thokpa kanda tana bada moirang ning thau tana si kain haibagi reference to aduni rajni tana madu haibira kodi am thakachari แอสแซมนุ่งไงเจ romance potsangbam na thakachari am nanungai hangang dagi su yengbiri yai likma bamna Sana Toy Rembamna Kurinjari Di Laisham Rosi Na Yangjari Jabu Hobam Marat Tagi Yindiri Ko Wahembam Satyabati Nayamna Namai Ojabadra Layak Pagi Horakam Tiam Kunjildagi Ni Ningsing Abani Oja Kurumjar Nam Nungai Smaina Akoina references comment tawbirakpase haidi akoina ayamba matamda akoina target tawjarisi akoigi future generation akoigi generation na khangdabase batra haibagi magi laiyekpaki se akoina khara reference de tara kanda akoina hena smaina khangna kanda mana yamba lai se karino ka haibise thigalaga akoina mana yamba lai se mo akoina am kitanga mo share tawminaba kayino ga akoi generation mapanda laikhraba mayamna mo sigumbaги knowledge se amna watka ado wat leina noina manipurgi kan khangdre na chaibado aduna dimadu khoida productive oiraroi aduna smaina amna productive oina share to laga di khangning ba pokpado inspire to laga khangning aduna yamangai badra layek bagi horak phamse thiam anjil haiba mafam se makin haiba wahengbam yam thagachari chabe mabu Iren Singh Kayengbamna Hindu Dharma Natte Sanaton Natraga Satyanarayan Natraga Vedic Dharma Haina Haibana Chumgadra Khamjai Hairing Saimana reference Kara Taukibaduni ꯏꯆꯥꯁꯤꯡꯕꯨ ꯌꯥꯝꯅ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯁꯅꯥꯇꯣꯟ ꯙꯔꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯍꯤꯟꯗꯨ ꯙꯔꯃꯒꯤ ꯃꯅꯨꯡꯁꯤꯗꯅꯦ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯔꯤꯁꯥꯔꯁ ꯋꯥꯔꯛ ꯑꯃ ꯆꯠꯂꯨꯗꯕꯅꯤꯅ ꯄꯥꯛ ꯍꯦꯛ ꯍꯥꯏ ꯉꯝꯗꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯒꯤ ꯂꯩꯀꯥꯏꯗꯨ ꯈꯪꯉꯒ ꯂꯩꯀꯥꯏꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯈꯪꯗꯕꯒꯨꯝꯕꯅꯦꯕ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯁꯨ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯪꯀꯣꯠ ꯀꯥꯏꯅꯅꯦ ꯂꯩꯀꯣ ꯍꯤꯟꯗꯨ ꯙꯔꯃꯒꯤ ꯃꯅꯨꯡꯁꯤꯗ ꯂꯩꯕ ꯌꯥꯝꯅ ꯍꯛꯆꯟꯕ ꯃꯁꯤ ꯑꯩꯒꯤ ꯏꯄꯥꯄꯣꯛꯄ ꯏꯙꯧꯗꯣ ꯑꯗꯨꯁꯨ ꯄꯪꯀꯣꯠꯅꯦꯅ ꯍꯥꯏ ꯑꯗꯣ ꯃꯣꯏꯗꯤ ꯌꯥꯝꯅ ꯑꯃꯥꯡ ꯑꯁꯦꯡꯒꯁꯦ ꯈꯥꯏꯕ ꯑꯗꯨꯒ ꯀꯩꯅꯣ ꯃꯤꯒ ꯁꯝꯅꯕ ꯑꯃꯥꯡ ꯀꯩꯅꯣ ꯃꯅꯨꯡ ꯑꯆꯧꯕꯗꯒ ꯆꯪꯕꯒꯁꯦ ꯁꯝꯒ ꯅꯥꯒꯒ ꯁꯝꯅꯕ ꯂꯤꯛꯀ ꯅꯥꯒꯒ ꯁꯝꯅꯕ ꯑꯗꯨꯃꯥꯏꯅ ꯙꯔꯃꯗ ꯌꯥꯝ ꯍꯛꯆꯟꯕ ꯒ꯭ꯔꯨꯞꯁꯨ ꯃꯣꯏ ꯃꯅꯨꯡꯗꯨꯗ ꯂꯩ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯑꯃꯒꯁꯦ ꯃꯣꯏ ꯌꯥꯝꯅ ꯔꯤꯁꯥꯔꯁ ꯑꯃ ꯆꯪꯕꯗꯣ ꯑꯗꯣ ꯏꯆꯥꯁꯤꯡꯅ ꯅꯣꯂꯦꯖꯇ ꯂꯩꯕꯗꯣ ꯁꯤꯌꯥꯔ ꯇꯧꯕꯤꯔꯛꯄꯗꯣ ꯏꯆꯥꯅ ꯇꯧꯋꯦꯅ ꯑꯩꯅ ꯂꯧꯔꯣꯏꯗꯕꯩ ꯋꯥ ꯂꯩꯇꯦ ꯑꯉꯥꯡ ꯆꯍꯤ 5ꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯅꯣꯂꯦꯖꯇꯤ ꯂꯧꯅꯒꯗꯧꯕꯅꯤ ꯑꯗꯣ ꯐꯖꯅ ꯈꯪꯅꯔꯒ ꯆꯠꯄꯗꯣ ꯑꯗꯨꯅꯤ ꯉꯁꯤꯒꯤ ꯄꯥꯖꯔꯨꯕ ꯑꯩꯒꯤ ꯃꯍꯩꯁꯦꯅ ꯑꯩ ꯊꯝꯖꯒꯦ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ Hindu Dharma Natte Sanaton Natraga Satyanarayan Natraga Vedic Dharma Haina Haibana Chumgadra Okay. Masi aigi damakadi anauba vocabulary ni aigi Sanaton Satyanarayan kaise koina yampanna mo Chandra thank you so much share tawbirapagi damakta Nasa imana pan kito me ando yamugri tabu ini kay ginoga Vishnu Priya hairaga ina karino ito madugi do sikho ay cook sida changdri aduna ay gumba khangdaba yamna lay giram kani akoy khangin nasi Nirmala Rajkumari Nesina akoy su angang oiringai da gauri la yengba phangjara I oja lupa chappi pating galing daga thai yamna asnusi nesina haisa akoy di madu nesi ay chahi 40 hele ado ngasi bawa yam tang yengba ngamdri ado laina chanbiragadi nongmati soidana ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯐꯖꯕ ꯌꯦꯡꯕ ꯐꯪꯕ ꯉꯝꯖꯒꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛꯁꯨ ꯀꯩꯅꯣ ꯔꯥꯁ ꯂꯤꯂꯥꯒꯤꯗ ꯌꯥꯎꯋꯦ ꯍꯥꯏꯇꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯕꯨ
ꯖꯒꯣꯏꯒꯨꯝꯕꯗꯤ ꯌꯥꯝ ꯀꯟꯅ ꯑꯗꯨ ꯒꯧꯔꯤꯂꯥꯁꯤꯗ ꯑꯃꯨꯛ ꯈꯤꯇꯪ ꯑꯃꯨꯛ ꯒꯧꯔꯤꯂꯥꯁꯤ ꯀꯥ ꯍꯦꯟꯅ ꯁꯥꯟꯅꯗꯕ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯃꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯨꯝꯕ ꯆꯪꯕꯅꯤ ꯁꯟꯖꯦꯟꯕ ꯒꯧꯔ ꯂꯤꯂꯥ ꯃꯣꯏꯁꯦ ꯑꯗꯨꯒ ꯔꯥꯁ ꯂꯤꯂꯥꯁꯤꯅ ꯅꯣꯡꯃꯗ ꯂꯣꯏꯁꯟꯕ ꯌꯥꯏꯑꯕ ꯑꯗꯨꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒ ꯆꯪꯈꯤꯕ ꯄꯣꯠꯁꯤꯗ ꯇꯦꯟꯁꯟꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯃꯇꯝꯗꯨꯗ ꯄ꯭ꯔꯚꯨ ꯁꯥꯕ ꯃꯆꯥꯅ ꯄ꯭ꯔꯚꯨ ꯁꯥꯍꯟꯕ ꯃꯃꯥ ꯃꯄꯥꯅ ꯋꯥꯁꯛꯆꯈꯤꯕ ꯏꯆꯥꯅꯨꯄꯥ ꯑꯃ ꯐꯪꯉꯒꯗꯤ ꯑꯩ ꯄ꯭ꯔꯚꯨ ꯁꯥꯍꯟꯅꯤ ꯀꯥꯏꯅ ꯑꯗꯒꯤꯗꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯗꯤ ꯀꯅꯥꯅ ꯁꯥꯍꯟꯅꯤ ꯍꯥꯏꯗ ꯔꯥꯙꯥ ꯁꯥꯕ ꯍꯥꯏꯕ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯍꯥꯏꯕꯁꯤꯗꯤ ꯄꯤꯛꯏꯕ ꯑꯉꯥꯡꯅ ꯃꯁꯛꯀꯗꯤ ꯌꯥꯝꯅ ꯆꯪꯈꯣꯟꯕ ꯑꯗꯨꯒꯨꯝꯕꯁꯦ ꯊꯤꯔꯀꯥꯟꯗ ꯃꯣꯏ ꯁꯥꯍꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯑꯕꯣꯕꯦꯝꯒꯤ ꯃꯇꯝꯗ ꯑꯩꯅ ꯅꯤꯡꯁꯤꯡꯉꯤ ꯑꯕꯣꯕꯦꯝꯅ ꯕꯣꯊꯦꯒ ꯁꯤꯇꯜꯒ ꯁꯤꯁꯨ ꯌꯥꯎꯍꯟꯈꯤꯕ ꯑꯗꯨꯒ ꯀ꯭ꯔꯤꯁꯅ ꯃꯆꯥ ꯁꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀ꯭ꯔꯤꯁꯅꯒꯤ ꯐ꯭ꯔꯦꯟ ꯁꯥꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨꯒ ꯑꯩ ꯏꯁꯥꯃꯛꯅꯗꯤ ꯑꯩ ꯌꯦꯡꯕꯗꯤ ꯅꯤꯡꯁꯤꯡꯗꯦ ꯑꯩꯁꯨ ꯑꯕꯣꯕꯦꯝꯅ ꯑꯩꯁꯨ ꯁꯟꯖꯦꯝꯕ ꯌꯥꯎꯍꯜꯂꯤ ꯑꯃꯒ ꯄꯜꯍꯧꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯅ ꯑꯃꯨꯛ ꯃꯗꯨꯒꯤꯗ ꯀꯌꯥ ꯐꯪꯉꯛꯇꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯏꯔꯥꯡ ꯐꯠꯇꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯁꯀꯣꯟꯗꯒ ꯕꯣꯝ ꯄꯣꯛꯈꯥꯏꯈꯤꯕ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯁꯥꯟꯅꯕꯒꯤ ꯇꯧꯕꯗ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯒꯤ ꯀꯣꯟꯐ꯭ꯂꯤꯛꯇ ꯆꯥꯎꯔꯛꯄꯅꯤꯅ ꯏꯀꯤ ꯀꯤꯅ ꯑꯩꯈꯣꯏꯁꯦ ꯈꯔ ꯌꯥꯎꯕ ꯐꯪꯖꯔꯛꯇ꯭ꯔꯦ ꯑꯗꯒꯤ ꯋꯥꯍꯦꯡꯕꯝ ꯁꯇ꯭ꯌꯕꯇꯤꯅ ꯉꯁꯥꯏꯒꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯁ꯭ꯔꯤ ꯒꯧꯔꯥꯡꯒ ꯃꯍꯥꯄ꯭ꯔꯚꯨꯒꯤ ꯂꯣꯏꯅꯕꯤꯅꯤ ꯅꯤꯡꯁꯤꯡꯖꯕꯅꯤ ꯉꯁꯥꯏꯒꯤ ꯏꯃꯥꯅ ꯎꯄ ꯑꯂꯪꯀꯥ ꯇꯧꯋꯦꯅ ꯍꯥꯏꯗꯣ ꯏꯃꯥꯅ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯃꯥꯟꯗ꯭ꯔꯥ ꯍꯥꯏꯁꯦ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯃꯥ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯕ ꯃꯍꯥꯄ꯭ꯔꯚꯨꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯒꯤ ꯔꯦꯐꯔꯦꯟꯁꯇꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯀꯃꯦꯟ ꯑꯃꯒ ꯂꯥꯛꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯕꯦꯝꯃꯅ ꯇꯧꯕꯤꯔꯛꯄꯗꯣ ꯏꯕꯦꯝꯃꯁꯤ ꯑꯗꯨꯝ ꯕꯣꯔꯁꯥꯒꯣꯝꯒꯤ ꯁꯅꯥꯇꯣꯝꯕꯤ ꯄꯥꯕꯗꯒꯤꯗꯤ ꯏꯕꯦꯝꯃꯒꯤ ꯃꯤꯡꯁꯦ ꯌꯥꯝ ꯊꯦꯡꯅꯖꯔꯦ ꯊꯥꯒꯠꯆꯔꯤ ꯏꯕꯦꯝꯃꯕꯨ ꯑꯩꯅ ꯈꯪꯉꯤꯕ ꯈꯪꯖꯕ ꯃꯌꯥꯝꯁꯤ ꯅꯣꯡꯃ ꯄꯨꯟꯕꯒ ꯑꯣꯏꯔꯒꯗꯤ ꯑꯩ ꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅꯤ ꯑꯗꯒꯤ ꯃꯊꯪꯗ ꯃꯥꯂꯦꯝ ꯉꯥꯟꯕꯤꯅ ꯑꯩꯗꯤ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯉꯁꯥꯏ ꯕꯣꯔꯁꯥꯏꯠꯀꯤ ꯋꯥꯔꯤꯅꯤ ꯑꯗꯒꯤ ꯅꯦꯅꯦ ꯂꯥꯏꯖꯅꯁꯨ ꯑꯃꯨꯛ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟꯁꯦ ꯑꯩꯅ ꯒ꯭ꯌꯥꯟ ꯃꯥꯡꯕꯁꯤꯗ ꯑꯩ ꯀ꯭ꯂꯦꯔꯤꯐꯥꯏ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯃꯥꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏ ꯃꯥꯏ ꯁꯥꯍꯤꯇ꯭ꯌꯁꯦ ꯋꯥꯡꯃꯟꯈꯤꯗꯅ ꯑꯩꯗꯤ ꯃꯔꯛꯇ ꯒ꯭ꯌꯥꯟ ꯇꯥꯗꯕꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯒ ꯍꯣꯁ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯥꯍꯤꯇ꯭ꯌ ꯀꯩꯝꯇ ꯈꯪꯗꯕ ꯑꯃꯅ ꯑꯃꯒ ꯈꯤꯇꯪ ꯋꯥꯡꯕ ꯑꯃꯒꯅ ꯇꯧꯕꯁꯦ ꯅꯦꯅꯦ ꯂꯥꯏꯖꯅ ꯏꯕꯤꯔꯛꯏ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯇꯨ ꯅꯠꯇꯦ ꯇꯣ ꯁꯨꯃꯥꯏꯅ ꯙꯣꯡ ꯍꯥꯏꯕꯤꯔꯛꯑꯗꯤ ꯐꯕ ꯑꯩꯅꯗꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯍꯥꯏꯔꯒ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯀꯥꯡꯂꯨꯞꯇꯨꯅꯦꯅ ꯈꯜꯂꯤꯅꯦꯕ ꯑꯩꯒꯤ ꯀꯣꯛꯇꯗꯤ ꯅꯦꯅꯦ ꯂꯥꯏꯖꯅ ꯗꯣꯡ ꯍꯥꯏꯔꯛꯄꯁꯤ ꯁꯤꯗꯅ ꯒ꯭ꯌꯥꯟ ꯄꯣꯞ ꯇꯥꯔꯦꯗꯣ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯇꯨ ꯅꯠꯇꯦ ꯒꯧꯔꯥꯡꯒꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯅꯧꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯕꯨꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯉꯁꯥꯏ ꯏꯃꯥꯅ ꯒꯧꯔꯥꯡꯒ ꯄꯜꯂꯛꯄꯁꯤꯗ ꯑꯩꯅ ꯀꯔꯤꯅꯣ ꯑꯩꯅ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯕꯗꯣ ꯍꯧꯖꯤꯛ ꯅꯦꯅꯦꯅ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯔꯦ ꯑꯗꯨꯅ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯔꯦꯀꯣꯔꯗꯤꯡꯗꯣ ꯑꯩ ꯑꯃꯨꯛ ꯊꯥꯗꯣꯛꯑꯒ ꯑꯃꯨꯛ ꯌꯦꯡꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯑꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯔꯣꯁꯀꯤꯒꯤ ꯋꯥꯠꯁꯑꯦꯞ ꯅꯝꯕꯔꯗꯨ ꯁꯣꯏꯗꯅ ꯏꯃꯥꯗ ꯑꯃꯨꯛ ꯄꯤꯔꯒ ꯀꯅꯦꯛ ꯇꯧꯕꯤꯌꯨ ꯏꯃꯥꯅ ꯌꯥꯝꯅ ꯀꯅꯦꯛ ꯇꯧꯕꯗ ꯅꯨꯡꯉꯥꯏꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯗꯁꯨ ꯍꯥꯞꯆꯒꯦ ꯁꯥꯃꯣꯝ ꯑꯂꯣꯆꯅꯥꯅ ꯉꯁꯤꯗꯪ ꯊꯦꯡꯅꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯊꯪꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯂꯩꯒꯦ ꯃꯊꯪꯒꯤꯗ ꯁꯣꯏꯗꯅ ꯉꯥꯏꯖꯔꯒꯦ ꯁꯥꯃꯣꯝ ꯑꯂꯣꯆꯅꯥ ꯋꯦꯜꯀꯝ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯆꯔ ꯁꯣꯁꯤꯗ ꯑꯩꯈꯣꯏ ꯁꯦꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯄꯨꯡ 6ꯗ ꯇꯧꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯃꯟꯈꯤꯗꯅ ꯑꯩꯈꯣꯏꯅ ꯁꯦꯇꯔꯗे ꯑꯃ ꯃꯤꯁ ꯇꯧꯕꯗꯨꯗ ꯑꯃꯨꯛ ꯃꯦꯀꯞ ꯇꯧꯔꯒ ꯉꯁꯤ ꯁꯟꯗꯦꯁꯤꯗ ꯇꯧꯖꯕꯅꯤ ꯃꯊꯪꯒꯤ ꯁꯦꯇꯔꯗꯦ ꯏꯟꯗꯤꯌꯥ ꯇꯥꯏꯝ ꯄꯨꯡ 6ꯗ ꯁꯣꯏꯗꯅ ꯇ꯭ꯌꯨꯟ ꯏꯟ ꯇꯧꯕꯤꯔꯛꯎ ꯋꯥꯔꯤꯁꯤ ꯂꯣꯏꯈ꯭ꯔꯅꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯀ꯭ꯔꯤꯁꯅ ꯗꯦꯕꯤꯅ ꯏꯕꯤꯔꯛꯏ
ꯑꯩꯈꯣꯏ ꯆꯦꯞꯇꯔ ꯑꯍꯨꯝꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯣꯏꯗꯅ ꯏꯃꯥꯅ ꯑꯃꯨꯛ ꯌꯥꯝ ꯐꯖꯕ ꯑꯃꯃꯨꯛ ꯄꯥꯏꯈꯠꯂꯛꯀꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔ ꯐꯖꯔꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯁꯤ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯑꯩ ꯁꯤ ꯂꯣꯏꯔꯒ ꯕꯣꯔꯁꯥꯏꯕꯣꯡꯕꯤ ꯁꯅꯥꯇꯣꯝꯕꯤꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯨꯛꯅꯤꯡꯗ ꯂꯩꯍꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯅꯥꯎ ꯑꯔꯥꯝꯕ ꯃꯦꯝꯆꯧꯕꯤꯅ ꯏꯕ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯄꯥꯗꯧꯕ ꯋꯥꯠꯂꯤꯕꯅꯦ ꯑꯩꯁꯦ ꯑꯗꯨꯅ ꯑꯩꯅ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯏꯅꯥꯎꯅꯨꯄꯤꯒ ꯑꯩꯒ ꯎꯅꯔꯀꯥꯟꯗ ꯂꯥꯏꯔꯤꯛ ꯈꯨꯠꯁꯤꯟꯅꯔꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯄꯥꯊꯔꯛꯑꯅꯤ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯨꯃꯥꯏꯅ ꯔꯥꯏꯇꯔ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯃꯦꯝꯆꯧꯕꯤꯒꯤ ꯂꯥꯏꯔꯤꯛ ꯄꯥꯏꯕꯤꯔꯛꯑꯅꯤ ꯇꯥꯕꯗ ꯑꯩꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯄꯥꯕ ꯍꯩꯇꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯗ ꯌꯥꯝꯅ ꯇꯥꯅꯤꯡꯉꯒ ꯂꯩꯔꯝꯕꯁꯤ ꯃꯊꯪ ꯑꯗꯨ ꯏꯃꯥꯅ ꯄꯥꯏꯈꯠꯄꯤꯔꯛꯑꯅꯤ ꯑꯃꯣꯝ ꯄ꯭ꯔꯃꯣꯠꯅ ꯌꯦꯡꯖꯔꯤ ꯇꯥꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥ ꯍꯥꯏꯅ ꯀꯦꯅꯗꯥꯗꯒꯤ ꯏꯕꯤꯔꯛꯏ ꯒीतागी WhatsApp number दुसो कोई हफ्तन जरगे कोई गी लाइब्रेरी ऑफ मणिपुर की WhatsApp ग्रुप ता अदेगी हिरेन सिंह कायेंग हम नामुमत खाता नहीं भी रही हिंदू हाइबसिदी बुद्धिक नत्रगा सनातन नत्रगा सत्यनारायण धर्म चरिबा इंडस वैलीदा लेरिबा मियामबु ताकपनी हाइना खंजई हाइगुंबदा इस्लाम धर्म चचबा मियाम सिंहबु इस्लाम धर्म चचबा मियाम सिंहबु मुस्लिम हाइना खंगनबगुम आइना खंजबदा वरौ बिरोइसी हाइना बिरे ngасagi just interpretation duni clarification tawbiraisi yamna nungai agi aina akoise app se ani oibagi aina amtang yengjage kena YouTube channel dagi aduga awatpa aina amtang yengjage kaigino ga watla makanda mo khoigi listener na comment pira kanda koina pathokta basi kitang na danaba koina aina pathoktragadi aina udabagini aduna warau bikenu ningthaujam ngamthoina YouTube channel dagi birai khurumjari ima MK Binodini gi charai thimaldu amuktang pabina haina request ama lai charai thimal haiba masi wari macha ba mali adagi koko dagi yandrambam innum mandisu yamna kanna ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯆꯔ ꯈꯪꯕ ꯏꯃꯥꯅ ꯉꯁꯥꯏꯒꯤ MK ꯕꯤꯅꯣꯗꯤꯅꯤꯒꯤ ꯀꯥꯎꯕꯗꯨꯗ ꯑꯩꯒꯤ ꯊꯥꯍꯧꯗ꯭ꯔꯕ ꯍꯩꯀ꯭ꯔꯨ ꯂꯥꯂꯨ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯥꯗꯨꯅꯤ ꯍꯥꯏꯅ ꯃꯥꯅ ꯁꯠ ꯂꯥꯎꯅ ꯏꯕꯤꯔꯛꯈꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯥꯁꯨ ꯈꯔ ꯑꯍꯟ ꯑꯣꯏꯔꯛꯄꯒꯤ ꯃꯁꯥꯅ ꯄꯥꯈꯤꯕꯁꯤꯁꯨ ꯀꯥꯎꯈꯤꯕ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯃꯤꯟꯅꯕ ꯐꯔꯨꯛ ꯈꯥꯟꯅ ꯑꯩꯒꯤ ꯊꯥꯍꯧꯗ꯭ꯔꯕ ꯍꯩꯇꯨꯞ ꯂꯥꯂꯨ ꯀꯧꯕꯅꯤ ꯏꯃꯥ ꯋꯥꯗꯨ MK ꯕꯤꯅꯣꯗꯤꯅꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯔꯨꯛ ꯈꯥꯟꯁꯨ ꯑꯗꯨꯃꯥꯏꯅ ꯏꯕꯤꯔꯛꯏ ꯅꯣꯕꯦꯜ ꯑꯁꯤ ꯍꯥꯟꯅ ꯄꯥꯖꯈ꯭ꯔꯦ MA ꯃꯅꯤꯄꯨꯔꯤ ꯁꯤꯂꯦꯕꯁꯇ ꯌꯥꯎꯏ ꯑꯗꯨꯒ ꯏꯃꯥꯅ ꯄꯥꯕꯗꯁꯨ ꯑꯃꯨꯛ ꯇꯥꯖꯕꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯍꯥꯎ ꯑꯃꯁꯨ ꯐꯪꯖꯩ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯐꯔꯨꯛ ꯈꯥꯟ ꯏꯕꯤꯔꯛꯏ ꯌꯥꯝ ꯅꯨꯡꯉꯥꯏ adagi hiren na ko ngasagi masigi warisi a story of colonial society where invader became ruler and did so-called marriage to Maitai girl to fulfill his physical urge, a story of a servant of British government but a ruler come powerful executive in a colonial state. Adi mana magi opinion da larik asida show tawribati akoigi Britisher amana Maitai nupi si magi
physical need ꯑꯗꯨꯒꯤꯗꯃꯛꯇ ꯀꯩꯅꯣ ꯂꯧꯈꯤꯕꯅꯤ ꯍꯥꯏꯅ ꯃꯥꯅ ꯃꯥꯒꯤ opinion ꯇꯨ ꯐꯣꯡꯗꯣꯔꯛꯄꯅꯤ ꯍꯤꯔꯦꯟꯒꯤ ꯑꯗꯨ ꯐꯩ ꯌꯥꯝ ꯐꯩ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯂꯥꯏꯔꯤꯛꯁꯤ ꯇꯥꯕꯤꯕꯗ ꯀꯔꯤ ꯐꯥꯎꯕꯤ ꯃꯁꯤ ꯅꯨꯡꯁꯤꯅꯗꯅ ꯇꯧꯔꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯃꯅ ꯑꯃ ꯌꯨꯁ ꯇꯧꯔꯤꯔꯥ ꯑꯗꯒꯤ ꯉꯁꯥꯏ ꯀꯣꯏꯁꯟ ꯍꯪꯕꯗ ꯃꯥꯅ ꯑꯃꯨꯛ ꯃꯩꯇꯩ ꯅꯨꯄꯥꯗꯨ ꯊꯥꯗꯣꯛꯑꯝꯃꯒ ꯑꯔꯪ ꯑꯔꯥꯛ ꯄꯥꯝꯗꯅ ꯕ꯭ꯔꯤꯇꯤꯁꯔꯗ ꯂꯩꯈꯤꯕ꯭ꯔꯥ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕ ꯌꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯣꯚꯦꯜꯅꯤ ꯑꯗꯒꯤ ꯑꯗꯩ ꯅꯃꯩꯔꯥꯛꯄꯝꯅ ꯑꯕꯣꯛ ꯉꯕꯨꯡ ꯈꯥꯎ ꯗ꯭ꯔꯃꯥ ꯖꯤ.ꯁꯤ. ꯇꯣꯡꯕ꯭ꯔꯥꯒꯤꯗꯨ ꯑꯃꯨꯛꯇ ꯄꯥꯕꯤꯌꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯔꯒꯗꯤ ꯍꯟꯗꯛꯀꯤ ꯑꯦꯛꯖꯥꯝꯒꯤ ꯁꯤꯂꯦꯕꯁꯇ ꯌꯥꯎꯏ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡ ꯑꯦꯛꯖꯥꯝꯒꯤ ꯇꯧꯋꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯁꯤ ꯅꯣꯛꯄꯒꯤ ꯋꯥꯅꯤ ꯖꯤ.ꯁꯤ. ꯇꯣꯡꯕ꯭ꯔꯥꯒꯤ ꯏꯃꯥ ꯑꯝꯇꯪ ꯑꯩꯈꯣꯏꯅ ꯈꯔ ꯁꯤꯔꯤꯌꯁ ꯑꯣꯏꯕꯁꯤ ꯄꯥꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔ ꯃꯦꯟꯆꯧꯕꯤꯒꯤꯁꯨ ꯏꯃꯥꯅ ꯃꯊꯪ ꯄꯥꯏꯈꯠꯂꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯅꯣꯛꯅꯤꯡꯕ ꯈꯔ ꯅꯣꯛꯊꯣꯛꯄ ꯌꯥꯕ ꯖꯤ.ꯁꯤ. ꯇꯣꯡꯕ꯭ꯔꯥꯒꯤꯁꯨ ꯈꯤꯇꯪ ꯃꯔꯛꯇ ꯍꯥꯞꯄꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤꯗꯤ ꯁꯟꯗꯦꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯒꯤꯗꯤ ꯑꯌꯨꯛꯅꯤ ꯄꯨꯡ 9:37 ꯇꯥꯔꯦ ꯑꯩ ꯈꯤꯇꯪ ꯊꯕꯛ ꯀꯩꯀꯩ ꯀꯩꯅꯣ ꯇꯧꯔꯛꯑꯅꯤ ꯑꯗꯣ ꯑꯩ ꯃꯌꯥꯝꯗ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯂꯥꯏ ꯌꯦꯛꯄ ꯑꯝꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯁꯤ ꯑꯩꯅ ꯍꯟꯗꯛꯀꯤ ꯀꯦꯂꯤꯐꯣꯔꯅꯤꯌꯥꯗ ꯆꯠꯂꯨꯕꯗ ꯌꯥꯝꯅ ꯐꯖꯕ ꯂꯦꯚꯦꯟꯗꯔꯒꯤ ꯑꯃ ꯎꯔꯛꯄꯗ ꯑꯩꯅ ꯏꯟꯁꯄꯥꯌꯔ ꯇꯧꯔꯒ ꯃꯁꯤ ꯌꯦꯛꯄꯅꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯝꯇꯪ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯁꯨꯝ ꯅꯨꯡꯉꯥꯏꯅ ꯂꯥꯏ ꯌꯦꯛꯄꯁꯦ ꯅꯨꯡꯉꯥꯏꯗꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯏꯃꯥꯅꯒ ꯄꯥꯈꯤꯕ ꯋꯥꯔꯤꯁꯦ ꯊꯥꯔꯀꯥꯟꯗ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯊꯥꯔꯒ ꯑꯗꯨꯃꯥꯏꯅ ꯌꯦꯛꯆꯕꯅꯤ ꯑꯗꯨꯅ ꯑꯗꯣꯝꯅꯁꯨ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏꯁꯦ ꯑꯩꯅ ꯃꯦꯟꯂꯤ ꯑꯗꯨꯝ ꯃꯁꯤ ꯈꯔ ꯍꯟꯖꯟꯅꯗꯤ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯖꯩ ꯀꯩꯒꯤꯅꯣꯒ ꯃꯌꯥꯝꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯃꯨꯡꯗꯩꯒ ꯍꯧꯒꯠꯄꯗ ꯉꯝꯗꯕ ꯋꯥꯈꯜꯁꯤꯅ ꯍꯦꯟꯅ ꯁꯨꯝ ꯈꯟꯖꯟꯈꯤꯕꯗ ꯑꯗꯨꯒꯨꯝꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯄꯥꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯤ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯋꯥꯔꯤꯁꯤ ꯇꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯗꯨꯅꯤꯌꯥ ꯑꯃꯗ ꯑꯃꯨꯛ ꯆꯠꯄ ꯑꯗꯒꯤ ꯑꯗꯣꯝꯅ ꯄꯥꯝꯕ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯑꯃꯗ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯏꯁꯩ ꯁꯛꯄ ꯑꯗꯨꯝ ꯏꯁꯩ ꯁꯛꯄꯤꯕ ꯑꯗꯩ ꯏꯁꯩ ꯇꯥꯕꯅ ꯏꯁꯩ ꯇꯥꯕꯤꯕ ꯑꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯤꯗ ꯌꯥꯝ ꯀꯟꯅ ꯑꯃꯨꯛ ꯆꯪꯁꯤꯟꯈ꯭ꯔꯒꯗꯤ ꯏꯁꯥ ꯁꯣꯟꯊꯕ ꯑꯗꯒꯤ ꯑꯅꯥꯕ ꯑꯗꯨ ꯑꯣꯏꯔꯛꯄ ꯑꯗꯨꯒꯨꯝꯕꯒꯤ ꯂꯩ ꯑꯗꯨ ꯍꯥꯏꯖꯔꯒ ꯉꯁꯤꯒꯤꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯅꯕ ꯇꯧꯖꯔꯒꯦ ꯏꯃꯥꯒꯤ ꯑꯦꯅꯤ ꯂꯥꯁ ꯋꯥꯔꯗ ꯍꯥꯏꯕꯤꯌꯨ ꯏꯃꯥꯁꯨ ꯈꯔ ꯋꯥꯅ ꯎꯔꯦ ꯄꯨꯡ 2 ꯐꯝꯖꯤꯜꯂꯛꯑꯕꯅꯤꯅ ꯏꯃꯥ ꯑꯦꯅꯤ ꯂꯥꯁ ꯋꯥꯔꯗ ꯍꯥꯏꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯁꯤ ꯑꯩ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅꯁꯨ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯒꯤ ꯇꯥꯕꯤꯔꯤꯕ ꯑꯕꯤꯚꯥꯕꯣꯛꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒ ꯏꯊꯛ ꯊꯣꯡꯕꯗꯤ ꯀꯥ ꯍꯦꯟꯅ ꯌꯥꯎꯔꯝꯃꯔꯣꯏ ꯑꯩꯉꯣꯟꯗꯒꯤ ꯍꯟꯕꯗꯤ ꯀꯥ ꯍꯦꯟꯅ ꯇꯥꯔꯝꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯃꯥꯟꯗ꯭ꯔꯒꯁꯨ ꯑꯩꯅ ꯄ꯭ꯔꯤꯗꯤꯛ ꯍꯦꯛꯇ ꯇꯧꯕ ꯅꯠꯇꯦ ꯃꯁꯥꯅ ꯊꯋꯥꯏꯅ ꯄꯥꯝꯃꯒꯗꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯁꯦ ꯑꯩꯅ ꯂꯥꯁ ꯋꯥꯔꯗꯇ ꯍꯥꯏꯖꯒꯗꯣꯏꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯁꯦ ꯑꯩ ꯁꯤꯃꯨꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯁꯅ ꯑꯣꯏꯅ ꯄꯤꯔꯛꯄ ꯃꯤꯒꯨꯝꯕꯅꯦꯕ ꯑꯗꯣ ꯑꯩꯁꯦ ꯉꯁꯤꯐꯥꯎ ꯍꯤꯡꯉꯤꯁꯦ ꯀꯔꯤꯅ ꯍꯤꯡꯉꯤꯅꯦꯕꯨ ꯑꯩ ꯂꯥꯏꯔꯤꯛꯁꯦ ꯌꯥꯝ ꯄꯥꯏꯌꯦꯕꯀꯣ ꯌꯥꯝ ꯄꯥꯔꯤꯁꯦ ꯀꯔꯤꯗ ꯄꯥꯏ ꯑꯩ ꯊꯣꯏꯗꯣꯛꯅ ꯏꯪꯂꯤꯁ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯅꯒ ꯇꯧꯕ ꯅꯠꯇꯦ ꯄꯔꯤꯈꯥ ꯉꯝꯅꯕ ꯁꯨꯝ ꯆꯠꯄ ꯍꯥꯏꯗꯨꯅꯤ ꯍꯤꯟꯗꯤꯗꯁꯨ ꯍꯤꯟꯗꯤ ꯇꯝꯒꯦꯁꯨ ꯌꯥꯔꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯇ꯭ꯔꯥꯟꯁꯂꯦꯠꯇꯗꯤ ꯌꯥꯝꯅ ꯄ꯭ꯔꯦꯝꯆꯥꯟꯅꯒ ꯏꯕ ꯃꯨꯟꯁꯤ ꯄ꯭ꯔꯦꯝꯆꯥꯟꯅꯒ ꯏꯕ ꯃꯥꯒꯤ ꯋꯥꯔꯤ ꯑꯗꯒꯤ ꯂꯥꯏꯔꯤꯛꯁꯤꯗ ꯑꯗꯨꯝ ꯆꯪꯉꯀꯥꯟꯗ ꯑꯩꯉꯣꯟꯗ ꯀꯔꯤ ꯁꯥꯐꯔꯛꯀꯦꯅ ꯍꯥꯏꯕꯕꯨ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯋꯥꯈꯜ ꯂꯩꯅꯥꯅ ꯑꯩꯕꯨ ꯄꯨꯕ ꯉꯝꯗꯦꯕ ꯂꯥꯏꯔꯤꯛꯁꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯍꯦꯛꯇ ꯆꯪꯈꯤꯕ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯒꯤ ꯂꯥꯛꯄ ꯈꯣꯡꯆꯠꯇ ꯑꯗꯨꯅ ꯂꯥꯏꯔꯤꯛꯁꯤ ꯄꯥꯕꯤꯌꯨ ꯄꯥꯕ ꯊꯣꯛꯇ꯭ꯔꯒꯁꯨ ꯑꯩꯒꯤꯁꯦ ꯍꯩꯇ ꯇꯧꯖꯕꯁꯦ ꯇꯥꯕꯤꯌꯨ ꯀꯅꯥꯒꯨꯝꯕ ꯑꯉꯥꯡ ꯑꯃꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯔꯛꯏ ꯏꯃꯥꯒꯤ ꯈꯝꯕ ꯊꯣꯏꯕꯤꯁꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯀꯥꯟꯗ ꯊꯥꯔꯒ ꯇꯨꯝꯃꯒ ꯅꯣꯡꯉꯥꯟꯕ ꯈꯪꯍꯧꯗꯦꯒ ꯍꯥꯏ ꯇꯥꯕ ꯅꯠꯇꯕ ꯃꯥꯒꯤ ꯇꯨꯝꯊꯕꯒꯤ ꯆꯥꯡꯗꯣ ꯑꯗꯨꯝ ꯇꯨꯝꯊꯈꯤꯗꯅꯅꯦ ꯃꯥꯒꯤ ꯀꯩꯅꯣꯒꯗꯣ ꯆꯥꯔꯖꯀ ꯂꯣꯏ ꯂꯣꯏꯔꯝꯕ ꯌꯥꯎꯏ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯇꯝꯕꯤꯔꯛꯏ ꯑꯗꯨꯁꯨ ꯑꯗꯨꯝ ꯐꯩ ꯀꯅꯥꯒꯨꯝꯕ ꯑꯝꯇꯕꯨ ꯈꯤꯇꯪ ꯀꯥꯟꯅꯈ꯭ꯔꯒꯗꯤ ꯑꯩꯒꯤ ꯃꯍꯩꯗꯣ ꯑꯗꯨꯗ ꯂꯩꯔꯦ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯃꯊꯪꯒꯤ ꯊꯥꯡꯖꯗ ꯍꯥꯏꯔꯤꯕ ꯆꯦꯞꯇꯔꯁꯤꯡꯁꯦ
ꯃꯊꯪ ꯑꯩ ꯂꯣꯏꯁꯟꯖꯒꯦ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯈꯤꯕꯗ ꯈꯤꯇꯪ ꯁꯣꯏꯕ ꯌꯥꯎꯈ꯭ꯔꯒꯁꯨ ꯏꯆꯥꯁꯤꯡꯅ ꯍꯦꯛ ꯁꯄ꯭ꯂꯤꯃꯦꯟ ꯇꯧꯔꯛꯄ ꯉꯁꯤꯒꯤ ꯃꯤꯐꯝꯁꯤꯃꯗꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯣꯏꯁꯟꯖꯔꯒꯦ ꯑꯗꯨ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯣꯏꯔꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥꯅ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯏꯁꯥꯃꯛꯅ ꯏꯃꯥꯅ ꯄꯥꯕ ꯍꯧꯈꯤꯕꯁꯦ ꯑꯁꯦꯡꯕꯗꯤ ꯃꯥꯅ ꯄꯥꯝꯖꯕꯒꯤ ꯄꯥꯔꯒ ꯑꯩꯅ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗ ꯍꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯦꯛꯇ ꯑꯩꯅ ꯈꯪꯕ ꯍꯧꯔꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯁꯦ ꯈꯪꯕ ꯍꯧꯔꯛꯄꯗꯒꯤ ꯀꯩꯅꯣ ꯉꯥꯏꯕ ꯉꯝꯗꯗꯅ ꯏꯃꯥꯗꯗꯤ ꯁꯟꯗꯦ ꯁꯪꯕꯤꯕ꯭ꯔꯥ ꯑꯗꯨ ꯇꯧꯕꯤꯕ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯆꯠꯊꯔꯤ ꯑꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯏꯟꯇꯔꯦꯁꯁꯤꯡꯁꯤꯁꯨ ꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏ ꯀꯩꯅꯣ ꯉꯥꯕꯣꯡ ꯈꯥꯎ ꯄꯥꯁꯤ ꯑꯌꯦꯛꯄ ꯂꯥꯏꯗꯨ ꯌꯥꯝꯅ ꯐꯖꯩ ꯑꯩꯒꯤ ꯂꯥꯏꯗꯨꯅꯤ ꯖꯤ.ꯁꯤ. ꯇꯣꯡꯕ꯭ꯔꯥꯒꯤ ꯄꯥꯕꯤꯔꯛꯅꯕ ꯏꯃꯥ ꯀ꯭ꯔꯤꯁꯅ ꯗꯦꯕꯤꯅꯁꯨ ꯍꯥꯏꯕꯤꯔꯛꯏ ꯃꯥꯅꯁꯨ ꯃꯥꯒꯤ ꯐꯦꯚꯔꯦꯠꯅꯦ ꯍꯥꯏꯕꯤꯔꯛꯏ ꯑꯥꯔꯤꯐꯅ ꯄꯦꯟꯇꯤꯡ ꯏꯁ ꯕ꯭ꯌꯨꯇꯤꯐꯨꯜ ꯍꯥꯏꯕꯤꯔꯛꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗꯣ ꯑꯗꯨ ꯊꯤꯕꯤꯔꯀꯥꯟꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯒꯗꯤ ꯏꯁꯥꯗ ꯄꯤꯁ ꯑꯃ ꯂꯩꯔꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯤꯁ ꯂꯩꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯤꯁ ꯂꯩꯔꯗꯤ ꯂꯩꯀꯥꯏ ꯄꯤꯁ ꯂꯩꯒꯅꯤ ꯂꯩꯀꯥꯏ ꯂꯩꯔꯗꯤ ꯁ꯭ꯇꯦꯠ ꯑꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯥꯎꯅꯤꯡꯉꯦꯅ ꯃꯤꯅ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏꯁꯨ ꯁꯥꯎꯅꯤꯡꯕꯁꯨ ꯌꯥꯎꯋꯤꯗꯅ ꯁꯥꯎꯅꯤꯡꯉꯦꯅ ꯆꯤꯟꯒꯁꯦ ꯊꯤꯔꯒ ꯈꯠꯅ ꯊꯣꯛꯎꯔꯒ ꯑꯃꯨꯛ ꯀꯩꯗꯧꯔꯨꯅꯤ ꯑꯗꯨꯅ ꯈꯤꯇꯪ ꯏꯪꯊꯔꯀꯥꯟꯗ ꯑꯃꯨꯛ ꯀꯩꯗꯧꯁꯤꯒꯦꯅ ꯑꯗꯨꯃꯥꯏꯅ ꯈꯟꯅꯕꯗꯨꯅ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯅꯦꯇ꯭ꯔꯖꯤꯠ ꯃꯣꯏꯔꯥꯡꯊꯦꯝꯅ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯕꯤꯔꯛꯏ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯗꯤꯃꯨ ꯂꯥꯏꯔꯦꯟꯅ ꯀꯦꯂꯦꯗꯣ ꯊꯝꯕꯥꯜꯗꯣ ꯉꯥꯕꯣꯡ ꯈꯥꯎꯒꯤ ꯋꯥꯍꯩꯁꯦ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯃꯁꯤ ꯀꯩꯅꯣ ꯋꯥꯔꯤ ꯃꯆꯥꯒꯤ ꯃꯃꯤꯡ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯀꯦꯂꯦꯗꯣ ꯍꯧꯖꯤꯛꯀꯤ ꯊꯝꯕꯥꯜꯗꯣ ꯉꯥꯕꯣꯡ ꯈꯥꯎꯒꯤ ꯋꯥꯍꯩꯁꯦ ꯍꯥꯏꯕ ꯑꯣ ꯃꯥꯗꯤ ꯖꯤ.ꯁꯤ. ꯇꯣꯡꯕ꯭ꯔꯥꯒꯤ ꯁ꯭ꯇꯥꯏꯜꯅꯦꯕ ꯑꯣꯀꯦ ꯃꯥꯗꯤ ꯀꯩꯅꯣꯅꯤ ꯃꯥꯏ ꯇꯣꯡꯕ꯭ꯔꯥꯒꯤ ꯁ꯭ꯇꯥꯏꯜꯁꯤꯗꯤ ꯀꯩꯅꯣꯗꯨꯗ ꯅꯠꯇꯦ ꯃꯥꯒꯤ ꯉꯥꯕꯣꯡ ꯈꯥꯎꯗꯔ ꯈꯨꯊꯥꯡ ꯂꯝꯖꯦꯟ ꯑꯣꯏꯔ ꯃꯥꯜꯂꯦ ꯂꯨꯍꯣꯡꯕꯒꯁꯦ ꯑꯁ ꯗꯣꯂꯥꯏꯗꯒ ꯊꯤꯜꯂꯨ ꯀꯩꯀꯥꯅ ꯀꯣꯛ ꯉꯥꯎꯅꯕꯅꯤ ꯀꯥꯏꯅ ꯔꯤꯛꯁꯣꯒꯗꯒ ꯊꯤꯟꯕ ꯃꯥꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯑꯗꯨꯒ ꯃꯥꯏꯗꯣ ꯑꯩ ꯑꯃꯈꯛꯇꯪ ꯄꯔꯦꯡ ꯑꯝꯇꯪ ꯍꯥꯏꯖꯔꯝꯒꯦꯀꯣ ꯍꯣꯏ ꯃꯥꯁꯦ ꯌꯥꯝꯅ ꯑꯥꯏꯔꯣꯅꯤꯀꯦꯜ ꯑꯩꯗꯤ ꯌꯥꯝꯅ ꯀꯔꯦꯝꯅꯔꯒꯅꯦ ꯃꯤꯁꯦ ꯃꯄꯤ ꯇꯥꯍꯟꯕ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯉꯝꯕ ꯑꯏꯕꯅꯤꯀꯣ ꯐꯥꯒꯤ ꯐꯔꯥꯡꯒꯤ ꯀꯩꯀꯥꯅꯤꯗꯤ ꯈꯟꯕꯤꯔꯨꯅꯨ ꯑꯗꯣ ꯃꯥꯒꯤ ꯃꯅꯤ ꯃꯃꯧꯗꯅꯦ ꯗꯥꯏꯂꯣꯛ ꯑꯃꯈꯛꯇꯪ ꯑꯩ ꯍꯥꯏꯖꯒꯦꯀꯣ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯉꯥꯕꯣꯡ ꯈꯥꯎꯁꯦ ꯑꯩ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯃꯇꯝꯗ ꯏꯆꯥ ꯏꯕꯨꯡꯉꯣꯅꯅꯦ ꯁꯦꯂꯦꯕꯁꯇꯁꯨ ꯌꯥꯎꯔꯒꯗꯤꯅꯦ ꯑꯩꯁꯦ ꯈꯣꯡ ꯌꯥꯝ ꯇꯦꯜꯂꯦ ꯍꯧꯖꯤꯛ ꯒꯥꯔꯤꯁꯨ ꯊꯧꯗ꯭ꯔꯦꯗꯣ ꯆꯍꯤꯗꯨ ꯌꯥꯝꯃꯕꯅꯤꯅꯀꯣ ꯊꯧꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯒꯤ ꯁꯣꯔꯣꯛꯀꯤ ꯃꯑꯣꯡꯁꯤꯅꯁꯨ ꯑꯩ ꯊꯣꯛꯄ ꯉꯝꯗꯦ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯗꯨꯅ ꯏꯆꯥꯅꯅꯦ ꯉꯥꯕꯣꯡ ꯈꯥꯎꯗꯣ ꯑꯝꯇ ꯊꯤꯟꯕꯤꯔꯛꯑꯣ ꯑꯗꯨ ꯑꯍꯤꯡꯗꯨꯝꯗꯅꯦ ꯑꯩ ꯇꯛꯀꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯏ ꯊꯥꯡꯖꯗ ꯑꯗꯨꯝ ꯄꯥꯔꯛꯀꯦꯕ ꯑꯗꯨꯒꯤꯗꯤ ꯌꯥꯝ ꯂꯩꯔꯤꯑꯕ ꯑꯩꯉꯣꯟꯗ ꯄꯥꯡꯒꯜ ꯑꯗꯨ ꯅꯠꯇꯕ ꯑꯩ ꯒꯥꯔꯤ ꯊꯧꯔꯒ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯠꯂꯝꯕꯗꯨꯃꯗꯤ ꯁꯨꯇꯤ ꯊꯥꯈꯤꯕ ꯀꯨꯏꯔꯦ ꯑꯗꯨꯅꯅꯦ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗꯅꯦ ꯃꯃꯧꯒ ꯃꯅꯦꯝꯄꯣꯛꯀꯁꯦ ꯁꯨꯝ ꯇꯤꯟꯅꯕ ꯌꯥꯗ꯭ꯔꯕ ꯀꯔꯝꯕ ꯂꯪꯗꯥꯏꯗ ꯇꯤꯟꯅ ꯌꯥꯗꯦ ꯃꯃꯧ ꯅꯨꯄꯤꯁꯦ ꯊꯥꯏꯅꯗꯤ ꯂꯨꯍꯣꯡꯉꯀꯥꯟꯗ ꯋꯥꯏ ꯇꯩꯅꯤ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯅꯤ ꯂꯨꯈꯥꯛ ꯐꯦꯡꯅꯤ ꯆꯒꯨꯝ ꯐꯦꯡꯅꯤ ꯑꯗꯨ ꯇꯧꯅꯤ ꯑꯗꯥ ꯇꯧꯅꯤꯅ ꯁꯣꯃꯦꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯛ ꯂꯩꯌꯦꯕ ꯃꯀꯨꯕꯣꯛ ꯎꯔꯒ ꯃꯈꯣꯡ ꯇꯧꯒꯗꯕ ꯑꯗꯒꯤ ꯈꯣꯡꯎꯞ ꯇꯣꯡꯉ ꯆꯠ ꯌꯥꯗꯕ ꯀꯥꯏ ꯁꯣꯃꯦꯅꯤ ꯑꯩꯈꯣꯏꯒꯤ ꯇꯝꯃꯛꯏꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯩꯗꯨꯗꯤ ꯂꯥꯏꯔꯤꯛ ꯍꯩꯔꯛꯑꯀꯥꯟꯁꯤꯗꯗꯤꯅꯦ ꯃꯅꯦꯝꯄꯣꯛ ꯃꯃꯧ ꯅꯨꯄꯤꯁꯦ ꯂꯥꯏꯔꯤꯛ ꯍꯩꯕꯗꯨꯁꯨ ꯃꯃꯧꯁꯦ ꯂꯥꯏꯔꯤꯛ ꯌꯥꯝ ꯀꯟꯅ ꯍꯩꯇ꯭ꯔꯤꯕ ꯀ꯭ꯂꯥꯁ 9, 10ꯒ ꯑꯩ ꯂꯥꯏꯔꯤꯛ ꯍꯩꯔꯝꯅꯤ ꯀꯥꯏꯅ ꯏꯒꯣꯒ ꯌꯥꯝ ꯋꯥꯡꯕꯒꯤ ꯃꯇꯥꯡꯗꯨꯗ ꯖꯤ.ꯁꯤ. ꯇꯣꯡꯕ꯭ꯔꯥꯅꯅꯦ ꯃꯥꯁꯦ ꯇꯁꯦꯡꯕꯃꯛꯇꯤ ꯑꯣꯖꯥ ꯇꯣꯡꯕ꯭ꯔꯥꯒꯤ ꯏꯃꯨꯡꯒꯤꯅꯤ ꯍꯥꯏ ꯃꯥꯅ ꯏꯔꯤꯗꯣ ꯑꯣꯖꯥ ꯇꯣꯡꯕ꯭ꯔꯥꯒꯤ ꯅꯨꯄꯤꯒ ꯃꯃꯥꯒꯁꯦ ꯈꯔ ꯑꯃꯨꯛ ꯁꯝꯖꯟꯅꯕ ꯌꯥꯗꯕ ꯃꯥꯜꯂꯦꯕ ꯑꯗ ꯃꯥꯅ ꯁꯨꯝ ꯃꯊꯥ ꯁꯥꯔꯛꯇꯅꯅꯦ ꯃꯅꯤ ꯃꯃꯧ ꯀꯧꯕ ꯂꯤꯂꯥ ꯑꯃ ꯏꯒꯦꯅ ꯏꯕꯅꯦ ꯑꯗꯨꯅ ꯁꯨꯛꯇꯪ ꯂꯥꯎ ꯄꯥꯟꯈ꯭ꯔꯦꯕꯀꯣ ꯇꯧꯔꯦ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯉꯁꯤꯗꯤ ꯊꯣꯛꯑꯁꯦ ꯑꯩꯁꯤ ꯈꯔꯁꯨ ꯋꯥꯔꯦꯀꯣ ꯑꯗꯨ ꯂꯣꯏꯁꯟꯒꯦ ꯑꯩ ꯄꯔꯦꯡ ꯑꯝꯇꯪ ꯍꯥꯏꯔꯝꯒꯦꯀꯣ ꯃꯆꯥꯅꯨꯄꯥꯁꯤꯅ ꯃꯃꯥꯁꯨ ꯅꯨꯡꯁꯤꯕ ꯅꯨꯄꯤꯁꯨ ꯅꯨꯡꯁꯤꯕ ꯃꯥ ꯇꯧꯐꯝ ꯈꯪꯗꯦꯕ ꯍꯧꯖꯤꯛꯀꯥꯟꯗ ꯗ꯭ꯔꯤꯡꯀ ꯇꯧꯔꯛꯏꯁꯦ ꯃꯣꯏꯁꯦ ꯈꯥꯡꯉꯝꯗꯠꯇꯣꯏꯅꯦꯕ ꯑꯩꯗꯤ ꯈꯪꯉꯦꯕ ꯑꯗꯨ ꯑꯗꯩꯗ ꯃꯥꯒꯤ ꯑꯃꯗ ꯍꯥꯏꯔꯨꯏ ꯌꯧ ꯇꯧꯔꯛꯏꯅꯗꯣ ꯃꯃꯥꯗ ꯍꯥꯏꯔꯨꯏ ꯍꯦ ꯅꯪ ꯍꯥꯏꯅ ꯃꯃꯥꯒꯗꯣ ꯆꯨꯝꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯌꯥꯝ ꯇꯞꯄ ꯏꯪꯕ ꯃꯃꯥꯕꯨꯗꯤ ꯊꯥꯕꯜ ꯂꯩꯒꯨꯝꯕ ꯑꯩꯅ ꯌꯦꯛꯆꯔꯤꯕ ꯊꯥꯕꯜ ꯂꯩꯒꯨꯝꯕꯗꯨ ꯅꯠꯇꯕ ꯃꯃꯥ ꯂꯩꯔꯤꯑꯕ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ ꯑꯗꯨꯗꯤ ꯃꯩ ꯑꯅꯤꯗꯨꯗꯤ ꯍꯦꯛꯇ ꯀꯞꯈꯥꯏꯅꯔꯛꯏꯗꯅ
ꯑꯗ ꯃꯆꯥꯁꯤ ꯇꯧꯐꯝ ꯈꯪꯗꯗꯅ ꯃꯥꯁꯦ ꯁꯤꯔꯦꯅ ꯇꯦꯂꯤꯒ꯭ꯔꯥꯝ ꯇꯧꯁꯜꯂꯒ ꯃꯣꯏ ꯃꯌꯥꯝꯁꯤ ꯆꯥꯟꯅꯍꯟꯕꯩ ꯋꯥꯔꯤꯅꯤꯀꯣ ꯑꯗ ꯁꯤꯕꯗꯨꯗ ꯂꯣꯏ ꯀꯧꯈꯠꯅꯔꯛꯑꯦꯕꯀꯣ ꯃꯃꯥ ꯀꯞꯄꯦ ꯃꯥꯏ ꯅꯨꯄꯤ ꯀꯞꯄꯦ ꯇꯦꯡꯊꯥꯔꯛꯏꯅꯤ ꯑꯣꯖꯥ ꯆꯣꯡꯕ꯭ꯔꯥꯒꯤ ꯁ꯭ꯇꯦꯖꯇꯨꯗ ꯊꯣꯛꯂꯛꯑꯒ ꯁꯣꯔꯥ ꯁꯣꯟꯗꯣꯏꯅꯤ ꯑꯗꯩ ꯃꯆꯥꯅꯨꯄꯥꯗꯨ ꯁꯤꯔꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯒꯤ ꯃꯆꯟꯅꯨꯄꯤ ꯀꯞꯄꯦ ꯀꯣ ꯀꯞꯄꯤꯁꯤ ꯀꯃꯥꯏꯅ ꯀꯞꯀꯦꯕꯨꯅꯦ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯁꯨꯃꯥꯏꯅ ꯀꯞꯄꯦꯕ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕꯒ ꯄꯥꯝꯃꯨꯕꯒ ꯌꯥꯅꯕꯑꯣ ꯅꯪ ꯉꯁꯤ ꯂꯩꯇ꯭ꯔꯦ ꯁꯣꯔꯥ ꯁꯣꯜꯂꯦ ꯑꯗꯣ ꯅꯪ ꯂꯩꯇꯕꯁꯦ ꯑꯩ ꯌꯥꯝꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯪꯒ ꯑꯩꯒ ꯉꯥꯃꯨ ꯑꯝꯇꯪ ꯂꯧꯔꯁꯨꯅꯦ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯆꯥꯃꯤꯟꯅꯕꯗꯣ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩ ꯃꯄꯨꯝ ꯃꯄꯨꯝ ꯆꯥꯔꯅꯤ ꯀꯞꯄꯦ ꯆꯣꯡꯕ꯭ꯔꯥꯒꯤ ꯂꯣꯟꯁꯦ ꯑꯗꯒꯤꯗꯤ ꯀꯩꯗꯧꯔꯦ ꯃꯃꯥꯗꯨꯅ ꯑꯃꯨꯛ ꯔꯥꯁꯃꯅꯤ ꯍꯦꯔꯥꯃꯅꯤꯁꯤꯅ ꯑꯃꯨꯛ ꯏꯃꯥ ꯏꯕꯨꯡꯉꯣ ꯃꯥꯡꯖꯔꯦ ꯑꯩꯗꯤ ꯑꯗꯨ ꯑꯗꯥ ꯅꯆꯟ ꯀꯅꯥꯅ ꯂꯨꯍꯣꯡꯅꯤ ꯏꯃꯥꯒꯤ ꯁꯣꯔꯥ ꯀꯅꯥ ꯁꯣꯟꯅꯤ ꯃꯆꯥꯗꯨ ꯃꯥꯡꯈꯤꯕ ꯁꯤꯕꯒꯤ ꯋꯥꯔꯤ ꯅꯠꯇꯕ ꯃꯅꯨꯡꯗ ꯌꯥꯝ ꯂꯩꯕ ꯁꯦꯜꯐꯤꯁ ꯃꯌꯥꯝꯗꯣ ꯐꯨꯗꯣꯛꯑꯀꯥꯟꯗ ꯇꯦꯡꯊꯥꯔꯛꯑꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯃꯆꯟꯅꯨꯄꯤꯅ ꯑꯃꯨꯛ ꯀꯔꯤ ꯑꯃꯨꯛ ꯇꯦꯡꯊꯥꯔꯛꯑꯦ ꯇꯥꯃꯣ ꯑꯩꯗꯤ ꯃꯥꯡꯖꯔꯦ ꯅꯪ ꯖꯠꯒꯤ ꯃꯆꯟꯅꯨꯄꯤꯅꯦꯅ ꯑꯩꯗꯤ ꯑꯎꯟꯄꯣꯠ ꯃꯌꯥꯝ ꯎꯜꯂꯅꯦꯅ ꯑꯩ ꯋꯥꯈꯜ ꯁꯥꯒꯠꯇꯅ ꯂꯩꯖꯕꯅꯦ ꯑꯗꯣ ꯅꯪ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩ ꯀꯅꯥꯅ ꯑꯎꯟꯄꯣꯠ ꯄꯤꯗꯒꯦꯅ ꯗꯥꯏꯂꯣꯛ ꯑꯍꯨꯝꯁꯤꯗ ꯑꯣꯖꯥ ꯆꯣꯡꯕ꯭ꯔꯥꯒꯤ ꯋꯥꯈꯜꯗꯣ ꯑꯗꯨꯝ ꯂꯣꯏ ꯎꯕ ꯐꯪꯉꯦꯕꯀꯣ ꯉꯁꯤ ꯂꯣꯏꯁꯟꯒꯦ ꯉꯕꯣꯡ ꯈꯥꯎꯗꯣ ꯑꯩ ꯌꯨꯝꯗ ꯇꯥꯡ 23ꯗ ꯍꯜꯂꯛꯀꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗꯣ ꯑꯗꯨꯝ ꯂꯥꯏꯕꯅꯤ ꯊꯤꯕꯗ ꯀ꯭ꯋꯥꯀꯩꯊꯦꯜꯅꯤ ꯑꯗꯨꯅꯅꯦ ꯏꯆꯥꯒꯤ ꯌꯨꯝꯗꯨꯒ ꯇꯧꯔꯒꯅꯦ ꯅꯣꯏꯗꯤ ꯅꯈꯣꯡ ꯁꯥꯡꯕꯅꯤꯅ ꯂꯥꯏꯔꯤꯛꯇꯨꯗ ꯊꯤꯜꯂꯛꯑꯣ ꯅꯣꯡꯉꯥꯟꯒ ꯑꯗꯨꯝ ꯄꯥꯎꯁꯨ ꯐꯣꯟꯗ ꯄꯥꯎꯁꯨ ꯑꯗꯨꯝ ꯄꯥꯔꯛꯀꯦ ꯁꯤꯗ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯜꯂꯁꯤꯀꯣ ꯏꯕꯦꯝꯃ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯋꯥꯔꯤꯁꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯦꯇꯔꯗꯦꯗ ꯁꯣꯏꯗꯅ ꯄꯨꯡ 6ꯗ ꯑꯃꯨꯛ ꯎꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤꯒꯤ ꯂꯤꯇꯔꯦꯆꯔꯒꯤ ꯌꯥꯝ ꯐꯖꯔꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯇꯝꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯋꯥꯈꯜ ꯑꯋꯥꯕ ꯂꯩꯔꯒꯁꯨ ꯃꯗꯨ ꯏꯟ ꯕꯤꯇ꯭ꯋꯤꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯑꯄꯥꯝꯕ ꯑꯗꯣꯝꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯂꯥꯏꯔꯤꯛ ꯑꯗꯒꯤ ꯋꯥꯔꯤ ꯇꯥꯕ ꯇꯧꯔꯀꯥꯟꯗ ꯈꯤꯇꯪ ꯇꯞꯊꯕꯤꯌꯨ ꯇꯞꯊꯕꯤꯔꯀꯥꯟꯗ ꯃꯤꯉꯣꯟꯗ ꯋꯥ ꯈꯨꯝꯒꯦ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯅ ꯃꯆꯤꯟ ꯊꯤꯗꯅ ꯑꯩꯈꯣꯏꯒꯤ ꯌꯨꯒ ꯊꯛꯆꯟꯗꯅ ꯑꯗꯨꯃꯥꯏꯅ ꯏꯁꯥ ꯁꯣꯛꯅꯕ ꯊꯕꯛꯇꯤ ꯇꯧꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯐꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯈꯨꯔꯨꯝꯖꯔꯦ